Chief Commissioner lakpada magidamak ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯐꯣꯡꯗꯣꯛꯄꯒꯤ ꯑꯣꯏꯅ ꯊꯧꯔꯥꯡ ꯀꯌꯥꯗꯤ ꯇꯁꯦꯡꯅꯃꯛ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯗꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯆꯤꯟꯖꯥꯛꯀꯤ ꯃꯇꯥꯡꯗꯗꯤ ꯂꯝ ꯑꯁꯤꯗ ꯐꯪꯂꯤꯕ ꯑꯁꯤꯁꯨ ꯑꯗꯨꯛ ꯍꯛꯅ ꯃꯔꯥꯡ ꯀꯥꯏꯗꯕꯅꯤ꯫ ꯁꯟꯒꯤ ꯁꯥꯗꯤ ꯑꯣꯏꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ, ꯃꯔꯝꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯀꯅꯥꯃꯠꯇꯅ ꯁꯟ ꯍꯥꯠꯄ ꯌꯥꯗꯦ, ꯑꯗꯨꯒ ꯍꯥꯃꯦꯡ ꯌꯥꯎꯒꯤ ꯁꯥꯁꯨ ꯁꯟꯒꯨꯝꯅ ꯐꯪꯕ ꯉꯝꯗꯦ꯫ ꯖꯣꯕ꯭ꯔꯥꯖꯅ ꯌꯥꯎ ꯈꯔꯗꯤ ꯃꯇꯨ ꯂꯧꯅꯕꯒꯤꯗꯃꯛ ꯌꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯌꯥꯎ ꯑꯃ ꯑꯅꯤ ꯍꯥꯠꯂꯒ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯨꯁꯜꯃꯥꯟ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯃꯤꯅꯥꯏꯁꯤꯡꯒꯤ ꯆꯥꯛꯂꯦꯟ ꯑꯃ ꯂꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯃꯔꯝ ꯀꯌꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯉꯥꯅꯨ ꯑꯃꯁꯨꯡ ꯄꯥꯠꯀꯤ ꯎꯆꯦꯛꯇ ꯆꯥꯗꯨꯅ ꯂꯦꯜꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡ 13ꯄꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯏꯆꯪ ꯊꯧꯅ ꯀꯁꯥꯔꯗꯒꯤ ꯌꯥꯎ ꯈꯔ ꯐꯪꯅꯅꯕ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯌꯥ ꯑꯃ ꯍꯣꯠꯅꯈꯤ꯫ ꯌꯥꯎ ꯃꯔꯤ ꯑꯃꯗꯤ ꯐꯪꯂꯗꯨꯅ ꯃꯅꯤꯄꯨꯔ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯈꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯌꯥꯎꯁꯤꯡ ꯑꯗꯨ ꯑꯃꯠꯇꯁꯨ ꯍꯤꯡꯅ ꯌꯧꯔꯛꯇ꯭ꯔꯦ꯫ ꯌꯥꯎ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯤꯗꯥꯅꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯑꯁꯤꯕ ꯁꯥ ꯃꯔꯤꯃꯛ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯌꯦꯡꯍꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯗꯦꯟꯁꯤ ꯐꯥꯎꯕ ꯄꯨꯔꯛꯈꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯈꯪꯍꯟꯅꯤꯡꯈꯤꯕꯗꯤ ꯇꯣꯜꯂꯕ ꯖꯤꯕꯁꯤꯡ ꯑꯗꯨ ꯃꯍꯧꯁꯥꯒꯤ ꯁꯤꯐꯝ ꯊꯣꯛꯄꯗꯒꯤ ꯑꯗꯨꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯁꯥꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ꯫ ꯆꯤꯟꯖꯥꯛ ꯄꯤꯕꯒꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯅꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯃꯃꯥꯡꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯊꯧꯒꯅꯥꯏ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯂꯦ꯫ ꯋꯥꯐꯝ ꯑꯗꯨꯗꯤ ꯌꯥꯎꯒꯤ ꯑꯁꯦꯡꯕ ꯁꯥ ꯐꯪꯗ꯭ꯔꯕꯅꯤꯅ ꯍꯥꯃꯦꯡꯗ ꯑꯣꯏꯅ ꯁꯦꯜ ꯊꯥꯗꯔꯁꯤ ꯍꯥꯏꯅ꯫ ꯚꯥꯔꯠꯇꯗꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯔꯛ ꯃꯔꯛꯇ ꯍꯥꯃꯦꯡ ꯆꯥꯅꯩ꯫ ꯁꯥ ꯑꯗꯨꯕꯨ ꯌꯥꯎꯒꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯤꯅꯝꯖꯩ, ꯃꯔꯝꯗꯤ ꯁꯥ ꯑꯗꯨꯁꯨ ꯆꯞ ꯆꯥꯅ ꯇꯥꯡꯅ ꯐꯪꯕꯅꯤ, ꯑꯃꯁꯨꯡ ꯁꯥ ꯍꯥꯠꯂꯒ ꯌꯣꯜꯂꯤꯕ ꯑꯗꯨꯅꯁꯨ ꯃꯥꯅ ꯄꯤꯔꯤꯕ ꯁꯥ ꯑꯗꯨ ꯂꯝꯗꯝ ꯑꯗꯨꯗ ꯐꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯌꯥꯎꯒꯤ ꯁꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃ ꯑꯅꯤ ꯌꯨꯝꯂꯤꯡ ꯈꯨꯂꯤꯡꯗꯨꯅ ꯂꯩꯔꯛꯂꯕ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛ ꯂꯝꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯈꯪꯂꯛꯂꯕ ꯃꯇꯝꯗꯗꯤ ꯀꯔꯝꯕꯅ ꯍꯥꯃꯦꯡꯅꯣ ꯀꯔꯝꯕꯅ ꯌꯥꯎꯅꯣ ꯍꯥꯏꯕꯗꯨꯒꯤ ꯑꯆꯨꯝꯕꯃꯛ ꯈꯪꯗꯣꯛꯄ ꯉꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ, ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯐꯪꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯄꯣꯠ ꯑꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯃꯍꯨꯠ ꯑꯃ ꯂꯩꯔꯕꯗꯤ ꯃꯗꯨꯗ ꯑꯗꯨꯝ ꯄꯦꯟꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯧꯒꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯗꯣꯔꯛꯄ ꯋꯥꯐꯝ ꯑꯗꯨꯃꯛ ꯃꯇꯥꯡ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯐꯣꯡꯗꯣꯛꯆꯦ꯫ ꯑꯩꯅ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯂꯒ ꯊꯤꯔꯨꯕꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯑꯄꯥꯝꯕ ꯍꯥꯃꯦꯡ ꯑꯃ ꯊꯤꯔꯨꯅꯕ ꯁꯤꯟꯅꯔꯦ, ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯍꯥꯃꯦꯡ ꯐꯪꯂꯗꯨꯅ ꯑꯩꯈꯣꯏꯗ ꯌꯦꯡꯍꯟꯅꯕꯒꯤ ꯑꯣꯏꯅ ꯔꯦꯖꯤꯗꯦꯟꯁꯤꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯤꯁꯛ ꯃꯔꯤꯅ ꯁꯥꯕ ꯀꯃꯤꯇꯤ ꯑꯃ ꯂꯩꯈꯤ, ꯑꯃꯁꯨꯡ ꯄꯨꯔꯛꯂꯤꯕ ꯍꯥꯃꯦꯡ ꯑꯗꯨ ꯆꯤꯐ ꯀꯃꯤꯁꯅꯔꯒꯤꯗꯃꯛ ꯂꯥꯡꯕ ꯆꯥꯛꯂꯦꯟ ꯑꯃꯗ ꯃꯒꯨꯟ ꯂꯩꯔꯕ ꯁꯥ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞꯅꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯃꯦꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯩꯁꯤꯜꯂꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥ ꯑꯗꯨꯕꯨ ꯃꯆꯤꯟꯖꯥꯛ ꯍꯨꯟꯕꯤꯗꯨꯅ ꯊꯝꯂꯕꯗ ꯃꯍꯥꯛꯁꯨ ꯅꯣꯏ ꯆꯥꯎꯕ ꯍꯦꯜꯂꯛꯂꯝꯃꯤ, ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯖꯩ ꯃꯆꯤꯟꯖꯥꯛ ꯆꯥꯗꯕ ꯃꯇꯝꯗ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯃꯩꯊꯪꯗꯗꯤ ꯆꯤꯐ ꯀꯃꯤꯁꯅꯔꯅ ꯂꯥꯛꯀꯗꯕ ꯍꯞꯇꯥ ꯑꯃꯠꯇ ꯃꯉꯥꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯄꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯀꯗꯕ ꯃꯤ 100 ꯑꯃꯁꯨꯡ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃꯁꯨꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ, ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯛꯂꯤꯕ, ꯕꯔꯃꯥꯔꯣꯝꯗ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ
mi kangbu adu pot chai tumu phawba punaba kuli khara thorang tawgadabani haibagi telegram amasu aigi puroibada tharakhi. Mr. Quinton asi tampak lamda masigi mafam ama oiriba tumugi lam yengningbagi apamba amasu leiba oira male haina aigi puroibana khanjakhibane. Adubu maram pumnamak kari amata sengna khangdabagum tawrame. Amaromda Manipur gi misingsu karino haibasi khangningbana langtaknakhi. Chief Commissioner na thunglagadaba chayol amagi mamangda aigi puroibaga unaduna wari watai sananaba haiduna Mr. Gordon tharakhi. Adu phawbadasu makhoina ninglibadu karino haibasi aikhoi karimata khanglamde. Khanggadawribasi makhoi pumnamak lakkadaba nong mawalingai Mars ki tang kunmathoi thangja numitta aigi puroibana sekmai tana sagol tongduna makhoibu unaba chatpada Mr. Quinton na ipuroibada hairakpadagini. Numit adugi anganba yukta mahak sekmai yawnaba chatkibane. Sekmai haibasi Kohima chatpa lambida ihan hana pannaba mafam amane. Mafam adu yawraga mana ingonda tarama tawrakhi. Madudi mathang numit ki breakfast saba matamda mi taramathoi thorang tawgadabani haina. Hairibadu Mr. Melville amasung aikhoi isa yawragadi mi taramanga sure. Nungthiladu Mr. Melville ga aikhoi aniso asum sagol tongduna koithok lobadagi halakpada Manipuri sipai mayam ama yamna tafing na sahargi lanban tamna lakhobada ubada pukningda karigumba amadi phawkhre. Sipai mayam adu lambi aduda pik thankhi. Aikoina konunggi achauba thongal adu yorokpa matamdadi isingi chelgumna atatpa leitana chensilaklaba miyam marak aduda aikoigi sagolna phawdoktuna chatpada yamna wakhi. Adubu chinna aikoigi leifam residency inkolda asoya ngam yaudana yorokpa matamdadi kayada nungaijakhiba. Aigi nupasu sekmaidagi pung 8 waida halai yamna chokthana amasung mana tarakliba paw adudagi mabukningda yamna langtaknabaga loinana. Ehak maga loinana magi apikpa maranai office ka manungda changsilame. Mathang nongalakpada tawgadawriba mayam pumnamak adu mana ingonda tamki ka adugi manungda. Aibo cheksinna wasakhanki madugi wahi ama phawba Mr. Melville amasung Simpson phawba khanghanba yade. Maramdi wafam adu hakchinna aronba ama oikhiba maramna khudakta mana sithi ama ikhre ningthaugi khobam phangliba nupa aduda warwaldi asumna haikhi madudi mathang numit yungba pung 12 taba matamda Chief Commissioner na darbar ama tawgani amasung darbar aduda ningthaugi machanupa pumnamak yawbigadabani haibasi mahakna asa tawi haina. Asigi matungda aikhoi ani ka adudagi thorakle aduga hingi chaklen chaminakhi. Aigi puroibana phanglakpa paw adugi wakhalna aikhoi animakki pukningda adum leikhibana atai atopagi maramda wari sabadi sungam ngamkhidre. Yachangbagi matam loikhraba matungdadi aikhoi da lakpa mi ani adusu tumba changkhrabada aihak khara pothajaba phangki. Hauzik lepnaribadi ningthau khubam pairiba misak adubo Maharaj oina kwaina sak khangbiba sini. Aduga mahakki manaw nupa Jubaraj adubudi mathangi numit taphamgadawriba darbar matamda pharaga lebak asigi wangmada chahi kayamarum tanthokkiba sini. Masigi paw asimakne aigi puroibana purakhibadu. Ikuidana kanagumba kharana aikoigi iphamda ingit tawrakhiba mana Jubaraj adubo aikoina marup mapang oina loinaribadu aikoigi igun hanthajanabani haibasini. Aduga amaromda Anglo-Indian officers singa atai lebakki manungda leiba lamdam kayagi leibak ngakpasingi marakta thamnariba chatnarol adugi wangmada leiba wafam amasuni haina. Adubo aikoina ihan hanba oina Manipur da lakpa matamdadi aigi puroibada makhoina takpikhi. Madudi soidanamak ningthau macha sing aduga mahakka marup mapang oibagi mari ama thamnaba honagadabani haina
amasung makoina ngangliba lol adu khangnanaba hotnabada mana tawgadaba maruoiba wafam ama oigadabani haiba simasu madugi maramde aikoina lol asibo khangma ngamlabadi Maharaj ki imung manunggi miyoi singda natana lamdam masigidamakta matam kuinagi oina aikoigi pukning wakal amadi sakti sandokpa ngamgani haibasini aigi puroibana Jobraj asiga marup oina tinabada mahaki magun mangbane amasung chanabada pakchadaba mawongni haibasi aihak sukhan khanjade asimasu phajana le madudi Jobraj amasung atai atopa darbar gi miyoi singna karigumba asoiba aranba amatta mahakna yadana khangdana tawba yade haibasu kari amuk haigani makoina chumna tawba matamdasu thagat pifam thokpado mahakna adum thagat chabane asigumba barum mapang oibagi loinajaba mawong asibo mahausana tawpham thoktaba aranba oina lawba tarabadi lali chummi hairiba angamba sakti pairiba miyoi sing aduna karigidamakta aikoina tawriba thabak sing asida makoigi wafam ama phongdok pikhidabano amasung adugumba mawong ama lei haibadi kanana khangma ngamgani aduna Jobraj adugi maraibakta oirakadaba sing adu khallubada aikoi animakti yamna thawai nuai khide haibasi karisu ngakningai leite aikoigi English marup mapang singdagi su lapthokna ichik chikna lelaba punsi adubu nungai hanaba haiduna mahakna tawbikhiba phajaba wakhalgi thabak thana kaya amasung mahaki thaujal haibasingdo aikoi loina ningsingai asuk thuna paw ma hekta pisalaga mahakpu Manipur dagi tanthokkhibada mangonda kayam nungai jaroidaba haibadusu aikoi phajana khanglami adum moinamak wafam asigi maramda hanna wari saba natana aikoi karisu tawba ngamkhide asumna Nong andreba phawbadi kari amata khallagumsi hainaduna pothanaba honare tarik kunithoini maikai khuding taru tasengna Nong alakle yengthokkibada tampakki lamdam ase phajabana thanmane asuk nungsina phajana ubadi lamdam masida amukta ukhidri aikoigi yumgi phaklang mayada napu machugi atargulap singna chabul satkairi aigi nupana Mr. Quinton unanaba chatkibadu yenge haiduna ai mangon masang aduda lakpada numitlaigi nungsiba lainamna aibu oklamni matam madugi akoibada tawnariba thabak pumnamak sing ado nungaiba wakhalgi ngakto oiramni amasung chumnagi maru oibadagi henba karigumba khara thokadauri haibasi kanamatagi mapukningdasu phongnakidabani aikoigi yumgi akoibada horiba u pambising adugi marakta khalliba angauba tambur kayana munna yengthorakpagum tawki amaromda sifai singi leifam thaurang tawriba mafam maduda aikoigi yumgi phaklangi maikaidagina patki aroiba saruk adu phawba sandokre aikoigi gari thodokpham lambi adudagi mapangi sorok phawba Mr. Simpson ga aikoi ani Mr. Quinton lakpagi sem sariba mabu ikai khumnabagi thaurang singdu yengsilosi haiduna ngahau chathokle kunungi maruiba thongal adugi manakta chokri kaya marum thaduna le kalicha phira amasu sandoklami amasung mafam aduda thamliba table adugi manakta fajaraba lei kaya amasu thamli mahakna lakadauba lambi adugi nakanda Manipuri sifai pareng na leptuna leiki aikoigi thauganai nupaduna maruiba paw ama puraduna aibu yumda laknaba hairare paw adu tabada ai swai lauki maramdi hameng adu sigadaure hameng adu magi aroiba soro honduna leimai thakta taaduna leiramki mahaki thawai chatkibaga loinana aina khanjaruba mangondagi lawba yaba chop amasung atai matum macha kayagi manglansu loinamak chatkre yumda mi thaduna asaba biar likli amasung brandy na chingba lawhaluraga mahi sing adugi galon kaya jiba adugi machinda hijin birame adubu
ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ꯫ ꯃꯥꯒꯤ ꯏꯀꯣꯟ ꯀꯣꯟꯕ ꯅꯥꯍꯩꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯈꯣꯡꯂꯝꯂꯒ ꯃꯍꯥꯛ ꯑꯩꯒꯤ ꯈꯣꯡ ꯃꯌꯥꯗ ꯑꯗꯨꯝ ꯁꯤꯔꯦ꯫ ꯑꯩ ꯀꯞꯇꯕ ꯉꯝꯂꯝꯗꯦ꯫ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯕꯨ ꯄꯦꯜꯍꯟꯅꯕꯒꯤꯗꯃꯛ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯏ ꯄꯦꯜꯍꯟꯅꯕ ꯂꯥꯛꯅꯕꯗ ꯑꯩꯅ ꯀꯌꯥꯗ ꯋꯥꯖꯈꯤꯕ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯇꯝꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯐꯨꯝꯖꯤꯟꯍꯟꯅꯕꯒꯤ ꯃꯇꯥꯡ ꯑꯃ ꯑꯣꯏꯔꯛꯄꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯊꯋꯥꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯑꯩ ꯀꯞꯂꯒ ꯄꯣꯊꯥꯕ ꯐꯪꯒꯅꯤ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗꯒꯤ ꯀꯥꯄꯛꯄ ꯁꯂꯥꯃꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯑꯃꯨꯛ ꯅꯧꯅ ꯃꯤꯀꯞ ꯊꯣꯛꯍꯜꯂꯦ꯫ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯆꯤꯞ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯌꯧꯔꯛꯄ ꯎꯔꯦ ꯍꯥꯏꯕꯅꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯖꯤꯕ ꯑꯗꯨ ꯐꯨꯝꯖꯤꯟꯈ꯭ꯔꯣ ꯍꯥꯏꯅ ꯍꯨꯀꯨꯝ ꯇꯧꯔꯝꯂꯒ ꯑꯩꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯃꯤꯁꯇꯔ ꯁꯤꯝꯁꯟ ꯑꯃꯁꯨꯡ ꯃꯦꯠꯕꯦꯜ ꯑꯅꯤꯃꯛꯅ ꯑꯩꯒꯤ ꯑꯋꯥꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯎꯠꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯃꯑꯣꯡ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯅꯣꯛꯅꯤꯡꯕꯒꯤ ꯐꯤꯚꯝ ꯑꯗꯨꯗꯤ ꯈꯜꯂꯨꯗꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯋꯥ ꯅꯣꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯩꯅ ꯌꯥꯎꯒꯤ ꯁꯥ ꯐꯪꯅꯅꯕ ꯍꯣꯠꯅꯔꯨꯕ ꯊꯧꯔꯥꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗꯗꯤ ꯑꯋꯥꯕꯅ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯗ ꯀꯣꯅꯨꯡꯗꯒꯤ ꯅꯣꯡꯃꯩ 12 ꯀꯥꯞꯈꯤ꯫ 12 ꯁꯨꯕ ꯑꯔꯣꯏꯕꯗꯨ ꯍꯦꯛ ꯀꯥꯞꯈꯤꯕꯒ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ ꯌꯨꯝ ꯑꯗꯨꯗ ꯊꯨꯡꯂꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯀꯔꯅꯦꯜ ꯁ꯭ꯀꯤꯟ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯣꯏꯅꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯨꯅꯃꯛ ꯀꯦꯝꯞꯇ ꯂꯩꯔꯨꯕ ꯑꯇꯣꯞꯄ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯩꯇꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯌꯨꯛꯀꯤ ꯆꯔꯥ ꯆꯥꯃꯤꯟꯅꯅꯕ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯔꯝꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯎꯕꯗꯨ ꯑꯩ ꯑꯗꯨꯝ ꯈꯪꯈꯤ꯫ ꯃꯍꯥꯛ ꯋꯥ ꯏꯉꯥꯡ ꯉꯥꯡꯈꯤꯗꯦ꯫ ꯑꯩ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯀꯔꯤ ꯀꯔꯝꯕ ꯑꯅꯧꯕ ꯄꯥꯎ ꯑꯃꯃꯨꯛ ꯇꯥꯔꯛꯂꯕꯅꯣ ꯍꯥꯏꯅ꯫ ꯇꯦꯕꯜꯒꯤ ꯑꯀꯣꯏꯕꯗ ꯅꯣꯛꯈꯦꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯂꯨꯕꯒꯤ ꯇꯥꯟꯖꯥꯁꯨ ꯁꯨꯛꯂꯩ ꯂꯩꯈꯤꯗꯦ꯫ ꯆꯤꯞ ꯀꯃꯤꯁꯅꯔꯒꯤ ꯃꯤꯑꯣꯏ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯃꯁꯛ ꯏꯈꯪ ꯈꯪꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏ 92 ꯁꯨꯕ ꯒꯨꯔꯈꯥ ꯔꯥꯏꯐꯜꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯁꯛ ꯈꯪꯅꯗꯕ ꯉꯥꯛꯇꯅꯤ꯫ ꯍꯣꯏ, ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯁꯇꯔ ꯕ꯭ꯔꯦꯀꯦꯟꯕꯦꯔꯤꯒ ꯑꯩꯍꯥꯛꯀꯗꯤ ꯀꯨꯏꯔꯕ ꯃꯔꯨꯞꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯃꯍꯥꯛꯇꯤ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅꯅꯁꯨ ꯂꯩꯔꯝꯂꯕꯅꯤ꯫ ꯃꯍꯥꯛꯄꯨꯗꯤ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯈꯪꯂꯛꯂꯕꯅꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯄꯗꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕ ꯕ꯭ꯔꯦꯛꯐꯥꯁꯠ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯍꯥꯛꯅ ꯃꯥꯒꯤ ꯃꯐꯝꯗ ꯋꯥ ꯉꯥꯡꯖꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯅꯥꯡꯕꯒ ꯂꯣꯏꯅꯅ ꯃꯥꯅ ꯈꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯗꯔꯕꯥꯔ ꯂꯣꯏꯕꯗ ꯖꯨꯕꯔꯥꯖ ꯑꯁꯤꯕꯨ ꯑꯩꯍꯥꯛꯅ ꯐꯥꯒꯗꯕꯅꯤ ꯍꯥꯏꯅ ꯍꯨꯀꯨꯝ ꯑꯃ ꯇꯧꯔꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯑꯩ ꯏꯁꯥꯃꯛꯀꯤꯗꯤ ꯀꯔꯤꯁꯨ ꯃꯣꯠ ꯄꯤꯒꯗꯕ ꯅꯠꯇ꯭ꯔꯦ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕꯗ ꯂꯦꯝꯕ ꯂꯦꯝꯗꯕꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯃꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯈꯜꯂꯛꯄ ꯑꯁꯤꯗꯤ ꯃꯍꯧꯁꯥꯅ ꯃꯍꯥꯛ ꯋꯥꯗꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ꯫ ꯆꯍꯤ 3 ꯂꯣꯝ ꯆꯨꯞꯅ ꯑꯁꯨꯛ ꯂꯨꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯇꯤꯟꯅꯔꯛꯂꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯆꯧꯕ ꯃꯔꯥꯜ ꯂꯩꯔꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯂꯧꯔꯒ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯐꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯍꯨꯀꯨꯝ ꯑꯃ ꯅꯝꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛ ꯀꯟꯊꯣꯛꯆꯕ ꯉꯝꯗꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ, ꯑꯃꯁꯨꯡ ꯁꯥꯊꯤꯅ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯍꯟꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯂꯩꯖꯕ ꯊꯧꯅꯥ ꯈꯣꯝꯖꯤꯟꯖꯔꯒ ꯏꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯍꯪꯈꯤ, ꯐꯥꯕꯗꯤ ꯇꯥꯔꯕꯅꯤꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯐꯤꯁꯥꯔꯗ ꯐꯥꯍꯟꯕ ꯌꯥꯗ꯭ꯔꯥ? ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯨꯝꯂꯛꯈꯤ, ꯖꯨꯕꯔꯥꯖꯀ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯅꯤꯅ ꯐꯥꯕꯒꯤ ꯊꯕꯛꯇꯨ ꯃꯍꯥꯛꯅ ꯇꯧꯔꯕꯗꯤ ꯖꯨꯕꯔꯥꯖꯅ ꯋꯥꯐꯝ ꯑꯗꯨ ꯍꯟꯊꯅ ꯂꯧꯒꯅꯤ ꯑꯁꯤꯅꯤ꯫
Jobrasa asibu nanthokkiba yadanaba cheksin thorang paikhatki. Ningthau macasing changlakadaba thong adu khaktang khaklaga darbar kagi atai thong pumnamakti lonsinduna thamki. Yumgi akoibada lairiba mafam mangon amadi thangnaba ka pumnamakta sifai ngaktuna leihanki. Ningnariba si karino haibadu ayamba officer singdi karisu khangnaramde. Makhoidi aingonda dum phagi tawrame. Aronba du aihak khangi khangde haibadu khangnaba honakhi. Maharaj thunglaba du aikhoi pumnamak ngaiduna leiringai matamda. Talakasida Bharat Sarkar gi aiba hukum adu Manipuri loan da handokpa taki. Loan handokpagi thabak adu taunabagi damak office ki kerani aniga Burmadagi lakpa loan handokpa nupa aduga aikhoi gi residency da puraktuna makhoida inanaba che sang pirame. Hukum adu su yamna sangbana warol adu handoknaba honabada matam kharadi adum changle. Kerani khudingmaktugi manakta santri amamam thamki amasung makhoida handoknaba piriba aduda yawba wahai ama phawba kanagum amagi mafamda takthok loi haina makhoi pumnamak wasak pataki. Makhoina handokpa adu loidringai matam kharagi mamangda Maharaj ki mahut siliba nupa adu magi manaw nupa pumnamakka loinana aikhoigi residency gi thongalda thunglare. Aina manaw nupa pumnamak haina khara kansinna hairibagi maramde numit adugi thodok adudadi Jobras adu magi mayambaga loinarakhide haine. Mahakti atai atopasingduga lakminai haibadu matung tarakpa achumba kharadagi khangnarakpakum tawki. Ningthau macasing adu thongalda ngainanabagi maram leiramdrabadi numit adugi thabak thawang adu tonganba mawong amada loisillamba yabane. Sum thinthana leinaba aduda Manipuri sifai sing kharade residency gi ingkhol manungda changbagi tanja phangkhre. Amasung tauriba sing punamakto makhoina loina makhangkhre. Makhoina phangliba tanja adu sizinaduna aikhoi gi sifai sing yamna chaithoktuna leiribadu khangkhre. Changpham siri paringda gurkha mayam leplibadu ukhi. Amasung chap manaba phizol setlaba officer mayamna mapanda pukning changna leinaribadu ukhre. Makhoi khara amadi kari amuk haigani. Yumgi akoibaduda chatlaga sifai mayam amasung lampak aduda tawriba santri achina chingba pumnamak adu ukhre. Tasengnamak changlakliba Manipuri sing aduna aikhoigi tawriba pumnamak adu uraga tokpana lamde. Makhoi thunamak thokraga Jobras yaukhre. Ukiba pumnamak mangonda tamkhre. Matang tanja sidagi Jobras adu manaw nupa senapati aduga loinana amuk mayumda hankibagi kudong chaba lawkhibane. Saraba nungsa aduda sum ngaiduna leibana mahak masa ngamdre haina maram amadi piramki. Matam kharagi mamangdasu mahak masadi ngamkidabane. Adubo numit adugi thodokta tasengna mahak masa ngamkidabra ngambra haibadugi chingdaningai gi maram amadi oikhre. Senapati ga khangnabagumna mahakso Chief Commissioner ga khangnakhrabani. Senapati adudi thangja numitta sagol tongduna sekmaida chatlaga Mr. Quinton ga unarubani. Jobras adusu nongmaijing numitta mile 3 lapna chatlaga unakhibane. Maram aduna ningthau khubam silliba hanagi Jobras adu amuk residency da lau haina kauba matamda mahak adum lakhi. Iton tonba manaw nupa jila sing Thangal General amasung atai thoidokna maru oidaba mantri kharaga loinana. Ningthau adu mahaki manaw nupa ani yaudana lakle haibasi hek khangbamaktada aigi nupana Mr. Quinton da khanganki. Mr. Quinton nasu ningthau aduda pau amukhana pirakle. Madudi magi manaw nupa Jobras adu yaudana di darbar tawba yaroi haina. Ningthau aduna aikhoigi yumda laktringaida hana aigi nupaga kuina wari sanarurabane. Manaw nupasing adu laknaba mi thaduna su mahakna kauhankrabane. Aduga mahak masamak residency da laklaga manaw nupasing adu lakpangai khibane. Konungda su amukhanna mi thaki. Adubu pau puba adu halakpa matamda matam yamna changki.
ahal oiraba thangal adu matam aduda masa yamna ngamdabani adubo mahakki maithong aduda karisu uhandaba adu ekhoi khangi ekhoi ki mi phampham kada aina changsilubada ahan adu leimaida tumlamba thengnaroi aina mahakpu mon ama khanghanduna sofa mathakta hiphalle thunamak mahak nungaina muk tumthaki mamai thangdadi Jobaraj ki paukhum puduna ningthauna tharuba pakholoi adu amuk halakle paukhum madudi Jobaraj adu yumdagi chatpa ngamdana masa sokchinna nare maram maduna Mr. Quinton na mahakpu ngakpigani asini maram asidagi darbar adu Mars ki tang kulumdoi ningthau kaba numit ki ayuk pung nipan phawga yaithokki wafam amana ikai khumnaraba ningthau aduda magi manau nupa ani adu darbar da soidana yaugadabani haibasi mahakki pukning singsinki adugi matungdadi mahaksu hankhre mikup adudagi hauna aikoina ningnariba adugi karigumba wafam kharadi ningthau macha sing amasung mantri sing adugi pukningda leikhre amaromda aikoigi officer sing gi wakhalda pamlibasi Jobaraj adubuni haibasi su khangbagum tawkhre numit adugi thabakti loisellabanina akhoi masel nungai thokpada amuk pukning changselame lampaki akoibada akhoi mayam chamine numidang wairamgi matamda bazar da chali Mr. Quinton na lakpasida ningthau macha sing asi su yauna sagol kangjai sanaba haina thorang tawkhrabani amasung ningthau aduna su mahaki sifai kangbu aduna pangthokpa fajaba makhal amasu utkani haina wasakhrabani masidagi amuk hena ben khongba kambuna numidang chak chaba matam khudingi fajaba bazai kaya khongduna ekhoi bu tahalle ningthau kaba numitta ekhoi Manipuri jagoi ras amasu yengadori adugi matung numidang wairamda karigumba nong singi phibam pharabadi naga jagoi amasu tawgani hairiba thoram pareng ase Mr. Quinton lakadaba hapta ani walingaida aigi nopaga ekhoi ani na semkhibane adubo ekhoi na Jobaraj ta sillangba yaubiduna jagoi singdu yengbiu haijabada ekhoi na mangon launam tawbagi chingnaba ama leire haibado adom ifong phong na khangnare nongmaijing numit ki numidang chak chaba matamda mi asuki matik yamna ekhoi gi residency da ubadudi atai atopa numit tamukta ukhidre pulapna mi tara mangane nupi thatta yawbaduda ai thanta tarak nungai jaramde asumna khanjaki karigumba aiga sanajaba spirit bhutkumba amana nupi gi saktam lauraga aigi loinabi imanabi oina leirabati ko haina ben khongbadudi yamna pamna thagatna khre atai pumnamak sing adusu yamna phajai harau nungai bana thalle karigumba awabagi wakhal lamatana ekhoi bu nungai handaba tawkhide ekhoi pumnamak mafam maduda ingna pulap leiminnabagi iroi loiba numidang wairamgi matamni haibado ekhoi karisu khangkhidabane mathangi numitadi Mr. Melville su ekhoi gi mafam thadoktuna chatkhiba tarami mahakna ekhoi ge leiminnaba numit nini damak ngairi banina amasung lamdam masigi kari amata su udribanina mahak kara sangthana leinabagi damak aina mahak pu themna bohonaki adubo mangondadi matamgi mamal yamlami atai atopa mafam singda mana tawgadaba thabak kayamrum leiki maram sing asidagi magi thaurang sing adu ekhoi na hongdokhanba ngamkide mathang numit tang kulumdoi gi numit yungba matung phawba leitharage haina masana hiram madu sindokpada yare loinana ahing adugi pung 12 tarakpa adwaida ekhoi kainaduna mahi pothawa changnare tang kulumdoi gi ayukta ekhoi pumnamak ngantana hogatnarami pung 9 tabada darbari matam lepna khibani chinglem laba thoram adugi damak ka pumnamak to sem saba takhi
Tawigum pung nipan tarak padwaidadi Jobras adu hogat kangkat pangamdana yamna kanna nare haibagi pawama konungdagi lakle. Maram madudagi ningthau waribadusu laktre. Mahak lakpada ikai kumnana oknabagidamagta tharuba angangba pi adusu lauthokhankre. Adugi matungda Chief Commissioner amasung aigi puroibana matung kari amuk tawgadage haibadugi wa khanaba hokhi. Ningthau masasing adu lakhannabagidamak ikon konba thabak ama paikhatnaba lepnakhi. Karigumba lepnariba thabak aduda amuk soirakpa tarabasu atai atoppa maram kayagi upai thiba tarami. Numit yungba pung 12 taraba phauba afaba phol amatta phangdrabada pung 3 tarakpa adwaidadi konungda Jobras unarunaba aigi puroibabu tharami. Mahak masamakna sarkargi hukumse adu puduna chatlaga magi angamba sakti sizinaduna Jobras adubo ingna tapna sarkar adum changjahannaba themgadabani. Masi ipuroibada sinakhi. Loinana masi masu hairugadabani madudi mahak po lam masidagi salhan kinaba khanariba wafam madu matam chuppagi natte haina. Amaromda mahaki wakhal lamchat pu phajarabade amasung ningthau khubam silliba mayam maduna sikiba thoklabasu mahakamuk Manipur da halaklaga Maharaj ki singhasan phangba yagani haina. Chapchana hairabada numit adugi nungthilda aigi puroibana magi marup Mr. Simpson ga loinana chatnanaba thongna phakhiba adudi khoibi ningthaugi mahumda chaina thillubagumbani. Mahakna chatpaduda magi thoganai oiba miyoi amatta loinakhide. Matam maduda konungda oiramgadaba pukning laitadabagi mawong adu mahaksu khanglami. Matam maduda konung manung adudi paisilakpa sifai singna pik thankrabani. Ningthau adunasu nongma sifai kumai utkani haikhiba aikhoinasu yengningkhiba adugumba Manipuri sifai sing ngaktani. Pung amagi matamdagi hena asum kuithana makhoi ani halaktaba aduda aigi pukningda langtaknaba horaklami. Adubo aigi puroibana halakpa matamda magi maithongda adum ure madudi pangthokani haina chatluriba thabak adu pangthokpa ngamlaktre haibadu. Jobras adu thangai sengnamak masa ngamdre haibadusu mahakna tamni. Ahanba maktada Jobras aduna thorak piduna makhoibu nabiyu haiduna themjabada yamna aruba matang ama oikhi hai. Mamai thangda mahaki manai singdagi lakliba saheb anidani haiba khanglabada Jobras adu hippa yaba dolai amada haplaga mahak masabu puthalakhi male. Putharakpa aduda mahak masa yamna wakhi. Aigi puroibana haibada mahak masa yamna ngamdre haibada karisu singna ningai leite. Laihausu kanna hawi haibasini. Konungda aigi puroibana chatludringai ngaihakki mamang aduda Mr. Melville so Kohima yawna khongsan kirame. Numit adumadi mahakna mail 10 lapna leiba sekmai phawba chatkhiba pamjakhi. Aigi nupanadi mahaki warepado amuk hanna khantanaba honakhi. Aihakna su ipuroibana themba aduda mateng pangsinkhi. Matam maduda oikhiba thabak maramsing kaya adudi aikhoigi pukningda lumdaba nungaitaba tanja amani. Kari thoklagadage karamna loikhigadage haibadugi karisu arepa amatta leiramde. Numit yungba matungda aikhoina residency gi sirida pareng leptuna yengkhiba police singna Melville gi potchai punanaba sem sakhiba amasung mana chatkibada karigumba phattanungda thokadra haiduna nong mata oirabasu panthabi kho haina mangonda haijabana chingba singado aihak yamna phajana ningsingli. Mr. Melville na khumkhibadu suning singli. Adombu yamna thagatchari Mrs. Grimwood. Aigidamakta karisu nungai taba tawbigano. Aidi Manipuri singna phaba yaba aduk hakna maru oiba mi nasade. Aingonda karisu akaiba leiroida. Kibirugano. Asumna minute kharagi matungda mahak aikhoiga bidai tawnaduna chatkhi.
mahakpu ngakpi senbinaba kana yaudana ma mathanta matau asumna chatkiba adu aingondadi nungthil aduma adum kauthokpa ngamdana onthokna nungai khide Jobaras kamari lainariba wafam adu mahai yandre haibadugi pau puduna aigi puroibana amuk sana konungdagi pung 8 waida halakpa matamdadi leibaki wathok adu hena kansinbagi matang ama oirakle Hojik tauba yariba amatta oiba lambidi themba yadrabanina hiram masida khulai paiba sipaina pangal thokna angam tanba sini tasengna mak khanariba pumna makadu langi phibamni haiba yare ingondadi pumna makadu punsillaga kari thoklagadage haiba wakhalda akiba wakhalna pik thalakpagum tauki oithokpa yana lalama leire haiba si khangnarakpada nupa oiba singi pukningda phawkhiba charangnaba adu aidi phawba ngamkhide koiba mafam adusu yengkhibada mi leitraba thadoknaraba mafam amagi saktam laukhre maruoiba lambi sing adu adugumba pungjagi matamdadi mi yamna chatnabani adubo kanagumba mioiba jiba amatta ukhidre nungthilgi matam aduda atia si leichilna pumkup kupsinkhi pung 8 tarakpa adwaidadi chauraba nong nungsitama horaklami amasung pumamom sinkhiba marak aduda arangba nong thangna yamna toina kuplakhi khak laukhi matam masida aidi chamamnana tawpham lakpham khangdraba yum maduda ithanta thabak yamna chinjakhi ekhoida leiba minai kayamrum madusu kudong thiba tholakani haibagi kibana mahi mahi taklamdana pangchatta chatnakre ihan hana chatkibadi aigi ahan oirabi aya aduni mahakti aiga sahi kaya leiminaraklabane matam madu phawbadasu yamna thajaba misakama oina aigi itung ilaklabini adubu kudong thiba thokadaure haibagi ingit phangkhibada mahak mapot masai yomlaga dum chatkre kadaidano mahakna changjafam lauramgadaba asibo mahakti yeknabasu yamna leibane Manipur gi miyoi sunate asumna mahak masabu ngakpi senbigani khangba mana chensin jaruba yaba kanagumba mari mata amatta leijadabane mahakna thadoktuna chatkibada aigi thamoi sokhi mahak lam amagi miyoi ni adugi mathakta nupi oibi amasuni asidagi hena mahak kana sunate adumnadi oiraga mahakna chatkibada aina asum khanduna leibasi afaba natre maramdi hojik aina ngamjaba tawduna atai atopa minai sing aduga loinana chanaba yaba thak adu phawbadi aina honajaba tabane asum tawna numit adugi yachangbada chagadaba chaklen adudi hana gumna dum thorang tawgadabani haina atai minai sing aduda bhap tahalame Mr. Quinton ga atopa makhoi ahumgadi chak chaba matam phawba nungai thokna Breeze kumba tas makhal masana duna leikhi maramdi makhoi mapanda ngai ha koi thokluba sukya ya khidre aihak chakchangda dum changsille tawriba thorang sing adu yengsin khochinba oina karigumba lan thorakpa tarabadi ithanta ngairagani haiduna mathang numit ki thorang su tawba tarame maram asidagi aigi minai khara duna leiringaida makoidagi phangba yaba thabak makhai phanghaunaba hek ngamba makhai hona hore ahing aduda thakpa yaba insang mahi chang yamna semki maramdi makoi adu soidana kanagani khanbadagi amaromda muk karigumba mathangi numitta khudong thiba thoklabasu haiduna usek kaya marom su sana naba thongdoktuna thamhaure adugi matungda ekhoi su amuk ahingi chaklen charame Numidangi matam maduda kana matasu wala ngangnadabagum leinakhi aidi sungang ngangning khidre mi atai sing adusu hayeng nongalaga orakadori badugi maramda pakhatman khibana haukiba numitta tawbagumna harau tayamna karisu nokheba ngamna khide mayam sak chaba loina khibada ehak nahaktang pothajakhi ai sasu ipa pakhatpa pukning sontharakpa amasung ithanta ngaibagi wakhal phaurakba adudi lan soknabana makhoi gi sinpham moiraba hayeng ayuk pungai duna leiriba makhoi adugadi
ꯑꯩꯍꯥꯛꯀ ꯌꯥꯝꯅ ꯄꯛꯅꯗ꯭ꯔꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯏꯪꯂꯦꯟꯒꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯕ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯁꯪꯒꯨ ꯁꯪꯒꯨ ꯄꯥꯏꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯈꯜꯂꯨꯕꯒ ꯑꯃꯨꯛꯁꯨ ꯉꯛꯏ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯎꯕ ꯊꯣꯛꯂꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯏꯁꯥꯗ ꯑꯣꯏꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯒꯤ ꯑꯀꯤꯕꯁꯦ ꯃꯈꯣꯏꯁꯨ ꯈꯪꯂꯝꯂꯕꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕ? ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯕꯒꯤꯗꯃꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯂꯩꯍꯧꯕꯒꯤ ꯋꯥꯐꯝ ꯑꯃ ꯄꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯃꯛꯄꯨ ꯃꯔꯥꯜ ꯁꯤꯖꯈꯤ꯫ ꯇꯧꯕꯒꯤꯗꯤ ꯑꯩꯍꯥꯛ ꯏꯁꯥꯅ ꯌꯥꯅꯤꯡꯅ ꯂꯩꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ꯫ ꯑꯁꯤ ꯐꯥꯎꯕꯗꯁꯨ ꯇꯁꯦꯡꯅꯃꯛ ꯁꯥꯊꯤꯕ ꯄꯣꯠꯂꯣꯏ ꯑꯃꯒꯤ ꯋꯥꯈꯜꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯩꯈꯤꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯈꯤꯕꯗꯤ ꯖꯣꯕꯔꯥꯖ ꯑꯗꯨꯁꯨ ꯅꯤꯡꯊꯤꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯆꯨꯝꯕꯃꯛ ꯁꯤꯐꯥꯏ ꯑꯃꯁꯨꯡ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯈꯟꯕꯁꯨ ꯖꯣꯕꯔꯥꯖꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯃꯌꯣꯡ ꯌꯥꯕꯒꯤ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯏꯆꯝ ꯆꯝꯅ ꯋꯥꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯊꯨꯒꯥꯏꯕꯤꯔꯒꯗ꯭ꯔꯥ ꯑꯃꯁꯨꯡ ꯃꯥꯜ ꯆꯥꯡ ꯃꯥꯡꯍꯟ ꯇꯥꯛꯍꯟꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯔꯝꯗ ꯀꯥ ꯍꯦꯟꯅ ꯀꯤꯕꯒꯤ ꯋꯥꯈꯜꯗꯤ ꯀꯔꯤꯃꯠꯇ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯡ 16ꯒꯤ ꯑꯍꯤꯡꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯖꯒꯣꯏ ꯇꯧꯒꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯂꯦꯞꯈꯤꯕ꯫ ꯑꯗꯨꯕꯨ ꯂꯩꯅꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗꯗꯤ ꯖꯒꯣꯏ ꯇꯧꯒꯗꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯥꯛꯀꯗꯕ ꯃꯥꯜꯂꯝꯗꯦ꯫ ꯃꯤꯁꯇꯔ ꯕ꯭ꯔꯦꯀꯟꯕꯦꯔꯤꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯕꯥꯟꯖꯣ ꯑꯗꯨ ꯈꯣꯡꯅ ꯈꯣꯡꯅ ꯅꯣꯛꯅꯤꯡꯕ ꯏꯁꯩ ꯁꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯄꯨꯡ 3ꯗ ꯍꯧꯒꯠꯅꯒꯗꯕ ꯑꯣꯏꯕꯅ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯉꯟꯅ ꯉꯟꯅ ꯇꯨꯝꯅꯕ ꯍꯣꯠꯅꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯕ ꯊꯥꯕꯜꯅ ꯉꯥꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯑꯩꯈꯣই ꯑꯅꯤꯗꯤ ꯑꯇꯤꯊꯤꯁꯤꯡ ꯑꯗꯨ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩ꯫ ꯑꯩꯉꯣꯟꯗ ꯄꯣꯊꯥꯐꯝ ꯈꯪꯖꯗꯕ ꯅꯨꯡꯉꯥꯏꯖꯗꯕ ꯋꯥꯈꯜ ꯑꯃꯅ ꯑꯗꯨꯝ ꯈꯨꯗꯨꯝ ꯆꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯗꯤ ꯃꯍꯥꯛꯅ ꯉꯝꯖꯕ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯂꯩꯇꯥꯍꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯩꯉꯣꯟꯗ ꯊꯥꯖꯍꯟꯈꯤ ꯃꯗꯨꯗꯤ ꯑꯩꯈꯣই ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯂꯩꯔꯣꯏ ꯍꯥꯏꯅ꯫ ꯑꯩꯈꯣই ꯏꯃꯨꯡꯗ ꯆꯪꯂꯁꯤꯔꯥ ꯍꯥꯏꯅ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯊꯣꯡꯒꯥꯜꯗ ꯄꯨꯔꯤꯕ ꯁꯟꯇ꯭ꯔꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯃꯨꯛꯅꯔꯛꯈꯤ꯫ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯣꯅꯨꯡꯗꯒꯤ ꯊꯥꯔꯛꯄ ꯃꯅꯤꯄꯨꯔꯤ ꯑꯃ ꯆꯪꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯪꯂꯔꯤꯕꯗꯤ ꯑꯩꯈꯣই ꯖꯒꯣꯏ ꯌꯦꯡꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯖꯒꯣꯏ ꯌꯦꯡꯅꯤꯡꯂꯕꯗꯤ ꯖꯒꯣꯏ ꯁꯥꯒꯗꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯃꯄꯥꯟꯒꯤ ꯁꯣꯔꯣꯛꯇ ꯉꯥꯏꯔꯤ ꯍꯥꯏꯅ꯫ ꯃꯇꯝ ꯑꯗꯨ ꯊꯦꯡꯃꯜꯂꯕꯅꯤꯅ ꯖꯒꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯜꯂꯨꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯊꯪꯒꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯥꯎ ꯄꯨꯔꯛꯄ ꯅꯨꯄꯥ ꯑꯗꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨ ꯌꯦꯡꯊꯣꯛꯅꯕ ꯑꯃꯁꯨꯡ ꯀꯔꯤ ꯀꯔꯤ ꯁꯦꯝ ꯁꯥꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯅꯈꯤ꯫ ꯃꯔꯝ ꯑꯁꯤꯃꯛꯅ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯅꯤꯡꯕꯗꯨ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯁꯥꯊꯤꯅ ꯅꯤꯡꯕ ꯀꯥꯏꯒꯅꯤ꯫ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏꯅ ꯇꯨꯝꯈꯨꯟ ꯇꯥꯅꯈ꯭ꯔꯕꯅꯤ꯫ ꯇꯨꯝꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯑꯩꯒꯗꯅꯤ꯫ ꯑꯩꯈꯣই ꯑꯅꯤꯗꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯊꯦꯡꯅ ꯑꯁꯨꯝ ꯏꯪꯈꯣꯜꯗ ꯀꯣꯏꯊꯣꯛꯄꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯩꯈꯣই ꯑꯅꯤꯗꯪ ꯂꯩꯔꯝꯕ ꯑꯗꯨꯗꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯗꯕ ꯅꯠꯇꯦ꯫ ꯃꯔꯨꯑꯣꯏꯅ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯑꯍꯦꯟꯕ ꯁꯟꯇ꯭ꯔꯤ ꯈꯔꯗꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯨꯔꯤ꯫ ꯆꯤꯞ ꯀꯃꯤꯁꯅꯔ ꯑꯃ ꯂꯩꯔꯕꯅꯤꯅ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯦꯟꯀꯠꯅ ꯉꯥꯛ ꯁꯦꯟꯕꯗꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯑꯃꯅꯤ꯫ ꯑꯀꯣꯟꯕꯗꯗꯤ ꯑꯩꯈoi ꯑꯅꯤꯁꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯦ꯫ ꯑꯃꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯏꯀꯣꯟ ꯀꯣꯟꯕ ꯑꯔꯣꯏꯕ ꯑꯍꯤꯡꯅꯤ ꯍꯥꯏꯕꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯅ ꯃꯍꯧꯁꯥꯒꯤ ꯃꯑꯣꯡꯗ ꯇꯨꯝꯅꯕ꯫ ꯑꯇꯣꯞꯄ ꯑꯃꯅ ꯀ꯭ꯋꯥꯇꯔ ꯒꯥꯔꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗꯒꯤ ꯌꯩꯔꯛꯄ ꯄꯨꯡꯖꯥ ꯃꯁꯤꯡ ꯊꯤꯗꯨꯅ ꯑꯍꯤꯡ ꯃꯤꯠꯁꯦꯟ ꯈꯥꯡꯅ ꯃꯊꯪ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯉꯛꯇꯨꯅ ꯂꯩꯕ꯫ ꯑꯩꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯗꯨꯃ ꯃꯤꯠ ꯀꯛꯂꯥ ꯑꯃꯠꯇ ꯎꯏꯁꯤꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯇꯁꯨ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯂꯦꯟꯖꯕ ꯑꯀꯣꯟꯕ ꯑꯍꯤꯡꯗꯤ ꯃꯗꯨꯅ ꯑꯣꯏꯌꯨ ꯇꯝꯈ꯭ꯔꯕꯅꯤ꯫
Nongyai matung pung ahum tarakle. Aigi puroibabu haudoklame. Aikoi pumnamak haugatpa matam oire haina khangalame. Nong madugi taugadaba thabaksing adu haure. Ayukadusu hingmana loi. Mambasu yamna mamme. Ehak prapna phi sesille. Arumba achinba ningtham thagi phijetne. Pung ahum makhairom tarakpada breakfast oina arai yerum kharaga double roti machet kharada makhan tairaga chaminare. Atai officer singdi magi kem singda chanaraga chatkre. Aduga makhoi singna karamba matamda nongmai kapsinba horunaba chatkibage haibado ehak khanghodre. Aigi puroibadi Colonel Skin galoinaki khallubada ehak wajai. Maramdi mahakti aikhoigi residency da panduna leijabane. Adubo mahak micham mama oirabasu chatkhiba aduda atai sing adugumna thabakta chap chana pukning changkhibagum tawi. Aduna aishu afaba aduta khanjaba tai. Mr. Quinton, Mr. Cousins amasung aikhoi ahumdi telegraph office ta chatkhi. Sorok aduda sumdring thauraga akoibada leiba mafamni. Residency dagi sorakna girls ahum lom lapa mafamda leibani. Chekchinna kanna sabo office ni. Yumfam adusu nungini. Aduga hek onsinnaba maikaidasu chap manaba yum amale. Madudi aigi puroibana magi office oina sizine. Madugi makha thangba tangkhaigi saruk amadi sana lupa thampham treasury ni. Mafam asidani aikhoina phibam lauduna leikhiba. Bharat Sarkar da thokliba maram pumnamakki pau pikhinaba telegraph office asida laklaga Chief Commissioner gi secretary oiba Cousins na telegram adu pisilingai babu sing aduna telegram adu thakiba yenglingai da ihan hanbo oina konung lomdagi nongmai makhol takhi. Adudagi mathang kapnarakle matam maduda khangle lan haibadu thokle haibasi. Nong khara ngalakpaga loinana ayukki mangalna akoibada leiramba amambasing adu tanthokre. Thangai singna kari thoklibano haibadu khangdokpada aikhoida yamna luna thokpagum tawki. Konungda nongmai kapakpade ehak kayarak toina takhrabani. Adubo hojikki hena sathiba lila makhal ama sanabada nakalani makki nungsinaraba miyoi singda asi ana thoklabra haibadu khanbada oithoktabagum tawni. Telegram marol adu thaba tangkhai chalakpa matamda ikhang khanghodana aikhoigi kuning mapada leiba thongnau adu nongmai guli amana haijillaktuna panbada aikhoi khangprek khangkhibani. Thongnau gi mingsel adu machet pumchai chaina kairaga mayoknabada leiba phaklang aduda pankhi. Ai hakibana khudum chankhi. Thunamak mafam adu thadoktuna nunggi yumfam adugi makhada asoya ngam pumnamak ngakthokhtuna phibam chana leire. Mr. Cousins adu yum tana lakpada matam khara changkhre. Mahak konunggi chekpal manungda tawriba sing adu uba phangbra haiduna yumthak aduda kakhalubani. Adubo oithoktre. Aikhoina attack tawri haiba khangba Jobaraj ki yum adudi khara lapna leiba amasung yum kharana su khanjenna leibanina amatta uba phangkide. Mahaki yumdi konunggi mapan thangba chekpan manaktuda leibani. Aikhoigi mi singna mafam adu yaubadi matam ichang changkhidabagum tawi. Konunggi apunba mafam adudi chekpal kayana lanban oina ngakthokhtuna lei. Maharashna leiriba mafam adudi chekpal mangana khajale. Mapali thangbadu yamna kaire wangsu wangde. Manung thangba sing adudi yamna akanba oiri chekna sai amasung lanban sing adudagi tumthorakpa saruk yawi. Aduga makhoi sing aduna konunggi manung thangba saruk adubu maikai marida koiselle. Mapali thangba chekpal adugi nakal ahumde khong amasule. Yamna luba amasung yamna supakpa. Sahi khudingi hiyang tanaribasu mafam asidani. Adugumba harau kumai thodok adugi damakta ising khong adu napi singbi sengdoktuna matam pumnamakta taru tanana thamme. Apunba lanban sing adu asigumba maong amada sai madudi British na Brahma lausindringai mamangda
अतई लमगी लानमी कयाना येक्नबगी वाखलदा मणिपुर दा हेक हेक लांदारकपसिंग अदु अथिंगबा पीदुना मायोक्नबा ngamnaba haiduna aduna kanagumbana landarakpa kangbu amabu irai laina athingba piba ngamba mafamdi lanban sing asini karigumbada makhoi adubu thugaiba ngamnaba achauba nongmai sing purakpa natrabadi Manipuri singsu kuzukhulai atai nongmai na chingba fajana yawi Maharaj kisu achauba nongmai tok mari laiki madu mahaki mapabungna haukraba matamda pangthokhiba afaba thabakkidamak ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯗ ꯈꯨꯗꯣꯜ ꯇꯧꯈꯤꯕꯅꯤ ꯖꯣꯕꯔꯥꯖ ꯑꯗꯨꯗꯤ ꯃꯄꯨꯡ ꯐꯥꯅ ꯅꯣꯡꯃꯩ ꯑꯆꯧꯕꯗꯨ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯀꯥꯞꯄ ꯍꯩꯕꯅꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯃꯁꯥꯅ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯀꯥꯞꯄ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨꯒꯤ ꯃꯥꯡ ꯇꯥꯛꯍꯟꯕ ꯉꯝꯕꯒꯤ ꯃꯄꯥꯡꯒꯜ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯁꯤꯖꯤꯟꯅꯕꯒꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯍꯥꯛꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯏ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯔꯤꯕ ꯖꯣꯕꯔꯥꯖꯅ ꯂꯩꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯗꯦꯟꯁꯤꯗ ꯂꯩꯍꯧꯕ ꯃꯤꯁꯤꯡꯅꯗꯤ ꯇꯁꯦꯡꯅꯃꯛ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗꯦ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯗꯣꯔꯛꯄ ꯒꯨꯂꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛꯊꯛꯇ ꯄꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯇꯦꯂꯤꯒ꯭ꯔꯥꯐ ꯑꯣꯐꯤꯁꯇ ꯐꯝꯊꯗꯨꯅ ꯂꯩ ꯑꯩꯅ ꯈꯟꯕꯗ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯋꯥꯈꯜ ꯂꯩꯇꯥꯅꯗ꯭ꯔꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯉꯥꯛꯂꯤꯕ ꯄꯤꯛꯇꯛ ꯄꯤꯛꯇꯛꯄ ꯒꯨꯔꯈꯥꯁꯤꯡ ꯑꯗꯨꯗꯤ ꯊꯣꯡꯒꯥꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯁꯣꯔꯣꯛ ꯑꯗꯨꯗ ꯇꯣꯏꯅ ꯇꯣꯏꯅ ꯆꯦꯟꯊꯣꯛꯇꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯈꯪꯅꯅꯕ ꯍꯣꯠꯅꯩ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯃꯁꯥ ꯈꯤꯡꯗꯅ ꯈꯛ ꯂꯩꯇꯦ ꯄꯨꯡ 10:30 ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯜꯂꯛꯈꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯇ꯭ꯔꯦꯖꯔꯤꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯃꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯂꯧꯕ ꯂꯥꯛꯈꯤ ꯃꯍꯥꯛ ꯃꯤꯅꯤꯠ ꯈꯔꯗꯃꯛ ꯄꯜꯂꯝꯃꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯈꯔꯗꯤ ꯁꯥꯔꯝꯃꯤ ꯀꯔꯅꯦꯜ ꯁ꯭ꯀꯤꯟꯒ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯕꯗꯨꯒꯤ ꯃꯃꯥꯡꯗ ꯐꯖꯅ ꯀꯥꯞꯅꯔꯕ ꯃꯇꯨꯡꯗ ꯖꯣꯕꯔꯥꯖꯀꯤ ꯌꯨꯝ ꯑꯗꯨ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯦ ꯑꯃꯁꯨꯡ ꯊꯣꯡꯒꯥꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯦ ꯕꯟꯗꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯐꯥꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯉꯣꯟꯗ ꯇꯝꯂꯝꯃꯤ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯁꯣꯛꯄ ꯄꯟꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯃꯍꯥꯛꯅ ꯈꯨꯝꯈꯤ ꯂꯦꯐꯇꯅꯦꯟꯠ ꯕ꯭ꯔꯦꯀꯟꯕꯦꯔꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯥꯏꯅꯩ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯗꯦ ꯈꯔꯅ ꯃꯍꯥꯛ ꯁꯤꯔꯦꯁꯨ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯈꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯗꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯁꯦꯡꯗꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯖꯈꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟꯒ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯦ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯗꯨ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯌꯧꯈꯤꯅꯕ ꯑꯃꯨꯛ ꯍꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯇꯦꯂꯤꯒ꯭ꯔꯥꯐꯀꯤ ꯃꯔꯤ ꯀꯛꯊꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤꯗꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯕꯒꯤ ꯑꯁꯥ ꯄꯨꯝꯕ ꯊꯥꯗꯣꯛꯂꯦ ꯃꯇꯝ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇꯁꯨ ꯄꯨꯡ 3 ꯇꯥꯕꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯥꯛ ꯆꯥꯅꯈꯤꯕꯗꯨ ꯅꯠꯇꯅ ꯀꯔꯤ ꯑꯃꯠꯇ ꯍꯦꯟꯅ ꯆꯥꯗ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯆꯥ ꯑꯁꯥꯕ ꯈꯔꯒ ꯕ꯭ꯔꯦꯗ ꯃꯆꯦꯠ 2ꯒꯤ ꯃꯌꯥꯏꯗ ꯃꯈꯟ ꯇꯩꯕꯗꯨꯒ ꯆꯥꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯊꯨꯡꯅ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯏ ꯃꯤꯅꯥꯏ ꯑꯃꯅꯤꯗꯤ ꯂꯩꯔꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯤꯔꯕ ꯃꯥꯜꯂꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯂꯥꯏ ꯄꯨꯝꯅꯃꯛꯇ ꯈꯨꯔꯨꯝꯖꯩ ꯍꯥꯏꯗꯣꯔꯛꯄ ꯒꯨꯂꯤ ꯑꯃ ꯑꯅꯤꯅ ꯌꯨꯝꯒꯤ ꯐꯛꯂꯥꯡꯗ ꯄꯥꯜꯂꯤ ꯑꯗꯨ ꯐꯥꯎꯕꯗꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨ ꯈꯔ ꯀꯥꯏꯗꯨꯅ ꯇꯥꯔꯛꯄ ꯅꯠꯇꯅ ꯑꯇꯩꯗꯤ ꯃꯍꯧꯁꯥꯒꯤ ꯑꯗꯨꯝ ꯂꯩꯔꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯒꯤ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯁꯤꯜꯂꯝꯂꯒ ꯄꯨꯡ ꯑꯃꯔꯣꯝꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯦꯂꯤꯒ꯭ꯔꯥꯐ ꯑꯣꯐꯤꯁꯇ ꯍꯜꯂꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥꯗꯨꯁꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯧꯒꯅꯥꯏ ꯅꯨꯄꯥꯗꯨꯅ ꯑꯩꯍꯥꯛꯀ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯑꯣꯡ ꯇꯥꯅꯕ ꯑꯃꯨꯛ ꯁꯤꯜꯂꯦ ꯇꯦꯂꯤꯒ꯭ꯔꯥꯐ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯂꯥꯛꯄꯗꯗꯤ ꯑꯩꯒꯤ ꯄꯥꯅꯅꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯁꯜꯂꯛꯏ ꯑꯃꯁꯨꯡ ꯄꯨꯡ ꯑꯃꯔꯣꯝꯒꯤ ꯃꯇꯝꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯗꯨꯅ ꯂꯦꯜꯂꯝꯃꯤ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯅꯦꯜ ꯁ꯭ꯀꯤꯟ ꯑꯃꯁꯨꯡ ꯑꯇꯩ ꯑꯣꯐꯤꯁꯥꯔ ꯈꯔꯒ ꯑꯩꯒꯤ ꯅꯨꯄꯥꯒꯁꯨ ꯍꯜꯂꯛꯂꯦ ꯃꯈꯣꯏ ꯍꯦꯛ ꯂꯥꯛꯄꯃꯛꯀ ꯑꯩꯈꯣꯏꯅ ꯃꯤꯁꯇꯔ ꯕ꯭ꯔꯦꯀꯟꯕꯦꯔꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯗꯨꯅ ꯍꯪꯂꯨꯕꯗ ꯀꯔꯤꯒꯨꯝꯕ ꯁꯥꯊꯤꯕ ꯃꯑꯣꯡ ꯈꯔꯗꯤ ꯃꯉꯣꯟꯗ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯂꯦ
ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯄꯥꯈꯠꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃ ꯆꯠꯊꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯣꯐꯤꯁꯥꯔ ꯄꯨꯝꯅꯃꯛꯁꯨ ꯄꯨꯂꯞ ꯌꯥꯝꯅ ꯂꯨꯕꯒꯤ ꯃꯑꯣꯡꯗ ꯆꯤꯛꯊꯅ ꯋꯥꯔꯤ ꯁꯥꯅꯩ ꯑꯃꯁꯨꯡ ꯊꯕꯛ ꯊꯧꯁꯤꯜ ꯑꯗꯨꯗ ꯃꯈꯣꯏ ꯆꯞ ꯆꯥꯅ ꯄꯦꯟꯗꯕ ꯃꯥꯜꯂꯝꯃꯤ꯫ ꯑꯁꯤꯅ ꯑꯁꯤ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯔꯨꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯔꯦꯖꯤꯗꯦꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯄꯨꯝꯅꯃꯛꯁꯨ ꯂꯥꯛꯅꯔꯦ, ꯃꯤꯁꯇꯔ ꯁꯤꯝꯁꯟ ꯑꯃꯁꯨꯡ ꯀꯦꯞꯇꯦꯟ ꯕꯠꯆꯔ ꯅꯠꯇꯅ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯖꯨꯕꯔꯥꯖꯀꯤ ꯌꯨꯝꯗ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯕ꯭ꯔꯦꯀꯟꯕꯦꯔꯤꯗꯤ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯍꯧꯒꯠꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯃꯈꯩ ꯃꯐꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯅꯤꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯦꯝꯍꯜꯂꯒ ꯊꯤꯟꯍꯟꯈꯤꯅꯕ ꯌꯥꯊꯪ ꯇꯧꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯆꯥꯛ ꯆꯥꯐꯝ ꯀꯥꯒ ꯊꯪꯅꯅ ꯂꯩꯕ ꯀꯥ ꯃꯆꯥ ꯑꯗꯨꯗ ꯆꯠꯂꯒ ꯃꯈꯟ ꯇꯩꯕ ꯕ꯭ꯔꯦꯗ ꯃꯆꯦꯠ ꯀꯛꯇꯨꯅ ꯃꯈꯣꯏꯒꯤꯗꯃꯛ ꯁꯦꯝꯕ ꯍꯧꯔꯝꯃꯤ꯫ ꯃꯤꯅꯥꯏꯁꯤꯡꯁꯨ ꯑꯃꯠꯇ ꯎꯗ꯭ꯔꯕꯅꯤꯅ ꯃꯁꯥ ꯃꯁꯥꯅ ꯃꯁꯥꯒꯤꯗꯃꯛ ꯁꯦꯝ ꯁꯥꯖꯕ ꯇꯥꯔꯦ, ꯅꯠꯇ꯭ꯔꯒ ꯇꯣꯛꯄ ꯇꯥꯔꯦ꯫ ꯃꯤꯅꯤꯠ 10ꯔꯣꯝꯒꯤ ꯃꯇꯝꯗꯤ ꯌꯥꯝꯅ ꯆꯤꯟꯅ ꯑꯩꯍꯥꯛ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯅ ꯑꯩꯕꯨ ꯄꯥꯈꯠꯍꯟꯈꯤ꯫ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯂꯩꯕ ꯃꯤꯍꯨꯠ ꯊꯣꯡ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯄ ꯅꯣꯡꯃꯩ ꯒꯨꯂꯤ ꯑꯃꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯇꯦꯂꯤꯒ꯭ꯔꯥꯐ ꯑꯣꯐꯤꯁꯇ ꯊꯦꯡꯅꯔꯛꯄ ꯑꯗꯨꯗꯒꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯑꯀꯤꯕ ꯄꯤꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯊꯥꯡ ꯃꯆꯥ ꯑꯗꯨ ꯇꯥꯈꯤ꯫ ꯕ꯭ꯔꯦꯗ ꯃꯆꯦꯠ ꯑꯅꯤꯗ ꯃꯈꯟ ꯇꯩꯔꯒ ꯆꯞꯁꯤꯟꯗꯨꯅ ꯁꯦꯝꯕꯁꯤꯡ ꯑꯗꯣ ꯑꯗꯨꯝ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯍꯥꯛ ꯆꯥꯛ ꯆꯥꯐꯝ ꯀꯥꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯣꯐꯤꯁꯥꯔ ꯄꯨꯝꯅꯃꯛꯇꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯂꯦ꯫ ꯔꯦꯖꯤꯗꯦꯟꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕꯔꯣꯝꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯎꯄꯥꯛꯅ ꯁꯤꯠꯇꯨꯅ ꯆꯪꯂꯛꯂꯒ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯃꯁꯨꯡ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯕ ꯅꯥꯒꯥ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯈꯣꯏ ꯈꯪꯍꯟꯗꯅ ꯂꯣꯠꯂꯨꯕꯅꯤ꯫ ꯌꯥꯝꯅ ꯁꯤꯡꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯇꯧꯔꯛꯄ ꯊꯕꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯈ꯭ꯔꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯌꯨꯛꯇ ꯂꯧꯁꯤꯟꯈ꯭ꯔꯕ ꯀꯣꯅꯨꯡꯒꯤ ꯃꯐꯝꯁꯤꯡ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕ ꯃꯔꯝꯅ꯫ ꯔꯦꯖꯤꯗꯦꯟꯁꯤ, ꯇ꯭ꯔꯦꯖꯔꯤ ꯑꯣꯐꯤꯁ ꯑꯃꯁꯨꯡ ꯁꯤꯐꯥꯏꯒꯤ ꯀꯦꯝꯞꯇ ꯁꯟꯇ꯭ꯔꯤ ꯌꯥꯝꯅ ꯂꯩꯈꯤꯗꯕꯁꯨ ꯃꯁꯤꯅ ꯃꯔꯝ ꯑꯃꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯩ ꯊꯪꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯅꯥꯒꯥ ꯈꯨꯡꯒꯪ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯒ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯈꯤ꯫ ꯅꯣꯡꯃꯩ ꯒꯨꯂꯤꯁꯤꯡꯅ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜ ꯑꯃꯁꯨꯡ ꯆꯥꯛ ꯆꯥꯐꯝ ꯀꯥꯒꯤ ꯊꯣꯡꯁꯤꯡ ꯀꯞꯈꯥꯏꯔꯛꯇꯨꯅ ꯐꯛꯂꯥꯡꯒꯤ ꯄꯣꯠ ꯊꯝꯐꯝꯗ ꯂꯩꯔꯤꯕ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤ ꯄꯣꯠ ꯆꯩ, ꯂꯤꯛꯂꯤ, ꯒ꯭ꯂꯥꯁꯅꯆꯤꯡꯕ ꯑꯗꯨ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯔꯦꯖꯤꯗꯦꯟꯁꯤꯒꯤ ꯃꯥꯡꯂꯣꯝꯗꯒꯤ ꯅꯣꯡꯃꯩ ꯀꯟꯅ ꯀꯥꯞꯁꯤꯜꯂꯛꯄ ꯃꯔꯝꯅ ꯌꯨꯝ ꯑꯗꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯗꯅ ꯂꯩꯕ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯠꯄ ꯃꯐꯝꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯐꯛꯂꯥꯡ ꯑꯗꯨꯁꯨ ꯋꯥꯆꯦꯠꯅ ꯈꯥꯔꯒ ꯋꯥꯏ ꯇꯩꯁꯟꯕꯅꯤꯅ ꯀꯔꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯃꯐꯝ ꯑꯣꯏꯔꯝꯗꯦ꯫ ꯏꯃꯨꯡ ꯂꯩꯃꯥꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯨꯡꯅ ꯁꯥꯕ ꯀꯥ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯑꯩꯍꯥꯛ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯍꯧꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯌꯥꯅꯤꯡꯈꯤꯗꯦ꯫ ꯑꯩꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯈꯤ, ꯍꯞꯇꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯤꯔꯝ ꯀꯌꯥ ꯑꯁꯨꯝ ꯈꯟꯅꯕꯗ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯀꯥꯆꯤꯟ ꯑꯃ ꯂꯩꯃꯥꯏꯒꯤ ꯃꯈꯥꯗ ꯁꯦꯝꯕꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯥꯒꯤ ꯇꯧꯈꯤꯕ ꯑꯗꯨ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯊꯅꯤꯡꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯂꯦꯞꯈ꯭ꯔꯦ꯫ ꯆꯨꯝꯅ ꯍꯥꯏꯔꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯔꯕ ꯑꯀꯤꯕ ꯑꯗꯨ ꯐꯥꯎꯕ ꯍꯦꯛ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ꯫ ꯇꯥꯂꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗ ꯑꯣꯏꯔꯛꯂꯤꯕ ꯃꯥꯡ ꯇꯥꯛꯄꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯨꯔꯕꯗꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ꯫ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯥꯏꯔꯦ꯫ ꯇꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯄ ꯅꯣꯡꯃꯩ ꯒꯨꯂꯤꯁꯤꯡꯅ ꯀꯥꯁꯤꯡ ꯑꯗꯨꯗ ꯐꯥꯎꯖꯤꯜꯂꯛꯂꯒ ꯑꯌꯥꯝꯕ ꯄꯣꯠ ꯀꯌꯥ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯗ ꯐꯣꯇꯣ, ꯒꯝꯂꯥ ꯑꯃꯁꯨꯡ ꯌꯥꯟꯗꯨꯅ ꯊꯝꯕ ꯃꯤꯡꯁꯦꯜ, ꯇꯁꯕꯤꯔꯁꯤꯡ꯫ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯌꯨꯝꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯣꯔ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯔꯒ ꯑꯩꯒꯤꯗꯃꯛ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯤꯔꯕꯒꯨꯝ ꯎꯈꯤ꯫ ꯑꯩꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯕꯨ ꯀꯟꯖꯅꯕꯒꯤ ꯁꯛꯇꯤ ꯑꯩꯉꯣꯟꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯑꯣꯏꯖꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠ ꯆꯩ ꯈꯔꯗꯤ ꯄꯨꯂꯞ ꯈꯣꯝꯖꯤꯟꯖꯔꯒ ꯗꯔꯕꯥꯔꯒꯤ ꯀꯥ ꯑꯗꯨꯗ ꯊꯝꯂꯨꯅꯕ ꯍꯣꯠꯅꯖꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯔꯕꯥꯔꯒꯤ ꯀꯥ ꯑꯗꯨꯃꯗꯤ ꯁꯨꯞꯅꯇꯒꯤ ꯊꯣꯡꯅꯥꯎꯅ ꯄꯥꯟꯕ ꯃꯤꯡꯁꯦꯜ ꯑꯃꯠꯇꯃꯛ ꯀꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯥꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯨꯒꯗꯕꯗꯨ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯝꯃꯤ꯫
Maramdi numit yungba matum warakpaga loinana mai hauna nongmai kapsilakpada nongmai guli singna second kudingi yum adugi manungda nong chubagum phawjillakle achouba top nongmaina ikhoigida kapsilakpa adudi pung mari makhairom taramlagani asigi matungda ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯗꯦꯟꯁꯤ ꯑꯃꯁꯨꯡ ꯃꯄꯥꯟꯒꯤ ꯑꯣꯐꯤꯁꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏ ꯄꯨꯝꯅꯃꯛ ꯊꯨꯝꯖꯤꯜꯂꯛꯄꯁꯤ ꯇꯉꯥꯏꯐꯗꯕ ꯑꯣꯏꯔꯛꯂꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯧꯁꯤꯟꯈ꯭ꯔꯕ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜ ꯊꯪꯕ ꯆꯦꯛꯄꯜ ꯃꯅꯨꯡꯗ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯔꯦꯖꯤꯗꯦꯟꯁꯤꯔꯣꯝꯗ ꯄꯨꯔꯛꯄ ꯇꯥꯈꯤ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇꯒꯤ ꯑꯁꯣꯛꯄ ꯃꯤ ꯊꯤꯔꯒ ꯂꯧꯁꯤꯜꯂꯨꯕ ꯇꯥꯏ ꯑꯃꯁꯨꯡ ꯔꯦꯖꯤꯗꯦꯟꯁꯤꯗꯒꯤ ꯂꯥꯞꯇꯛꯅ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯕ ꯇꯥꯔꯝꯃꯤ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡꯂꯣꯝꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯐꯇꯅꯦꯟꯠ ꯕ꯭ꯔꯦꯀꯟꯕꯦꯔꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯍꯥꯛꯇꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯀꯥꯞꯅꯕ ꯍꯧꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯛꯂꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯖꯨꯕꯔꯥꯖꯀꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯂꯩꯕ ꯆꯦꯛꯄꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯗ ꯑꯔꯥꯟꯕ ꯂꯝꯕꯤ ꯆꯠꯂꯨꯕꯗꯒꯤ ꯌꯦꯛꯅꯕꯅ ꯏꯐꯣꯡ ꯐꯣꯡꯅ ꯎꯔꯗꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯨꯡꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟ ꯆꯥꯔꯨꯕꯗꯒꯤ ꯃꯍꯥꯛꯄꯨ ꯐꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ 시람다나 레이람바 아두디 항악바니 누밋 쭈빠마 마팜 마두다 따두나 레이링에이다수 아탓바 레이타나 마니푸리 싱나 농마이 깝실라 크라바니 마학기 레이팜 마두 짭짜나 강나락바 마탐다수 마학부 럭톡나바 호나루가다바 타박가도 얌나 루크라바 구동 티바기 마삭 웨이키바니 시파이 카라나 마부 싱톡루나바 락나키 amasung honariba thabak aduda tengbang bikiba lamdam adugi officer adusu siba yana sokhi kona numit yungba matung pung mari rom tarak padwaidani mahakpu kanbiduna hospital da purakhibado magi ayamba haksangi mafam singda akibagi masak phangna soklami ikhoigi yumthak aduda nongmai maru paisilakpagi makhol aduna aibu yamna kihalli wangang thokkhidre ayukta kapkhiba chauba nongmai sing adugi makhol tabada aina khanki madudi Jubaraj ki mayumdagi Captain Butcher gi kangbuna madu takthoknaba kaplibani haina makhoi adudi khara lapna taba maramna kayam akiba masakno haibado aikhoi yum asimakta da hek kapsilaktriba phawbudi aina khangba ngamjakhide matam asidadi aikhoi gi leibai makhada leiba ka sing adu thadokpa yadraba mafam ama oirakle कासिंग अदुदा मोंग ताबा तादबा लायेंग संगम सोइबा तारे हाइबसी अई पुरोइबना हाइबिखिबनी मरमदे अखोइगी रेजिडेंसी दा लेबा असोकपसिंग पुसिलेबा हॉस्पिटल अदुगी फकलांगदे लेबाक सुनु अमसुंग लेंगोइना वाइ तैबनी गुली फावोइदबा सुनते असुम तौना अखोइगी युम अदुदगी अपाक अपाक पफी अमसुंग कंबलना चिंगबा कानगनी खनबा पोट पुनमक मखादा पुथरमे तालकसिदा नोंमई गुली अमसुंग पोखाइबगी मचेतसिंगना अई कोकथक्ता अकी तुजुंगबगी थबक कया तौबा होरक्के अखोइ यामना पाखतखि मतम खरगी ओइना अखोइना चंगजफम लौरिबा युम अमसुंग मदुदा कुपलिबा ई सिंग अदु करिगुमबदा मई थादोकपिरक्कद्रा हाइना लाइबक फबना नोंमई मरु अयाम्बा युमथक अदु लाना पाइख्रगा मनिंगदा लैबा इंखोल अदु यौखि अमसुंग मदुददी अमुखना करिसु अमांगता थोकनिंगाइ लेखिदे अदुबो अरेपा लेतना कापनरिबा नोंमई मखोल सिंग अदुगी मथक्ता नोंमई अचौबा कया कापकपगी मखोल अदुदी ना यक्षिनबगी मसक मतम मदुदा अखोइना फरे खंजरिबा अखोइगी युम अदो अमरोमददी चपचाना फत्रबा मफम अमा ओइरक्कदौरे हाइबगी चिंगनबा मचेत अमा फावबा अखोइदा पोखिदे अकीबना अहाक पुंगपंग पंगसिनखिबगुम तौरमे अदुबो अमुक पुकनिंग असिदा थबक असिगी अरोइबदा करी ओइगदौरिबनो हाइबदो सुखन खल्लुबा तौदना अई साना करिगुम्बा थबक खरा तौरगे हाइबगी पंगल फुदोक चरखे अमसुंग अतैसिंग अदु मतेंग पांगबा ngamnaba hotnarage हाइबगी चप चाबा वाखल लाखि अइना तारे मदुदी असोकपा मी पुमनमक युम अदुदा पुसलक्लगनि मरमदि मखोइना लैरिबा हॉस्पिटल अदु लालक अदुदा खुदोंग चादबा मफम अमा ओइरक्पना तोलबा मियोइ ngaktani mafam aduda yoraknaba honabadasu awana kaya khangjakrabani aduga amuksu asuk thuna makhoi bu hongdok handuna residency ta na purakpa adudi
ꯃꯈꯣꯏꯗ ꯀꯌꯥꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯃꯥꯏ ꯃꯈꯥꯒꯤ ꯀꯥꯗ ꯂꯩꯕ ꯃꯤ ꯃꯁꯤꯡꯗꯤ ꯀꯌꯥ ꯑꯃꯅꯤ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ ꯀꯔꯅꯦꯜ ꯁ꯭ꯀꯤꯟ ꯑꯩꯒꯤ ꯅꯨꯄꯥ ꯑꯩ ꯏꯁꯥꯃꯛ ꯃꯤꯁꯇꯔ ꯀꯣꯁꯤꯟꯁ ꯑꯃꯁꯨꯡ ꯃꯤꯁꯇꯔ ꯒꯥꯔꯗꯦꯟ ꯑꯁꯤꯅꯤ ꯄꯨꯡ 8 ꯂꯣꯝ ꯇꯥꯔꯛꯂꯦ ꯌꯥꯝꯅ ꯐꯖꯅ ꯌꯥꯆꯪꯕ ꯃꯇꯝꯅꯤ ꯅꯨꯃꯤꯠ ꯇꯥꯈꯤꯕꯇ ꯉꯥꯏꯔꯤ ꯅꯣꯡꯆꯨꯞ ꯑꯇꯤꯌꯥꯗ ꯀꯥꯈꯠꯂꯛꯄ ꯑꯉꯥꯡꯕ ꯃꯆꯨꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯝꯇꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯨꯝꯉꯥꯟ ꯉꯥꯟꯊꯣꯛꯍꯟꯕꯒꯨꯝ ꯎꯈꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯣꯡ ꯆꯪꯐꯝꯗ ꯂꯦꯞꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤꯕ ꯀꯔꯅꯦꯜ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤ ꯎꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗ ꯀꯔꯤꯁꯨ ꯑꯔꯨꯕ ꯑꯃ ꯑꯣꯏꯔꯝꯗꯦ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯕꯁꯨ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯊꯧꯅꯥ ꯐꯅ ꯍꯪꯖꯕ ꯉꯝꯂꯝꯗꯦ ꯀꯣꯟꯅꯊꯪꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯏꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯔꯦꯖꯤꯗꯦꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯁꯥꯔ ꯌꯧꯅꯕ ꯆꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯁꯨꯝ ꯂꯩꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤꯅ ꯑꯩꯉꯣꯟꯗꯗꯤ ꯍꯦꯟꯅ ꯋꯥꯕ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯕꯒꯨꯝ ꯈꯟꯖꯈꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯑꯀꯤꯕ ꯑꯗꯨꯅ ꯑꯩ ꯏꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯍꯟꯗꯨꯅ ꯁꯨꯝ ꯂꯩꯕꯒꯤ ꯃꯇꯝ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯋꯥꯐꯝ ꯑꯃ ꯈꯟꯅꯔꯒ ꯑꯁꯨꯝꯅ ꯂꯦꯞꯅꯈꯤ ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯒ ꯋꯥꯐꯝ ꯈꯔꯒꯤ ꯃꯈꯥꯗ ꯌꯦꯛꯅꯕ ꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯅ ꯆꯤꯊꯤ ꯑꯃ ꯏꯔꯦ ꯆꯤꯊꯤ ꯑꯗꯨ ꯆꯤꯐ ꯀꯃꯤꯁꯅꯔ ꯃꯁꯥꯅ ꯁꯍꯤ ꯇꯧꯏ ꯃꯔꯣꯜꯗꯤ ꯑꯁꯤꯅꯤ ꯀꯔꯝꯕ ꯐꯤꯚꯝꯗ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯀꯗꯒꯦ ꯑꯃꯁꯨꯡ ꯚꯥꯏꯁꯔꯣꯏꯗ ꯄꯥꯎ ꯄꯤꯈꯤꯅꯕ ꯇꯦꯂꯤꯒ꯭ꯔꯥꯐ ꯃꯔꯤ ꯁꯦꯝꯖꯤꯟꯅꯕ ꯃꯇꯝ ꯄꯤꯒꯗꯒꯦ ꯆꯤꯊꯤ ꯑꯁꯤ ꯏꯔꯤꯉꯩꯗ ꯀꯔꯅꯦꯜꯅ ꯕꯦꯡꯒꯨꯜ ꯈꯣꯡꯕꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯅꯕꯒꯤꯗꯃꯛ ꯈꯣꯡꯅꯕ ꯌꯥꯊꯪ ꯇꯧꯈꯤ ꯈꯨꯗꯛꯇ ꯕꯦꯡꯒꯨꯜ ꯈꯣꯡꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯨ ꯈꯣꯡꯂꯛꯈꯤ ꯃꯃꯩꯊꯪꯗ ꯅꯣꯡꯃꯩ ꯑꯃꯠꯇ ꯀꯥꯞꯄꯛꯈꯤꯗ꯭ꯔꯦ ꯄꯨꯝꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯆꯤꯊꯤ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯈꯤ ꯆꯦꯛꯄꯜ ꯋꯥꯡꯃꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯑꯃ ꯀꯧꯔꯒ ꯖꯣꯕꯔꯥꯖꯇ ꯄꯤꯔꯨꯅꯕ ꯁꯤꯟꯅꯈꯤ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯔꯦꯖꯤꯗꯦꯟꯁꯤꯗ ꯍꯜꯂꯛꯂꯦ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ ꯎꯅꯔꯒ ꯃꯁꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯂꯦ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯕꯦꯡꯒꯣꯂꯤꯗ ꯏꯕ ꯆꯤꯊꯤ ꯑꯃꯁꯨ ꯌꯥꯎꯔꯛꯂꯝꯃꯤ ꯆꯤꯊꯤ ꯑꯗꯨꯗ ꯆꯤꯐ ꯀꯃꯤꯁꯅꯔꯒꯤ ꯆꯤꯊꯤ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯂꯧꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯛꯏ ꯂꯣꯏꯅꯅ ꯋꯥꯐꯝ ꯑꯁꯤꯃꯁꯨ ꯈꯪꯍꯜꯂꯛꯏ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄ ꯇꯥꯔꯕꯗꯤ ꯕ꯭ꯔꯤꯇꯤꯁ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯆꯤꯊꯤ ꯑꯗꯨ ꯏꯪꯒ꯭ꯔꯦꯖꯤꯗ ꯑꯃꯨꯛ ꯍꯟꯗꯣꯛꯄꯒꯤ ꯃꯔꯝꯗ ꯈꯟꯅꯔꯛꯄꯗ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟꯅ ꯖꯣꯕꯔꯥꯖ ꯃꯁꯥꯃꯛ ꯀꯧꯔꯒ ꯄꯜꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯟꯗꯣꯛꯅ ꯍꯥꯏꯍꯜꯂꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯎꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯍꯪꯈꯤ ꯈꯨꯗꯛ ꯑꯁꯤꯗ ꯆꯤꯐ ꯀꯃꯤꯁꯅꯔ ꯃꯁꯥꯃꯛ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯀꯔꯅꯦꯜ ꯁ꯭ꯀꯤꯟ ꯃꯤꯁꯇꯔ ꯀꯣꯁꯤꯟꯁ ꯂꯦꯐꯇꯅꯦꯟ ꯁꯤꯝꯁꯟ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯆꯪꯐꯝꯗ ꯂꯩꯕ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯣꯛꯈꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯆꯤꯊꯤ ꯑꯗꯨ ꯍꯟꯗꯣꯛꯄ ꯉꯥꯏꯈꯤ ꯃꯤꯁꯇꯔ ꯁꯤꯝꯁꯟꯗꯤ ꯃꯁꯥꯅ ꯌꯥꯅꯤꯡꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯈꯤꯕꯅꯤ ꯑꯩꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯆꯒꯦ ꯍꯥꯏꯖꯈꯤꯕꯗ ꯑꯩꯗꯤ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅ ꯍꯦꯟꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯣꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯃꯣꯏ ꯆꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯑꯩꯕꯨ ꯕꯤꯗꯥꯏ ꯇꯧꯔꯝꯈꯤ ꯑꯁꯤꯃꯁꯨ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯈ꯭ꯔꯒꯅꯤ ꯁꯥꯟꯇꯤ ꯄꯨꯔꯛꯀꯗꯧꯔꯕꯅꯤ ꯑꯃꯁꯨꯡ ꯑꯩꯍꯥꯛꯀꯤ ꯏꯁꯥ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯔꯦ ꯈꯔ ꯄꯣꯊꯥꯅꯕ ꯍꯣꯠꯅꯧ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯒ ꯑꯩ ꯏꯇꯣꯝꯇ ꯂꯩꯃꯥꯏ ꯃꯈꯥꯒꯤ ꯀꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯑꯇꯩ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯗꯤ ꯊꯣꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯆꯠꯃꯤꯟꯅꯍꯧꯗꯕ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯍꯥꯛ ꯌꯥꯎꯗꯅ ꯏꯊꯟꯇ ꯂꯩꯕꯁꯨ ꯀꯤꯔꯩ ꯑꯌꯥꯝꯕꯅ ꯑꯩꯍꯥꯛꯀ ꯁꯛꯈꯪꯅꯗ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯏꯊꯟꯇ ꯇꯔꯛ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯈꯤ
ꯃꯈꯣꯏꯅꯁꯨ ꯑꯩꯕꯨ ꯑꯍꯦꯟꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯅ ꯂꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛ ꯈꯪꯖꯩ ꯑꯃꯁꯨꯡ ꯑꯩꯕꯨ ꯂꯥꯞꯅ ꯂꯩꯍꯟꯈꯤꯕ ꯄꯥꯝꯂꯝꯒꯅꯤ ꯑꯗꯨꯕꯨ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯑꯁꯣꯛꯄ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯀꯔꯝꯕ ꯀꯥꯒꯤ ꯃꯐꯝꯗ ꯊꯧꯔꯥꯡ ꯇꯧꯕ ꯌꯥꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯅꯕ ꯂꯥꯛꯄ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯕꯛꯇ ꯃꯤꯀꯞ ꯊꯣꯛꯍꯟꯈꯤ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯃꯥꯏ ꯃꯈꯥꯒꯤ ꯀꯥꯁꯤꯡ ꯑꯗꯨ ꯎꯍꯜꯂꯦ ꯀꯥꯗꯤ ꯌꯥꯝꯅ ꯂꯩꯕꯅꯤ ꯌꯨꯝꯐꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯃꯒ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯌꯥꯅ ꯊꯨꯅꯃꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯁꯤꯡꯁꯨ ꯊꯨꯡꯂꯔꯦ ꯃꯤꯁꯇꯔ ꯕ꯭ꯔꯦꯀꯦꯟꯕꯦꯔꯤꯁꯨ ꯃꯣꯝꯄꯥꯛ ꯑꯃꯗ ꯍꯤꯞꯍꯜꯂꯒ ꯄꯨꯔꯛꯏ ꯑꯇꯩ ꯑꯁꯣꯛꯄ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯅꯨꯡꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯄꯤꯛꯄ ꯀꯥ ꯑꯃꯗꯤ ꯅꯥꯀꯟꯗ ꯍꯤꯞꯇꯨꯅ ꯂꯩꯕ ꯑꯁꯣꯛꯄ ꯃꯤꯁꯤꯡꯅ ꯊꯟꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯍꯥꯟꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯍꯧꯕ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯃꯁꯨꯡ ꯀꯝꯕꯜꯁꯤꯡ ꯑꯗꯨ ꯀꯌꯥꯗ ꯀꯥꯟꯅꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯀꯣꯏꯊꯨꯡ ꯊꯨꯡꯅ ꯆꯠꯂꯒ ꯁꯨꯞꯄ ꯌꯥꯕ ꯏꯟꯕ ꯌꯥꯕ ꯑꯐꯪꯕ ꯐꯤ ꯃꯣꯟꯅ ꯆꯤꯡꯕ ꯄꯨꯝꯅꯃꯛ ꯂꯧꯁꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯈꯤ ꯑꯄꯤꯛꯄ ꯆꯥꯛ ꯊꯣꯡꯕꯒꯤ ꯁ꯭ꯇꯣꯞ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯀꯥꯟꯅꯈꯤ ꯊꯣꯡ ꯊꯥꯛꯄꯒꯤ ꯁꯤꯖꯤꯟꯅꯅꯕ ꯀꯥꯆꯤꯟꯗ ꯂꯩꯕ ꯇꯦꯕꯜ ꯑꯃꯗ ꯑꯩꯅ ꯁ꯭ꯇꯣꯞ ꯑꯗꯨ ꯃꯆꯤ ꯂꯦꯡꯍꯟꯗꯅ ꯊꯝꯈꯤ ꯅꯣꯡꯃꯒꯤ ꯃꯃꯥꯡꯗ ꯁꯦꯝꯍꯧꯕ ꯊꯛꯅꯕ ꯑꯦꯟꯁꯥꯡ ꯃꯍꯤ ꯑꯗꯨ ꯄꯥꯝꯅꯔꯛꯈꯤꯕꯅꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯍꯥꯛꯅ ꯆꯥꯡ ꯌꯥꯝꯅ ꯍꯦꯟꯅ ꯊꯝꯍꯧꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯊꯝꯐꯝ ꯀꯥꯗ ꯂꯩꯔꯝꯕ ꯇꯤꯟ 5-6 ꯌꯥꯎꯕ ꯃꯆꯜꯁꯤꯡ ꯑꯗꯨꯁꯨ ꯍꯥꯞꯍꯧꯕꯅꯤ ꯁꯪꯒꯣꯝꯒꯤ ꯋꯥꯐꯝꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯑꯃ ꯑꯣꯏꯈꯤ ꯁꯟꯕꯤ ꯄꯨꯝꯅꯃꯛꯁꯨ ꯂꯝꯄꯥꯛꯇ ꯂꯩꯈ꯭ꯔꯦ ꯑꯌꯥꯝꯕꯅꯁꯨ ꯃꯥꯡꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯪꯒꯣꯝ ꯁꯨꯝꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯍꯧꯕ ꯀꯧꯇꯥꯗ ꯌꯥꯎꯕ ꯀꯟꯗꯦꯟꯁ ꯃꯤꯜꯛ ꯁꯪꯒꯣꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯥꯔꯦ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯔ ꯑꯃꯗꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯌꯥꯎꯔꯝꯃꯤ ꯃꯤꯁꯇꯔ ꯕ꯭ꯔꯦꯀꯦꯟꯕꯦꯔꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯤꯅ ꯁꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯇꯦꯛꯄꯗꯨꯗ ꯅꯠꯇꯅ ꯃꯁꯥꯒꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯁꯣꯛꯄꯟꯈꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯍꯤꯡꯂꯝꯂꯤꯕ ꯑꯃꯁꯨꯡ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯈꯪꯂꯝꯂꯤꯕ ꯗꯥꯛꯇꯔꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯛꯅꯤꯡ ꯆꯪꯈꯤꯕꯁꯨ ꯃꯉꯣꯟꯗꯅꯤ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯂꯥꯛꯁꯤꯟ ꯄꯨꯟꯁꯤꯟꯕꯤꯕꯒ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯈꯥꯡꯂꯤꯕ ꯑꯋꯥꯕ ꯑꯅꯥꯕ ꯑꯗꯨ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯕꯤꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯇꯣꯜꯂꯕ ꯄꯥꯈꯪ ꯅꯍꯥ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯑꯋꯥꯕ ꯑꯗꯨꯕꯨ ꯎꯔꯨꯕꯗꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨ ꯍꯟꯊꯍꯟꯅꯕ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯃꯍꯥꯛ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯈꯤ ꯏꯟꯁꯥꯡ ꯃꯍꯤ ꯑꯃꯁꯨꯡ ꯁꯪꯒꯣꯝꯁꯨ ꯌꯥꯝꯅ ꯊꯛꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯍꯟꯅꯕꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯤꯞꯀꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯊꯥꯡꯒꯠꯄꯤꯌꯨ ꯍꯥꯏꯒꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯈꯨꯖꯦꯡꯗ ꯏ ꯊꯣꯔꯛꯀꯅꯤ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯕꯨ ꯄꯨꯟꯁꯤꯟꯕꯗ ꯃꯍꯥꯛ ꯑꯃꯨꯛ ꯋꯥꯅ ꯈꯥꯡꯒꯅꯤ ꯃꯍꯥꯛꯅ ꯈꯥꯡꯂꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯇꯥꯏꯁꯤꯜꯂꯛꯏ ꯁꯨꯛꯇꯣꯛꯇꯨꯅ ꯈꯥꯡꯉꯤ ꯃꯔꯥꯏꯕꯛꯇ ꯍꯨꯃꯥꯡ ꯃꯔꯤꯛ ꯀꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯈꯤꯕ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯈꯛ ꯀꯥꯎꯕ ꯉꯝꯂꯣꯏ ꯏꯅꯦꯝ ꯅꯦꯝꯕ ꯂꯩꯅꯨꯡꯒꯤ ꯀꯥ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯈꯤꯕ ꯑꯁꯣꯛꯄ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯕꯨꯁꯨ ꯈꯪꯈꯤꯅꯤ ꯍꯥꯏꯕꯒꯤ ꯀꯤꯕꯅ ꯊꯧꯅꯥ ꯐꯅ ꯑꯉꯥꯟꯕ ꯊꯥꯎꯃꯩꯁꯨ ꯊꯥꯟꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯃꯨꯁꯤꯕ ꯂꯦꯟꯇꯔꯟꯒꯤ ꯃꯉꯥꯜꯗ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯈꯤꯕꯅꯤ ꯇꯧꯕꯁꯨ ꯇꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯔꯛꯇ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕꯁꯨ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯇꯥꯂꯛ ꯑꯗꯨꯗ ꯍꯤꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝ ꯈꯔ ꯐꯪꯖꯅꯕ ꯁꯤꯔꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯍꯧꯏ ꯀꯥ ꯑꯗꯨꯗ ꯀꯤꯔꯕ ꯁꯛꯐꯝ ꯀꯌꯥ ꯎꯕ ꯐꯪꯈꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯗꯕ ꯍꯥꯏꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯈꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯈꯤꯕ ꯑꯃꯗꯤ ꯑꯩꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕ ꯉꯝꯈꯤꯕ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯀꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯜꯂꯨꯅꯤꯡꯉꯥꯏ ꯃꯇꯝ ꯑꯃꯁꯨꯡ ꯐꯖꯔꯕ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯇꯦꯛꯄ ꯀꯥꯏꯕ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯗꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ
ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯂꯨꯞꯈꯤꯕꯅꯤ꯫ ꯑꯩ ꯌꯥꯝꯅꯁꯨ ꯆꯣꯛꯊꯔꯕꯅꯤ꯫ ꯆꯨꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅꯕ ꯋꯥꯅꯔꯦ, ꯆꯣꯛꯊꯅꯔꯦ꯫ ꯄꯨꯡ 10:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯥꯛ ꯆꯥꯔꯨꯅꯕ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯌꯥꯝꯕꯗꯤ ꯇꯨꯝꯅꯤꯡꯕꯅ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯗꯨꯅ ꯆꯥꯛꯀ ꯏꯆꯥ ꯆꯥꯅꯈꯤꯗ꯭ꯔꯦ꯫ ꯆꯥꯛꯂꯦꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯥꯎꯕꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕ ꯃꯈꯜꯅꯤ ꯍꯥꯏꯕꯁꯨ ꯌꯥꯔꯦ꯫ ꯊꯣꯡ ꯊꯥꯛꯄꯁꯨ ꯏꯊꯟꯗ ꯇꯧꯖꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯤꯅꯥꯏ ꯑꯃ ꯑꯅꯤꯗꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯀꯤꯖꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯩꯒꯤ ꯏꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯣ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯆꯥꯎꯔꯥꯛꯅ ꯄꯨꯡ 49 ꯔꯣꯝꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯥꯒꯗꯕ ꯏꯀꯣꯟ ꯀꯣꯟꯕ ꯆꯥꯛꯂꯦꯟ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯒꯗꯕ ꯃꯑꯣꯡꯗ ꯊꯣꯡꯂꯝꯕ ꯆꯥꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯆꯪꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯋꯥꯕ ꯆꯔꯛꯇ ꯆꯥꯅꯈꯤꯕ ꯆꯥꯛ ꯆꯔꯥ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯌꯥꯝꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯤ ꯇꯨꯝꯅꯤꯡꯕꯅ ꯎꯏꯅꯔꯛꯂꯦ꯫ ꯑꯩꯍꯥꯛ ꯏꯁꯥꯁꯨ ꯆꯌꯣꯜ ꯑꯃꯗꯤ ꯁꯨꯛꯍꯧ ꯍꯧꯒꯠꯇꯅ ꯇꯨꯝꯕ ꯉꯝꯒꯗꯕꯣꯏ ꯈꯟꯖꯈꯤ꯫ ꯆꯥꯛꯂꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯐꯝꯗꯨꯃꯛꯇꯗ ꯑꯗꯨꯝ ꯑꯃꯒ ꯀꯥꯏꯅꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅ ꯑꯩꯍꯥꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯍꯜꯂꯨꯕꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯪꯒꯣꯝꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯂꯩꯔꯝꯕꯗꯨ ꯈꯪꯂꯕꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯐꯝ ꯀꯥꯗ ꯍꯜꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯀꯧꯇꯥꯗ ꯌꯥꯎꯕ ꯀꯟꯗꯦꯟꯁ ꯃꯤꯜꯛ ꯑꯗꯨ ꯏꯁꯤꯡꯒ ꯌꯥꯟꯁꯤꯟꯅꯗꯨꯅ ꯂꯤꯛꯂꯤ ꯀꯌꯥꯃꯔꯣꯝꯗ ꯍꯥꯞꯆꯤꯟꯕꯒꯤ ꯊꯕꯛꯇꯨꯗ ꯀꯦꯞꯇꯦꯟ ꯕꯣꯏꯜꯁꯨ ꯌꯥꯎꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯥꯒꯤ ꯊꯥꯛꯇ ꯀꯨꯝꯊꯔꯛꯂꯦ꯫ ꯍꯥꯟꯅꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨ ꯈꯔ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯣꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯁꯤꯟ ꯈꯣꯠꯆꯤꯟꯕꯤꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯤꯁꯇꯔ ꯕ꯭ꯔꯦꯀꯦꯟꯕꯦꯔꯤꯁꯨ ꯈꯔ ꯐꯔꯛꯄ ꯃꯥꯅ ꯎꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤ ꯑꯃꯈꯛꯇꯪꯗꯤ ꯌꯥꯝꯅ ꯀꯞ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯀꯣꯛꯇ ꯁꯤꯕ ꯌꯥꯅ ꯁꯣꯛꯂꯕꯅꯤ꯫ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗ ꯌꯥꯔꯕꯗꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯇꯨꯝꯂꯨꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯩ ꯃꯊꯛꯀꯤ ꯊꯥꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯦ꯫ ꯑꯩꯍꯥꯛ ꯌꯥꯝꯅ ꯆꯣꯛꯊꯔꯦ꯫ ꯃꯇꯝ ꯑꯃꯗ ꯐꯖꯅ ꯊꯝꯖꯕ ꯑꯩꯒꯤ ꯐꯝꯐꯝ ꯀꯥ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯨꯕꯗ ꯎꯔꯦ꯫ ꯄꯣꯠ ꯄꯨꯝꯅꯃꯛ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯅ ꯄꯨꯝꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯑꯩꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯕ ꯏꯄꯣꯠ ꯏꯆꯩ ꯀꯌꯥꯗ ꯊꯣꯛꯍꯜꯂꯤꯕ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯗꯣ꯫ ꯑꯁꯨꯝꯅ ꯈꯟꯅꯕ ꯃꯤꯁꯨ ꯂꯩꯕꯅꯤ ꯃꯗꯨꯗꯤ ꯑꯁꯤꯒꯨꯝꯂꯕ ꯑꯋꯥꯕꯒꯤ ꯃꯇꯥꯡ ꯑꯣꯏꯔꯛꯄꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯀꯞꯄꯇꯅ ꯃꯉꯣꯟꯗ ꯂꯩꯖꯕ ꯃꯇꯦꯡ ꯑꯃꯁꯨꯡ ꯄꯣꯊꯥꯐꯝꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯀꯞꯄ ꯍꯥꯏꯕꯁꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯗ ꯑꯣꯏꯔꯛꯂꯤꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯂꯥꯏꯕꯛ ꯑꯁꯤꯗ ꯇꯝꯈ꯭ꯔꯕ ꯄꯥꯈꯠꯄ ꯀꯤꯖꯕ ꯑꯗꯨꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯨꯕꯨ ꯇꯦꯡꯊꯥꯔꯨꯒꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯑꯣꯏꯔꯛꯈꯤꯕ ꯀꯥ ꯍꯦꯟꯅ ꯆꯣꯛꯊꯃꯟꯕ ꯑꯗꯨꯅ ꯑꯩꯅ ꯑꯀꯣꯏꯕꯗ ꯎꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯗꯨꯝ ꯏꯪꯊꯅ ꯇꯞꯊꯅ ꯌꯦꯡꯖꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯃꯪꯗ ꯆꯠꯄꯒꯨꯝꯅ ꯑꯩ ꯌꯨꯝꯒꯤ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯐꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯁꯨꯞꯅꯒꯤ ꯄꯣꯊꯥꯕ ꯌꯥꯔꯨꯕ ꯃꯐꯝ ꯑꯃꯇꯪ ꯐꯪꯖꯔꯕꯗꯤ ꯑꯃꯁꯨꯡ ꯇꯨꯝꯂꯒ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯉꯝꯂꯕꯗꯤ ꯍꯥꯏꯅ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯄꯤꯛꯄ ꯑꯣꯐꯤꯁ ꯀꯥ ꯑꯗꯨ ꯐꯥꯎꯔꯒ ꯑꯩꯒꯤ ꯇꯨꯝꯐꯝ ꯀꯥ ꯇꯥꯅ ꯂꯥꯛꯄꯗ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯎꯕꯗ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯌꯨꯝꯊꯛꯀꯤ ꯁꯔꯨꯛ ꯈꯔꯗꯤ ꯑꯆꯧꯕ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯣꯈꯥꯏꯕꯗ ꯇꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯂꯩꯇ꯭ꯔꯦ꯫ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯂꯦ꯫ ꯑꯩ ꯑꯃꯨꯛ ꯃꯥꯡꯒꯣꯟꯗ ꯊꯣꯔꯛꯂꯦ꯫ ꯃꯥꯡꯒꯣꯟꯗ ꯁꯤꯔꯤꯗ ꯀꯨꯝꯊꯔꯛꯇꯨꯅ ꯑꯩꯍꯥꯛ ꯃꯤꯅꯤꯠ ꯈꯔꯗꯤ ꯃꯄꯥꯟꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯍꯤꯡ ꯑꯗꯨ ꯌꯦꯡꯕꯗ ꯅꯨꯡꯁꯤꯔꯕ ꯐꯖꯔꯕ ꯑꯍꯤꯡ ꯑꯃ ꯑꯣꯏꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯧꯒꯨꯝꯅ ꯌꯥꯝꯅ ꯁꯦꯡꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ꯫ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯏꯪꯅ ꯐꯖꯕ ꯗ꯭ꯔꯤꯁ꯭ꯌꯗꯤ ꯀꯅꯥꯒꯨꯝꯕꯅꯁꯨ ꯈꯟꯕꯗ ꯄꯥꯛ ꯊꯣꯛꯂꯔꯣꯏ꯫
Yum adubudi yamna atek akai thokhankre adubu thabalgi mangal adudadi pumnamak adu ukidre yumgi mamang thangba saruk singdi nongmai maruna sokhide yumthak adu phaudoktuna chatkhraga yumgi maningda pokhairuba ngaktani amaromda saliba darkulap amasung numilaigi leinam puraba nungsitna ahing aduda humlami Paglangda yetuna kariba uri sing adugi marakta kaujeng haro kharasu mahusagumna adum harauna khongbadu tarami haukiba ahing adugi wakhal amasu aigi pukningda phaurakle aigi puroibaga aikhoyani thabalgi manganda hangat handa thaminnakiba kari thoklagaba haina numittuda wari sanakhiba amasung poloida akiba phangna wagani haibadi mahakna kari sui khanjakidaba mathangda amuk ningsinglakhi tolaba pakhang macha ama sokladuna leimai kaada leihoriba do pung kunmari gi mamangdadi mahakso kangbu adugi marakta thawai hakchang yauna mahakki banjo khongduna harau nungaibagi sei sakhibani amasung nong alakpada mahak masagi thabak oina lan thengnabagi tanja adu khaurang na ngaijarakibani aigi puroiba kadaida leikrabano haibado ai kari mata khangkhidre amasung kari gi asuk kuina chatkhrebano haibado khallubada aingonda angakpa pokhi aina khanki makhoi yamna waram lagani choktharam lagani chak lamlam lagani adusu santi hanjanbagi matangda hairap mahi yanbagi mawongda leikhrabanina mathang numit phawbagi damaktadi karigumba khujil thaurang ama taunanaba ngaiduna leirambasu yai thongal phawdang chalaga makhoigi kangbudubu uba ngambra haina yenglunaba sukhanki adubu amuk hana khantharuba matamdadi ai mangolomda amuk changsilakle aduga aigi puroiba halaktriba phawbadi mafam aduda ngairage haina pukningda leple matam masida aigi inak nakna leiba chokri amada officer amadi tumduna le ehakso magi matau tamlage haina khalakpa matamda captain boila adu mapanda thoraklami manakta changsinduna haijakhi thongal phawbudang thokpiraga chief commissioner gi kangbu adu karigumbada uba lakpa natraga pau phangbra haina amukta yengbiyuba asimasu haijakhi madudi kanagumba sing mahakna thengna khotnaba yaurabasu aigi puroibabu aina yamna khaurang na ngai howi haina tambirunabagidama captain boila khudakta chatpikhi aduga ehaksu ngaihakki oina chaukrida uiduna leihowi matam madu chaurakna pung 12 rom taramagani kayam kuina tumlurabano haibado ai khangdre ikhang khangodana mikap thorakhi achauba nongmai amuk khana kapakpada na yaichinba makhai hauraba makol adu tabada adum khangle santi gi wafam leitre haibado second kharadi ehak lengba ngamkhide aki banai bu laksinduna thamkhrabagum tawrame khong thangduna chatpa ngamkhide minute amarom gi matungda ai gyan tarakle yum manungda sensilaklaga leimai gi makha gi ka aduda kumtharame mafam aduda leiramba mi khudingmakna chap manana khankibade aikhoi pumnamak loire haibasini aigi puroibana kadaida leikraba makhoi sing aduda kari thokraba wakhal asi khallobada ai langtaknabana ngaurame makhoi gi maraiba kari oikrabano haibado ai khanba ngamkhide adubo aigi puroibagi pukningda waramgadaba amasung mana nongoi makhol sing adu taraga aikhoida kaplibani haibado khangbada mahakna khanglamgadaba awaba dudi aisu khangi aikhoigi nongmai maru wale amasung mayoknabagi sakti aikhoida leite haibado mahakna phajana khangmani khongpham handoktuna chatkibana aikhoigi khudong chabani haibado aikhoigi wakhal oirakle Colonel Skinnasu wafam asimadi hana yasanglakpa matamda puthokhrabani santigi wafam adu oiraktringai mamangda asomna pung amarom haukraba matungda
Doctorna sokpa mising adu lekhagi kadagi puthorakpa horame. Maramdi aikhoi pumnamak khudakta handoktuna chatkibagi wa lepnare. Matam madu fawba Mr. Quinton aigi puroiba amasung makhoiga loina khiba tai officer sing adugi maramda karigomba paw amatta taba phangkide. Aikhoina makhoigi maramda langtakna khibadi pungja khudingi halakle. Asokpa mi pumnamakto mapangi napi hobalam aptana puthorakpada matam sangna changki. Mr. Brackenberry yahan hana puthore. Laibak thiraba tolabani. Aikhoina mahakpo mafam maduda tapna ingna thambiribadu yamna ware hijaki. Mahakpo puba matamda masado lengthok lengsin tawbanina magi mafamda amukta hena wakhibani. Tolaba upai leitraba sokpa mising adu amamam ta oina mapanda puthok pirame. Kharadabak ngaihore manungda lehoriba. Ai samaksu ikut tingthok chaduna makhoi kharagi mateng pangjakhi. Asumna aikoi lekhagi thong adu phawdoktuna mapanda thorakpa matamda hospital da mateng pangba kahar marina kanagumba amamu hospital aduda puselakle. Thabalgi mangal aduda makhoigi mamai sing adu urame amasung makhoina purakliba mi adugi angouba mamai adu hek uba maktada madu Mr. Brackenberry ni haiba khangle. Ngaihak leitana mahaki masadu puthok pusin tawbaduda magi aroiba oihankre. Mahak lekhagi ka adudagi puthoraklaga mapangi napi mathakta thambaga minute kharagi matungda adom sikraba oiramale. Pung khara muk sangthana leiramlaga akiba phanglaba khongchat amagi awana kaya adu khangadabagi sarukpudi sikhiba aduna hena phare mangonda. Adubo amamba ka adugi manungda sirabani haiduna naha oiriba pakhang adubo mathanta hundokpiramba adudi kanagi thamoina soktani ngai leite. Aikhoi mafam adu thadoktuna chatlamdai matam ngai hakki manungda ai amukhana mafam aduda changseloi. Apakpa phi amana lebakta taduna leiriba mahakado tapna kupsin birame. Mahakna khanglamba awana pumnamak lawthokraga asibagi tampakta iyang yangna taduna leiriba mahakki mawong ado aina kalak chakhibane. Aikoi mafam adudagi nanthokhtuna chatpa ngamgani haibadi ai karimata khankhidre. Madugidamak honarabasu oithoklaroi malame. Adum nadi oiraga aikoi khongsannabagidamakti pumnamak thorang tawnare. Ai mapanda muk thore. Tindana Manipuri singna aikhoigi yum adu mai thadokpiragadra haina khanbadagi amaromda mai thadokpaduna hena dum pharagani. Maramdi mai pakhauraba yeknaba singna leihoriba siba sing adugi mathakta thina nungsi haitana loinabagi mawong karisu leiraroi. Mapanda na yaichillaba nongmai makhona leptana tari. Maru singna aikhoigi akoiba mafam pumnamakta taraklaga pokhairi. U kayada pali usa kaya thudekli hojikti aigi imung aduda amukhana changlunabagi wakhalaru thadokli. Chatkadawriba khongchat adugi oina aigi tupi purit achonba karigomba amatta su lawthokluba ngamdre. Aina oiriba mawong aduda adum khongsanba tare. Hongkiba chak charamdai matam khaktada aina ayukta letkhiba ningtham thagi hakchang nappa purit achonba du lawthoklaga angouba silky blouse purit makak amaga higok machugi tharap thoba skirt tamaga maduna loire. Maduna hospital da thabak tawbadasu aingonda khara komjanaba haiduna kongna chatpada chunagadaba khara phaba phizol amatta khandokchaba ngamkhide. Mapanda chatpada chanaba phizol khudam moina tupi purit achonba butna chingba karigomba kharadang lahoba ngamlabadi pumnamak kasi pharamgadabani. Thoklariba sigi matungina hojik aigi khongda yauriba apaba amasung athotpa sawungi khongupni. Asigumba makhal asidi lam lapna mapanda chatpagidi kaidongnungda susanadrabani. Aigi khong mojasu nupi singna upnaba chumnagi icham chamba kandaba makhal aduni. Hanadagi hospital da naishinnarakpada aingonda setliba phi singsu loina motlabani. Mars tha phawbasida
ꯀꯔꯤꯁꯨ ꯁꯨ ꯆꯥꯝꯕ ꯇꯧꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯕ꯭ꯔꯤꯇꯤꯁ ꯂꯩꯕ ꯃꯐꯝ ꯌꯧꯔꯛꯄꯗꯗꯤ ꯑꯩꯍꯥꯛꯅ ꯐꯤꯁꯤꯡ ꯑꯗꯨ ꯁꯨꯗꯣꯛꯍꯟꯈꯤ꯫ ꯄꯨꯛꯅꯤꯡ ꯂꯨꯞꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯇꯝ ꯑꯃꯒꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯀꯌꯥꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒꯅꯤ꯫ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯅꯗꯅ ꯃꯄꯥꯟꯗꯗꯤ ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯅꯕ ꯆꯔꯥꯡꯅꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯁꯤꯐꯥꯏꯁꯤꯡ ꯆꯠꯄ ꯍꯧꯅꯕꯒꯤ ꯊꯧꯔꯥꯡꯅ ꯄꯨꯂꯞ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯂꯩꯅꯔꯦ꯫ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯤ ꯀꯌꯥ ꯆꯦꯟꯅꯔꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯅꯕ ꯍꯣꯠꯅꯕꯗ ꯑꯃꯒ ꯑꯃꯒ ꯊꯦꯡꯒꯥꯏꯅꯔꯤ꯫ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯗ ꯊꯕꯛ ꯇꯧꯅꯔꯝꯕ ꯃꯤꯅꯥꯏꯁꯤꯡ, ꯍꯋꯥꯏ ꯆꯦꯡꯋꯥꯏ, ꯃꯔꯨ ꯃꯔꯥꯡ ꯌꯣꯟꯕ, ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯐꯥꯏꯁꯤꯡꯅ ꯂꯩꯔꯨ ꯂꯩꯔꯨꯕ ꯃꯐꯝꯗ ꯃꯁꯥꯅ ꯂꯩꯐꯝ ꯊꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯑꯩꯕꯨ ꯃꯌꯥꯝꯅ ꯀꯥꯎꯊꯣꯛꯄꯤꯗꯨꯅ ꯏꯊꯟꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯋꯥꯈꯜ ꯑꯃ इखंग खंगौदना अइंगोंदा लाक्त्रिबा फावबदि मयाम अदुना मागी मागी तौफम थोक्तुना चेनबदु येंगथोक्तुना लेरुरे अइसु इथंता चटननबा वाखल तौरे अदुबु खंथरुबदा निंगसिंगलक्ले अइना ऑफिसर खरगी मफमदा वासक्खिबदो अइदि अइना लेरुबा मफम अदुदा अदुम लेगनी हाइना मखोइनदि अइगे नाक्ता अइगिदमक्ता लाकनी हाइबिखि हाइरिबा मतम असिमक्तदा ऑफिसर अमना अइगे नाक्ता लाक्लगा हाइररे अइखोइ चटनबा थौरांग तौबा तारे चंगजफम लौदुना लेरंबा युम मदुदगी थवाई खुबाक्ता हाप्तुना मपानदा हेक थोरकपदा अइ ngayhakti gyan manglam langlibo khunjel adu akibagi masakni pokhairaba nomai maru sing aduta natana kapnari badu su hanadagi hena kansin behalan ekoigi yum madudagi gastaruk phana satringai da nomai achauba kapakpa maru amana aigi khong manakta pokhai thi anakpada hoba u amagi masa kaya thudekhi amasung Nebak Pavadagi, Aidi, Pambom that Kazikta Maksoki. Ay, U Pambi Adugi Marum the Chensinki. Arembo Wakaldi Webaya, U Adugi Achobamo Aduna, Aibu Makatana, Sok Panbadagi, Natok Pigadra, Kanduna. Asumna, Second Karadi, Mafamaduda Lake. Miyamadu, Tureladu Yona Bahatu Hatu Senabadu Ubada, Aishua Mukana, Wakalak Laduna. मफम अदु यौनब चेनबद यावरमे एहाक लोइनगदब मी अमत्ता निंगसिंखिद्रे मियाम अदुदगी अई तोंगान अदुम लाक्ले एखोइना लेरंबा रेजिडेंसी अदुगी मनिंग माइकैदा कसार लंबी यौरक्पा अदु फावबा अराइब ओइरमदे लंबीदा खोंगलौबा अपनबा कयामरुम लेरमे मपांग थंगबा कंपाउंड अदुगी मनुंग थंगबा इंखोल अदुदी तिंखंग पालबा संबलेगी परेंगना वांगना संबल खाजिलगा तोंगाना लेबने हारिबा संबलेगी संबल असि सेमबदसु अइना येंगसिन खोचिनजखिबने एखोइगी ओइना सन कयासु लोइजरमे अमसुंग सनसिंग अदुना तोइना लei सालिबा इंखोल अदुदा चंगसिनदुना अदरगुला पांबीना चिंगबा कयामरो मांगहनखिबसु यावे एखोइना संबल अदु खाजिनद्रिङैगी ममांगददि मखोइबु ngaktokpa yagadaba malamde asumna Nongma aigi puroibabu pusillaga phibam adu yenghanba matamda wafam amasum hakna ingonda thamjakhi maduri sambalgi wafam asi maruoiba ama oiba tarabadi mi sangu ama ngakhandrabasu yaragani haina laibak phabadagi aina mafam adu yaurakpadadi miyam kaya amana namkhaiduna chatkibadagi sambal adu teklamle kudong chana sambal adu da hoba amasu leirambadagi अइना सेलिबा फिरोलदा करिसु तत्प खोटप थोक्तना लिथोकप ngamlame अदुबो अइगी खुद असिदि यामना खोगाइखि अमसुंग अइगी असोनबा खोंग मोजा सिंगसु तलमे अदुम मोइदुनासु अइ अदुम चले अइगा कनागा लोइनरिबगे हाइबना चिंगबदु करिसु खल्लोबा लेतना मथंग अमुक अपनबा ओइरिबदि अचौबा लेपन्नदुनि अइखोइ रोम थंगबा नाकनदरि यामना नेमलगा नाकलमदना फुट तरुक लुथना मखादा चोंगथबा तारमे अइदि लेपन अदुगी मथक्ता फमदुना लेरे करम तौना अतोप नाकलदा कुमथनबा होनसिगे हाइबदु खन्ना मतांग सिमक्तदा
ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯇꯞꯅ ꯏꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯃꯤꯌꯥꯝꯒꯤ ꯂꯝꯕꯤ ꯑꯗꯨ ꯑꯩꯅ ꯊꯤꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯈꯪꯍꯜꯂꯛꯄ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ꯫ ꯑꯩꯍꯥꯛ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯗꯨꯒꯤ ꯃꯈꯥ ꯐꯥꯎꯕ ꯅꯤꯡꯊꯤꯖꯅ ꯅꯥꯟꯊꯔꯦ, ꯑꯩꯒ ꯈꯪꯅꯕ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯌꯣꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ꯫ ꯂꯩꯈꯣꯝ ꯍꯣꯝꯂꯕ ꯅꯥꯜꯂꯕ ꯇꯨꯔꯦꯟ ꯑꯃ ꯀꯨꯝꯊꯔꯛꯄꯗꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯇꯦꯡ ꯄꯥꯡꯕꯤꯈꯤ꯫ ꯑꯩꯒꯤ ꯍꯥꯟꯅꯗꯒꯤ ꯃꯣꯠꯂꯕ ꯐꯤꯖꯣꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯦꯟꯖꯤꯟꯅ ꯇꯠꯍꯟꯕ ꯆꯨꯍꯟꯕ ꯊꯣꯛꯄ ꯃꯈꯩ ꯑꯩꯍꯥꯛ ꯑꯅꯤ ꯑꯍꯨꯝꯂꯛꯁꯨ ꯇꯨꯁꯟꯈꯤ꯫ ꯃꯃꯩ ꯊꯪꯗ ꯏꯁꯤꯡꯒꯤ ꯃꯄꯥꯜ ꯌꯧꯔꯛꯂꯕꯗ ꯊꯧꯅꯥ ꯐꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯅ ꯃꯇꯝ ꯑꯗꯨ ꯃꯥꯔꯆ ꯊꯥꯅꯤ, ꯑꯦꯄ꯭ꯔꯤꯜ ꯃꯦꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯊꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯍꯥꯏꯕꯗꯤ ꯃꯥꯔꯆ ꯊꯥꯗꯒꯤ ꯊꯦꯡꯊꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯁꯨ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯤ ꯑꯏꯪꯕ ꯃꯇꯝꯁꯨ ꯂꯣꯏꯈꯤꯕ, ꯅꯣꯡ ꯆꯨꯕꯁꯨ ꯍꯧꯔꯛꯇ꯭ꯔꯤꯕ ꯃꯔꯝꯅ ꯏꯁꯤꯡ ꯏꯆꯦꯜ ꯑꯗꯨ ꯌꯥꯝꯅ ꯊꯦꯜꯂꯤ, ꯈꯣꯡꯅ ꯖꯣꯝ ꯖꯣꯝ ꯆꯠꯄ ꯌꯥꯅ꯫ ꯇꯨꯔꯦꯜ ꯑꯗꯨ ꯀꯌꯥꯝ ꯂꯨꯕꯒꯦ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯅꯣꯡꯃꯇ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯇꯩ ꯃꯅꯤꯄꯨꯔꯤ ꯇꯨꯔꯦꯜ ꯂꯥꯟꯕꯒꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯈꯤꯗ꯭ꯔꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯝꯗꯁꯨ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯊꯣꯛꯅꯕ ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯈꯟꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯇꯨꯔꯦꯜꯒꯤ ꯂꯩꯔꯥꯏ ꯑꯁꯤ ꯌꯥꯝꯅ ꯉꯝꯕ ꯑꯃꯁꯨꯡ ꯅꯥꯟꯕꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯁꯒꯣꯜꯁꯤꯡꯅ ꯀꯨꯝꯊꯕꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯃꯁꯨꯡ ꯏꯁꯤꯡ ꯑꯁꯤꯁꯨ ꯂꯥꯟꯊꯣꯛꯄ ꯉꯝꯗꯅ ꯂꯨꯔꯝꯕ ꯌꯥꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯁꯦꯡꯅ ꯈꯪꯗꯕ ꯄꯣꯠꯀꯤ ꯃꯔꯝꯗ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯨꯝꯅ ꯑꯩ ꯏꯁꯤꯡ ꯑꯗꯨꯗ इहान हाना कुमथरगा खोंग थांगबा हौखी इंगबदी चिंगसिनबा मखै इंगी अइना इचेल अदुगी मया यौरक्पा मतमदा अइहाक खंगनबा डॉक्टर अदो अइंगोंदगी मांग थागलक्लमे मफम अदुदा अइ इथंता लैरंबदुदा महाक ngakलुरा माले अइहाक यामना किजरक्पदगी अमसुंग मी मयाम चेनबा उबदगी युम अदुदा लैबा ngamlaktabani हाइना मंगोंदा संदोकना तमजरमे निंगथीजना मफम अदु फावबा यौरक्नबा होनबदी ngamजरे अदुबो तुरेल अदुदी ओंथोकना हिनद्रे हाइबसु मंगोंदा हाइजरमे थौदोक असिदा महाक्ति अवाबा तारबा मिसकसिंगबु मिनुंग सिगलोइनना मतेंग पांगबीबा मिसक अमनी हाइबसु याय इसिंग अदुगी लांथोकदबा वाटलिबा मफमसिंग अदु लांथोकपदा महाकना अइबु पुबिरमी अमसुंग अइहाकपु थांगतपिदुना पुरक्लगा कंफालदा कंगना थंबिरगे तौबमक्तदा महाक लेखोम मरक अदुदा मखोंग अदु नानथुरे अइखोय अनिमक तासिल्ले अदुम मोइनमक अइखोय अनि थिनथदना चिंखतनरमे अदुगा यामना वाना लैराई मथक यौनबा कारक्लमे मतम असिददी खंगे अइगी खोंगुपकी खुनिंग नानथोक्तुना इसिंग मनुंगदा लैहौरे हाइबा अइगी इसा पुंबा लैखोमना पुमतै तैरमे इंगबनसु थक थक निकले अइना सेटलिबा स्कर्ट अदुसु इसिंगना पुमचोट चोटले यामनसु लुमले हौजिक मतम मंगहनबा याबदि नलमदे तुरेन मपान अदु काखलगा लैरिबा लंबी अदु लांथोरकपददि यामना लुरबा खोंगबाल अमसु लैरमले खोंगबाल अदुगी मनुंगदा चंगसलगा अइ पाक्थरमे मरमदि मतम अदु फावबा नोंगमै कापनरे कदोमदगिनो हाइबा अइ खंगलमदे अइखोयगी मियोइसिंगदि मतम असिदा अइहाकका उनदुनसु लैरिबनि मतुंगदा हेक हेक ताबा नोंगमै मखोलसिंगना अइबु किहल्लमे मरमदि करम्बा मतमदा अइखोयगी मीसिंगना कापलिबनो हाइबदो अइ हाइबा खक ngamlamde अइना सिपाहीसिंगी मरक्तमक यावरमद्रबदि यामना साथीबा थोक्लमगद्रा हाइना सुकीजखि हौजिकमक्ति हिमितमकना मखोइना नोंगमै कापा अदु उबा ngamle सिपाही पुमनमकना तुरेल अदु लांथोक्तुना लाक्त्रिबा फावबदि अइखोय मतम खरगी ओइना खोंगबाल अदुगी मनुंगदा लैबा ताखि अदुगी मतुंगददि अइखोय कसार यौबा लंबी अदुदा खोंगसानबा हौरक्ले अहानबदा लंबी खरदी मायोकनबा माइकै अदोमदा चलगा हंजिन्ना मुक लाई कोनदि येतलोमदा लैबा लंबी अदुदा लैसिल्लगा थंगै सेंगनमक चटपा हाइबदो हौरे अहिंग अदु थाबल फबना मफम खुदिंग सेंगना उबा ngamlame करिगुम्बा ममलंबा थोक्लबदि अइखोयगी अवाबा अदु सरुक चामा हेलमगदबनि अइखोय यांगना चटपदि ngamlamde मरमदि
ꯑꯁꯣꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯄ ꯇꯥꯕꯅꯤꯅ ꯑꯃꯔꯣꯝꯗ ꯃꯈꯣꯏꯕꯨ ꯄꯨꯔꯤꯕ ꯀꯍꯥꯔꯁꯤꯡ ꯑꯗꯨꯁꯨ ꯈꯔꯗꯃꯛ ꯑꯣꯏꯕ ꯃꯔꯝꯅ ꯄꯨꯡ ꯀꯌꯥ ꯆꯥꯗ ꯊꯛꯇꯅ ꯑꯃꯁꯨꯡ ꯄꯣꯊꯥꯕ ꯂꯩꯇꯅ ꯈꯪꯆꯣꯡ ꯆꯣꯡ ꯈꯪꯏꯟ ꯏꯟ ꯇꯧꯗꯨꯅ ꯆꯠꯄ ꯑꯗꯨꯗ ꯃꯈꯣꯏ ꯀꯌꯥꯝ ꯋꯥꯅ ꯈꯪꯂꯝꯒꯗꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯀꯅꯥꯅꯁꯨ ꯈꯜꯂꯨꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩꯍꯥꯛ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯃꯔꯝꯗꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯩꯗꯤ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯌꯥꯝꯅ ꯇꯣꯏꯅ ꯀꯁꯥꯔꯗꯒꯤ ꯑꯃꯁꯨꯡ ꯀꯁꯥꯔ ꯐꯥꯎꯕ ꯆꯠꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯑꯩꯅ ꯈꯪꯖꯕ ꯑꯗꯨꯅ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯍꯟꯈꯤ ꯃꯥꯏꯜ ꯈꯔ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯆꯤꯛꯅ ꯆꯠꯂꯝꯃꯤ ꯕꯨꯔꯤ ꯕꯖꯥꯔ ꯀꯧꯕ ꯃꯐꯝ ꯑꯃ ꯌꯧꯕꯗꯗꯤ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯈꯟꯕꯗꯗꯤ ꯀꯣꯅꯨꯡꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯇꯨꯡ ꯏꯜꯂꯛꯈꯤꯗꯕꯅꯤ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯈꯤꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯧꯅꯥ ꯐꯕ ꯍꯥꯏꯕꯗꯨꯒꯤ ꯍꯦꯟꯅ ꯐꯕ ꯁꯔꯨꯛꯇꯤ ꯋꯥꯈꯜ ꯂꯩꯕ ꯑꯁꯤꯡꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯔꯥ ꯑꯗꯨꯒ ꯌꯦꯛꯅꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯏꯟꯒꯗꯕꯒꯤ ꯁꯔꯨꯛ ꯃꯈꯣꯏꯒꯤ ꯅꯨꯡꯒꯤ ꯆꯦꯛꯄꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯍꯧꯕꯅ ꯍꯦꯟꯅ ꯄꯥꯝꯖꯈꯤꯕꯔꯥ ꯑꯩ ꯍꯥꯏꯕ ꯉꯝꯖꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯕ ꯇꯥꯏ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯂꯥꯛꯍꯟꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯇꯥꯟꯅꯔꯛꯅꯕ ꯍꯣꯠꯅꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯈꯔ ꯂꯥꯞꯅꯁꯨ ꯆꯠꯍꯧꯕ ꯉꯝꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯔꯦꯖꯤꯗꯦꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄ ꯑꯗꯨ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2 ꯇꯥꯔꯛꯂꯕ ꯃꯇꯝꯗꯅꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯏꯪꯅ ꯇꯞꯅ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗꯒꯤ ꯃꯥꯏꯜ 4 ꯐꯥꯅ ꯂꯥꯞꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯎꯕ ꯐꯪꯈꯤ ꯃꯥꯏꯜ ꯀꯌꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯈꯤꯕ ꯑꯇꯤꯌꯥꯒꯤ ꯁꯔꯨꯛ ꯑꯗꯣ ꯑꯉꯥꯡꯕ ꯃꯆꯨꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯎꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯍꯧꯕ ꯎꯄꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯩꯔꯤ ꯀꯌꯥꯅ ꯕ꯭ꯔꯪ ꯕ꯭ꯔꯪ ꯀꯥꯈꯠꯂꯛꯈꯤꯕꯗꯣ ꯏꯃꯤꯠ ꯑꯁꯤꯅ ꯎꯖꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤꯕ ꯋꯥꯈꯜꯗꯤ ꯃꯤꯑꯣꯏꯕꯅ ꯂꯩꯅꯔꯤꯕ ꯃꯐꯝ ꯌꯨꯝ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯨꯡꯁꯤꯕ ꯋꯥꯈꯜ ꯄꯣꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯈꯛꯇꯅꯗꯤ ꯈꯪꯕꯤꯕ ꯉꯝꯒꯅꯤ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯕꯅꯤ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝꯒꯤ ꯈꯨꯗꯣꯜ ꯄꯣꯠꯅ ꯆꯤꯡꯕ ꯀꯌꯥ ꯌꯨꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯆꯪꯈꯤꯕ ꯃꯆꯥꯛ ꯈꯨꯗꯤꯡ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤ ꯄꯣꯠ ꯃꯈꯜ ꯀꯌꯥꯅ ꯆꯤꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯍꯧꯔꯕꯅꯤ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯥꯏꯀꯩꯗ ꯑꯗꯨꯒ ꯑꯩꯍꯥꯛꯇꯤ ꯊꯥꯏꯅꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯅꯤ ꯈꯟꯗꯣꯛꯄ ꯑꯗꯨꯒꯨꯝꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯇꯧꯒꯨꯝ ꯏꯃꯥꯏ ꯑꯁꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯥꯏꯀꯩꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕ ꯇꯥꯈꯤ ꯀꯔꯤꯁꯨ ꯇꯧꯖꯔꯨꯕ ꯉꯝꯗꯅ ꯃꯃꯜ ꯌꯥꯝꯅ ꯑꯩꯅ ꯈꯟꯖꯈꯤꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯗꯨꯁꯨ ꯑꯀꯤꯕ ꯐꯪꯂꯕ ꯃꯥꯡ ꯇꯥꯛꯍꯟꯕ ꯀꯌꯥꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯑꯃꯠꯇ ꯉꯥꯛꯊꯣꯛꯆꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇꯅ ꯑꯩꯍꯥꯛ ꯏꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯊꯥꯖꯈꯤ ꯃꯗꯨꯗꯤ ꯌꯦꯛꯅꯕꯁꯤꯡꯅ ꯄꯨꯝꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯉꯥꯛꯂꯒ ꯃꯍꯥꯛꯇꯤ ꯀꯣꯅꯨꯡꯗ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯀꯤꯟꯊꯔꯛꯄ ꯀꯥꯏꯊꯔꯛꯄ ꯄꯨꯝꯅꯃꯛ ꯑꯃꯔꯣꯝꯗ ꯑꯩꯍꯥꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯀꯔꯤ ꯑꯣꯏꯈ꯭ꯔꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ ꯆꯥꯂꯛꯄ ꯃꯩꯔꯤ ꯑꯗꯨ ꯃꯍꯥꯛ ꯁꯨꯔꯝꯒꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯀꯥꯄꯛꯄ ꯑꯀꯤꯕ ꯐꯪꯂꯕ ꯅꯣꯡꯃꯩꯁꯤꯡꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯒꯅꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯈꯤꯔꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯤꯈꯤꯔꯝꯕ ꯍꯥꯏꯅ ꯑꯃꯔꯣꯝꯗ ꯑꯩꯅ ꯑꯃꯨꯛ ꯈꯟꯖꯕꯅ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯒꯅꯤ ꯑꯁꯤꯅꯤ ꯄꯨꯝꯅꯃꯛꯅ ꯅꯤꯡꯅꯈꯤ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯗꯤ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯝꯂꯣꯏ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯕꯟꯗꯤ ꯑꯣꯏꯔꯝꯕ ꯊꯣꯛꯂꯕꯁꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯐꯔꯝꯒꯅꯤ ꯍꯥꯏꯅ ꯖꯣꯕꯔꯥꯖ ꯑꯗꯨꯁꯨ ꯑꯩꯅ ꯃꯨꯟꯅ ꯈꯪꯖꯕꯅꯤꯅ ꯑꯁꯨꯝꯅ ꯊꯥꯖꯈꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕꯗ
ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯂꯩꯅꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯍꯟꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯁꯤꯡꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃꯒꯤ ꯃꯈꯥꯗ ꯉꯥꯛꯂꯧ ꯑꯣꯏꯍꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯋꯥꯈꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯀꯌꯥ ꯑꯗꯨ ꯑꯃꯨꯛ ꯏꯪꯊꯍꯟꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯐꯝ ꯈꯪꯗꯅ ꯅꯨꯡꯗ ꯑꯁꯨꯝ ꯑꯣꯝꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯆꯠꯄꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯀꯣꯟꯅꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯔꯣꯏ ꯍꯥꯏꯕꯁꯤ ꯄꯨꯛꯅꯤꯡꯗ ꯂꯦꯞꯂꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯒ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡꯗꯁꯨ ꯍꯔꯥꯎꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅ ꯈꯥꯡꯕꯗ ꯈꯔ ꯍꯦꯟꯅ ꯋꯥꯕꯒꯨꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅꯗꯤ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯥꯎꯏ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯅꯥꯔꯛꯄ ꯃꯇꯝꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯍꯦꯟꯅ ꯐꯠꯁꯤꯜꯂꯛꯇꯕꯒꯨꯝ ꯇꯧꯕꯅꯤ꯫ ꯑꯋꯥꯕꯃꯛꯇ ꯑꯣꯏꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤꯠ उइसꯟꯕ ꯉꯝꯗꯅ ꯑꯃꯝꯕ ꯑꯍꯤꯡꯗ ꯈꯥꯡꯗꯨꯅ ꯂꯩꯕꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯕꯅꯤ꯫ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯏꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛꯁꯨ꯫ ꯐꯤꯚꯝ ꯑꯗꯨꯗ ꯑꯣꯏꯔꯛꯈꯤꯕ ꯑꯋꯥꯕ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯃꯌꯦꯡ ꯇꯥꯍꯟꯈꯤꯕꯒꯨꯝ ꯇꯧꯕꯅꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯂꯥꯛꯄꯗ꯫ ꯅꯣꯡꯉꯥꯟꯕꯒꯤ ꯀꯥꯞꯈꯠꯂꯛꯄ ꯉꯥꯡꯂꯩꯅꯕ ꯃꯆꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯍꯧꯔꯕ ꯌꯨꯝꯗꯒꯤ ꯀꯥꯔꯛꯄ ꯑꯉꯥꯡꯕ ꯃꯩꯔꯤ ꯑꯗꯨꯒꯁꯨ ꯇꯤꯟꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯊꯣꯔꯛꯂꯤꯕ ꯅꯨꯃꯤꯠꯀꯤ ꯃꯄꯨꯡ ꯐꯥꯔꯕ ꯃꯉꯥꯜ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯜꯂꯒ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯥꯏꯜ 6 ꯅꯠꯇ꯭ꯔꯒ 7 ꯆꯨꯝꯗ꯭ꯔꯤꯡꯅ ꯑꯁꯨꯝ ꯆꯠꯂꯝꯕ ꯊꯣꯛꯂꯕꯗꯤ सिफाइना कन्ना ngakpa achauba thana mafam amada phauna chatpa tabani masi ekhoi khanglame amaromda maroiba lambi adu thadoklaga ching khakathuna chatpa tarabasu ekhoi gi lambi pungmang mangba yabagi matang amasu oirami ekhoi gi achauba sade mahaki sifai chani puduna lakliba captain kauliga lambi da unaba sini ekhoi na khangbada mahak kasardagi khongsalak-labani thokriba lalhau asigi numit kharani-gi mamangdagi mahak Manipur tamna lakpa horamlagani amasung asigumlaba makhal asi thokpa yai haiba karigumba amatta khanglamloi aikhoina khangi madudi konung mayolomdagi mile 30 gumba chatlaga leiba leimata ko mafam amada makhoi tarik 15 dadi thungpham thokpani haibasi hairiba tarik asida makoina kaidana lakpa tarabadi matam maduda aikhoiga makoiga lapnabasi mile 10 pharamlaroi haina lambi gi maramda yenaduna leikhibado tarik 15 ge ayuk anganbadani Manipur mayol-dagi mile 12 romda mak chatli mamai thangda labuk ama samduna chatpa lepnare madudagi amuk ching amada karaklaga awangba mafamda kasar lambi amuk phanglunaba adum tawrabadi Bisenpur thana yaudana hengatna lakpa yare asum tawduna aikhoi amuk khana chatpa hore matam maduda aihak yamna choktharami chaningai su yaudre mafamda thengnaruba isingsu amotpa anaiba ngaktane leite manadaba kudruk kadrak palambi singda lakpadagi aigi khongani mak sokle khebatle amasung seliba pirol adusu pumnamak chotlabanina lumsu lumle matam masida numitsu hairap wangna karaklabani amasung aigi karisu kuptraba kokthak asida magi maisana yaitharakpada ai kokchikpana suloire loinana nungsagi maisada wantharakpa yabagi phibamda lakle karigumba makhal amana kokthakta kupsin khanjinba haibasi achumba mak koirammi asumna koyet ama yesinduna yenglobada madusu khangba ngamdana sagatlame lumsu lumlame officer singi maraktagi kanano amana magi tupi adu aingonda pire
aduga mana koyed adu makokta hapchile khara lapa phawbadi aikhoigi lambi adu phawgi labuk amada samduna chatpa taakhi ahingda lekla yamna taakhiba maramna labuk sing adu yamna chole adubo ahanba chingkhong adu hek yobada aikhoi loina harauna khi aikhoi kakhatpa hokhi pung kharagi oina matam adu phawbadi aikhoida ayetpa yekhai thingaiba amatta leiraktrabani adubo achawa nongmai kapakpagi amasung nongmai maru singna aikhoigi yum adugi phaklamdu humjillaktuna panbagi makhol adudi aigi pukning asida adum ninduna leikiba maramna matam adu phawbadasu nongmai kapnariboi ta khalli mi atai sing aduna aingonda hojikti adugumba makhal sing adu karisu leitre kapnadre hairaba phawbadasu aihak makhoina haibado pak thajaba ngamlamde maramde aigi nakong asida yesin kiba khonjel mayam aduna akibagi masakne ahanba kakhatpa hoba ching adu yamna ngamlame adubo kona thengnarakadaba isana khanglagadaba kayagi ahanba saruk amani haibasu yare ching adu choijaina na hoba asangba anemana pina kupsille marak tasu haukraba chahida mai chakpadagi songkhalakpa atatpa man manapigi makhok sing chabul hori masagide makhoi adu phut kaya marum wangpham thokpane adubo lamdam adugi chanabi matungina chahi khudingi mai thadoi kari guma mafam singda mai chakpada yo hodaba sang manapi sing su horame makhoi gi aroiba matol sing aduna kana gumagi mamai mamitta thenglakpa thoklabade mamai adu hekta sure amasung thenglu mafamda amuba ngakta pakle asumna tawba sidagi aikhoi pomnamak achauba chimni dagi tanthi kanthokpa miyoi loina malame kariba chingadugi saruk mari thokpagi ahom lom kakhalaga apikpa leite manaba lam macha amale pukningda kuina panba yagani amasung ising phangani khanduna aikhoi su mafam adu yaunaba tanmane mafam adu urum langlaba apikpa mafam ama oirame hairiba mafam adu yobada aikhoi pumnamak haraunarame maramdi yamna wana khudong thina laklaba matungda aikhoi loina hipthaba amasung pothaba phangle mafam adudagi yet thangbada pak sanna leikraba tampak kilamdam amasung aikhoina lakhriba lambi sing adu uba phangi karigumba yaknaba singna aikhoigi itung ilaklaba thoklaba so khudakta aikhoina mafam adudagi khangba yare amasung isagi sor hondokpham ama phangjare aikhoina leiramlabadi haina khanakhiba ising su leiramle yamna naknaba amasung singkhagi labuk lamhangda thengnarakpa sing adudagi hena luna mipum khudingmak yamna thakchinnarame sifai sing adu so makhoigi liklida pik thanna hanjinnarame mafam adu hek yobaga aidi tumthakiba maramna kayam kuina aikhoi mafam aduda leikhibage haibado aidi khangba ngamdre konthangda aina hogalakpa matamdari atai mi sing adu chingka khatuna chatpa horamle amasung aisu makhoina chatminnaba tabanina hogatuna muklakle aikhoigi tungda khara lapna lamdam adugi miyoi khara aikhoigi tungi laklame makhoi manipuri singla nagara khangdokpa lurame adubu makhoi adu thang taga loinana chatpa maramna nagani haina adum laure manipuri sing oirabadi rifle pugadabani makhoi adu aikhoigi nakta suknak naksilakide makhoida nongmai kapsilakani haina kibadagi oiramale adubu makhoi adu aikhoina ubada matam chuppa aikhoigi tungda dum jagoi saduna lau khongduna amasung ta sing adu haiduna chale amuk anirakti makhoida nongmai kapsinba yabagi tanja leiki makhoi kharabudi aikhoina kaplamba sungambane adubu matik chana aduk hakna kanabadi oiraroi maramdi aikhoigi nongmai maru adusu yamnamak marang kaibadi nalamde aikhoigi iraktagi kanagumba tung ithang thangna sothana chathauba midi masabu ngakthok chanaba upaiga amatta leitana
yamna kudong thiba nanglamba yabane yamna lemjaningai posakki mana ama oina hingna magi makok adu kaktuna hektamak lawkhigadabane hairiba mi kangbu singa sidi makhoigi makhut chalaba mi ama hatpada karisu halengba leiba natte pharaba misakaduna yamna mak ayetpa pidrabade magi makok kaktringai mamangda mahak masadu hana hatokpane matam masida ekhoi samudra imaidagi phut lising mari wangba mafam amade yorakle amasung napo madugi matol adu yodringeida yamdrabada phut lising ani henba amasu kagadaba watli haibadi khanglame leimatak haina khangnaba ekhoine yoba taliba ching adu phut lising taruk ka chatret wangmane amasung ekhoiga kasargagi marakta leikhriba ching pareng adugi marakta maduna khwaidagi hena wangba chingthakne ekhoigi khut yauna san saduna tapna kakhalame aide khong amagi mathangda khong ama thangba ngamdaba makhai chokthare amasung jungle aduda hekta tasinduna hipninglame chatpagi saruk adubadi tumning mane helame ekhoi pumnamak chak lambana suloire adubu nupa sing adudagidi aina khara hanthana chak lambado khangba ngamjabra haina khalle maramdi chaningai karisu phangdraba matam aduda karigumba chaningai yoramba thoklabasu makhoi ataigumna ehaksu adum thawai tana chagadabane aduna aidi madugi maramda aduk hakna khalludre tumbana dum hena pharabagum khalame ekhoi tarik kun mangada residency thadoktuna lakhibadu nongyai matung pungani tarakpadani hojik numit yungba matung pung mari tarakadore anauba kakhalakpa ching khudingmak hana karakpasing adudagi hena awabagi masak oirami mamai thangdadi kabada oithoklaroi manba ching ama ekhoina kakhatpa horaklame nakal sing adu chap ngamme nungi nungaktane amabu oire phibam asida yamna chamna ekhoigi lambini haiba yaba amatang dile madudi ekhoina khu sauraga khutka loinana kakhatnaba honakhibadu ching matol adu yorakkadaba sukman mankhidabane pung khara matawa sumna yamna wana hotnaraba matungda ekhoi mathakado yaure matam maduda aidi amuk khanna khongthang amagi mathangda atopa khongthang ama thangdokpa ngamlaroidabagom isada phawramme ngaihak matam kharade mafam asida panduna leire panaringai matam asida aigi thamoi soklaba thodok ama thokki thodok adudi matam amada tha kaya chupna ekhoigida leiramba sagol senba oina thabak tawkhiba naga pakhang macha ama yamna wana magi thawai khobakta haptuna ekhoina thunglaba mafam adu yorakhi yerum ahum puraktuna ingonda pire amasung mahakna aigidamakta karisu hena tawjaba ngamdaba adugidamak awaba nungaijadabado aingonda phongdok chakhi mahak numit taba phawbadi ekhoigi nakta leiraga mamsillaklaba matamda mahaki khungang yaunaba tuminna pakthaduna amuk chatkhi asigumlaba achamba thawjal minung sigi thabak asina aigi thamoi sokhankhi hojik phawbadasu marak ningsingi amasung thongna pharaba pakhang adugidamak aigi saktina karigumba kharadang tawbiba ngamlabati ko haina pukning asida ningamdaba poi adubo laibak thibadagi haiba tare mahaki maming amasung mana leiba khungang adu ningsingba thoktre sifai sing adu yaudраbasu chak lamaba mioi nipangi mafamdadi yerum ahumna karisu oidre aina hanna haijarabasu makhoi kanamatana aige yenaduna chaminasi haiba yaramde amaromda aidi phuttaba yerum chabasu heitabane adubu amadi pangal thokna honaraga yosinba ngamkhre mamai thangdare lemhoriba yerum ani edu karisu kanaba oikhidre seksinna thamlibani haina kanano amagi phurikhawda hapi khibane adubu konadi yerum ani do kairamle asumna naga nupa macha aduna yamna phajaba wakhal ga loinana purakhiba khudol adu
ꯀꯅꯥꯗꯁꯨ ꯊꯣꯏꯅ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯆꯤꯡꯊꯛ ꯑꯗꯨꯗ ꯄꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯩꯔꯨꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯀꯣꯏꯕ ꯃꯐꯝ ꯑꯗꯨ ꯆꯠꯇꯨꯅ ꯌꯦꯡꯈꯤ꯫ ꯏꯔꯥꯞ ꯂꯥꯞꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯄꯨꯕ ꯊꯅꯥꯁꯪ ꯑꯃ ꯌꯧꯔꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯔ ꯂꯩ ꯍꯥꯏꯔꯛꯂꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯕꯒꯤ ꯑꯔꯥꯞꯄꯗ ꯆꯪꯁꯤꯜꯂꯒ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯈꯟꯅꯈꯤ꯫ ꯃꯅꯤꯄꯨꯔꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯤ ꯃꯦꯝ ꯁꯥꯍꯦꯕꯀ ꯁꯤꯐꯥꯏꯒꯗꯤ ꯆꯠꯈꯤꯕ ꯌꯥꯒꯅꯤ, ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯅꯗꯅ ꯆꯠꯈꯤꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯍꯦꯛ ꯍꯥꯏꯕꯒ ꯃꯅꯤꯄꯨꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯅꯕ ꯌꯥꯊꯪ ꯇꯧꯈꯤ꯫ ꯊꯨꯅꯃꯛ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯂꯕꯗ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯨꯝꯊꯕ ꯀꯥꯈꯠꯄ ꯍꯧꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯃꯃꯩꯊꯪꯗ ꯑꯩꯈꯣꯏꯅ ꯊꯪꯅꯕꯗ ꯂꯩꯕ ꯆꯤꯡꯗꯣꯜ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯈꯣꯏꯕꯨ ꯎꯔꯛꯇ꯭ꯔꯕ ꯀꯥꯟꯗ ꯀꯥꯞꯅꯕꯗꯨ ꯂꯦꯞꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯣꯏꯁꯤꯜꯂꯛꯄ ꯍꯧꯔꯦ꯫ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯪꯖꯕ ꯁꯥꯡꯂꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯔꯦꯁꯤꯗꯦꯟꯁꯤꯗꯒꯤ ꯈꯣꯡꯁꯥꯟꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯊꯥ ꯀꯌꯥꯃꯔꯨꯝ ꯐꯔꯛꯂꯕꯒꯨꯝ ꯈꯜꯂꯤ, ꯑꯗꯨꯕꯨ ꯄꯨꯡ 24ꯒꯤ ꯃꯇꯝꯗꯃꯛ ꯑꯣꯏꯔꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯇꯩꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯀꯌꯥꯝ ꯀꯂꯛꯆꯈꯤꯕ! ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏꯗꯤ ꯐꯤꯚꯝ ꯑꯃꯗꯕꯨ ꯑꯣꯏꯔꯕꯁꯨ ꯇꯨꯝꯕ ꯆꯥꯕ ꯐꯪꯅ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯝꯂꯣꯏ ꯑꯁꯤꯅꯤ, ꯕꯣꯟꯗꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯝꯗ ꯂꯥꯡꯇꯛꯅꯕ ꯋꯥꯈꯜꯅ ꯑꯩꯕꯨ ꯋꯥꯍꯟꯈꯤꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯄꯨ ꯀꯔꯝ ꯇꯧꯅ ꯂꯣꯏꯅꯕꯤꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯅ ꯍꯦꯟꯖꯤꯜꯂꯛꯏ, ꯑꯃꯁꯨꯡ ꯑꯩꯍꯥꯛꯅ ꯅꯥꯟꯊꯣꯔꯛꯄꯒꯤ ꯄꯥꯎ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯕꯤꯔꯝꯒꯗ꯭ꯔꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯈ꯭ꯔꯕꯅꯣ ꯍꯥꯏꯕꯒꯤ ꯈꯪꯅꯤꯡꯕ ꯃꯩꯆꯥꯛ ꯑꯗꯨ ꯀꯣꯛꯍꯜꯂꯝꯒꯗ꯭ꯔꯥ? ꯑꯩꯅ ꯈꯟꯖꯩ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯈꯪꯂꯝꯗꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯅ ꯈꯣꯡꯁꯥꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯩꯒꯤ ꯏꯐꯝꯗ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯈꯜꯂꯛꯏ, ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯍꯟꯗꯨꯅ ꯆꯠꯂꯒ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯏꯁꯥꯅ ꯌꯦꯡꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯀꯁꯥꯔꯕꯨ ꯌꯧꯕ ꯉꯝꯂꯕꯗꯤ ꯕꯟꯗꯤ ꯑꯣꯏꯅ ꯐꯥꯎꯔꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤ ꯊꯥꯈꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅꯁꯨ꯫ ꯑꯩꯈꯣꯏꯅ ꯇꯥꯡ 24ꯗ ꯇꯣꯉꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯃꯤꯁꯇꯔ ꯃꯦꯜꯚꯤꯜ ꯑꯗꯨ ꯕꯟꯗꯤ ꯑꯣꯏꯅ ꯑꯃꯨꯛ ꯐꯥꯖꯤꯜꯂꯒ ꯄꯨꯔꯛꯇꯨꯅ ꯍꯥꯟꯅ ꯀꯣꯅꯨꯡꯗ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯕ ꯆꯤꯐ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯒ ꯄꯨꯜꯂꯝꯂꯒꯅꯤ ꯍꯥꯏꯅ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯂꯥꯛꯁꯤꯟꯅꯕꯒꯤ ꯇꯧꯔꯛꯂꯤꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯗ ꯀꯥ ꯍꯦꯟꯅ ꯋꯥꯁꯤꯜꯂꯛꯄ, ꯆꯣꯛꯊꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯥꯏꯕꯛꯀꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯟꯅ ꯈꯟꯖꯤꯜꯂꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯣꯏꯔꯝꯕ ꯌꯥꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯁꯅꯨ꯫ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯩꯒꯤꯗꯤ ꯈꯣꯡꯎꯞꯀ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯑꯩꯒꯤ ꯑꯄꯥꯕ ꯈꯣꯡꯎꯞ ꯑꯗꯨꯗꯤ ꯇꯠꯈꯤꯕ ꯀꯨꯏꯔꯦ꯫ ꯀꯣꯟꯅ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ ꯑꯃꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯤꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯂꯩꯕ ꯎ ꯄꯥꯝꯕꯤ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯄꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯥꯏꯜ 10ꯗꯒꯤ ꯍꯦꯟꯅ ꯂꯥꯛꯂꯕꯅꯤ, ꯃꯔꯨꯑꯣꯏꯅ ꯄꯣꯊꯥꯕ ꯇꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯤꯞꯊꯗꯨꯅ ꯑꯗꯨꯝ ꯇꯨꯝꯂꯦ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯠ ꯑꯆꯣꯟꯕ ꯈꯔ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯑꯏꯪꯕ ꯑꯗꯨ ꯑꯗꯨꯝ ꯈꯥꯡꯂꯦ꯫ ꯑꯩꯗꯤ ꯌꯨꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯐꯃꯨꯡꯗ ꯄꯪꯇꯨꯝ ꯇꯨꯝꯗꯦ, ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕꯗꯒꯤ ꯀꯅꯥꯅꯣ ꯑꯃꯗ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯍꯧꯗꯣꯔꯛꯄ ꯑꯗꯨ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯂꯝꯗꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄꯒꯤ ꯆꯣꯛꯊꯔꯕ ꯋꯥꯔꯤꯗꯨ ꯍꯧꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ
Nong alakpagi ahanba mangal sure. Chaksu yamna lamle, chokthare, amasung pukning su sontharame. Aikhoigi maraktagi kana su lambi khangba yauramde. Mafam da lairamba atong akut nairaba jangal gi lambi sing aduna aikhoigi lamjing oiduna adum chatpa tarame. Thangai sengna chinggi napong mathakta lakhiba adudi asuk yamna awaba aruba oikhidabane. Makhoi adudi thoidokna angamba kakhatpa kumthaba yaude. Marakta su kharadi labna lairiba leimataki chingdol adu uba phangi. Ehakna mafam adu khangkhibanina kudon bithinduna mafam adu tai. Kasari oba lambi do chingdol aduda leiba urak amada phauraga chatli haibasi aina khanglame. Asumna mafam aduda aikhoigi lamkhai takpa mafam ama oina leple. Captain Kauli gi kangbuga unabagi tanjadi pung khudingi asum leiraktabagum tawre. Makhoi hanpham thoktuna hankrabra aikhoi ngaklame. Makhoi Manipur romda satlamba tarabadi aikhoiga thengnafam thokpa lambi gi mafam adu hendokhrabra aikhoi karisu khangba ngamkhidre. Aikhoi punamak kham thengna soktharame. Saraktaba tumaktabagi pukning su hantharaklame. Tarik kuntaruk ki ayuk yaure. Kunmaridagi aikhoi kanasu kari amata saraktrabane. Aidi chokthamanbadagi si kibana phare hainasu kayarak khankrabane. Thabak maram pumnamak asamatta leiraktrabagum tawrame. Adubu ikhang khangaudana aikhoi lambi achawbadu thengnare. Mikup asidagi hauna bidhina aikhoigi laibakta kharadi phana tambiribra haina khalle. Achawba lambel adu phangani haibagi asadi suklai leirudrabane. Ikhang khangaudana lambi adu hek phangbada aikhoi pumnamak laibak kharadi pharabani khanjakhi. Kari amuk haigani hawjiksu aikhoina tawgadaba thabak kaya mang asida ngaiduna leirabasu aikhoi chaba phangjadrabasu. Mathangda thokpa thodokadudi aikhoigi hanthaduna leiraba wakhalda karisu pukning nungai hanba oikhide. Aikhoina lambi adugi chingol ama changsilakpa maktada Manipuri sipai ahum chak thongduna lambi mapal aduda makhoigi khusukhulai atei pot kaya yauna phamduna leirambadu khangtheng thengnarure. Ikhang khangaudana aikhoina sat phaujalakpaduda makhoi pumnamak ngakhibane. Ani amadi chenkhre. Ahum subadudi adu khakna masa khingdaba maramdagi aikhoigi khutta bondi oire. Gurkha sing adusu makhoigi thabakto onthokna thokre. Afangba mari marang nipadubu punsillabada upai leitraba misak aduna magi aroiba mikup lakle haina khallamale. Aigi khongda tuduna aibu kanbiyu haina haijarame. Ehaksu aina khangjaba Manipuri londa mahakpu karisu tawroi haina kidanaba thembirame. Matang asida makhoina thonglamba chakadudi kayada pamnakhibagi masakno. Masida thoina pukning changdaba mi amana yengduna leiramba thoklabadi aikhoina chak adubu chagadabagi chensinnabada ubada mahak othokna nokninglamgadabane. Hawbasu yamna hawkraba aikhoi khudingmakki chakhom ani phana phaw oknadrabasu. Leiramba kharadudi othokna nungaina chakhre. Aina karigumba ama khanglakpada isagi oijaba pamba manna phawkhibadi aigidamakta wabibadagi officer sing aduna meruk macha ama pik thanna aigidamakta khakpiramba aduni. Madumadi kanasu soktre aigidamakta thamlabani haina makhoina haibirame. Chakadu chanaraba matungda aikhoina pharaba Manipuri macha aduda hangbadadi Captain Kaulina lakpa khotpagi maramda mahak karigumba khara khangba ngambra haibasini. Mahakna aikhoide khumkhibadi mahak saheb adubu khangi. Tarik 15da mahak leimatak yaurakre. Adubu Manipuri yaunaba lambi asomda hojik phawba laktri haibasini. Paw asi tabada aikhoi pumma nungairame. Aikhoina khangle madudi thunamak mahakki kangbu singga unaragani haiba. Amasung matam maduda Captain Kauliga aikhoiga lapnaribasi mile 9 dagi helaroi haibasu. Manipuri aduna makha tana haikibadi mafam madudagi mile ama makhairom chatlagadi yeknaba mi kayana aikhoibu lambi da lumduna leiri haibasini.
asumna aikoina jungle lomda chatlaga captain kauli gi manakta yaukiba yaba lambi adu su khanghange haina aikoida pauta koina mahakna haikibane aigi pukning asida amuk hena lan kapnabagi wakhal amana akiba phawrame karigumba aina mayam adu yathang piba lamjingba mi ama oiramlabade yamna pangna nupa aduna hairibadu lauramgane adubo laibak phabadagi mayam aduna hairiba adu achumbani haiba mangonda thajakhide aikoi mail makhaya ma phana chatre lanban manba ma thengnare mado aikoina lambi adudagi hek thekchilakpada obane aikoi gi mathakta lei khraba chingmai adudagi nongmai kapthorei lambi gi nakanda leiba ngamthakiba saruk aduda isa ngak thok chanaba haiduna ai pakthaduna leiki adubu mafam aduda leibadi yadra maramni lanban adu yaunaba chensinba tarame yahakti ngamjaba tawduna madubu lanthok thobatai laibak phavana captain kauli ge kangbuna mafam adu handokuna chatkiba yadanaba haiduna saramba lanban adudi aikoina ona tainaba maikaidagi lakpanina kakhatpada khara laina thoklame adubu madu kakhalunaba hotnabadi kanadaba oigani haiba ai khanglamme maramdi lanban aduda yauriba masin tumla tumlaba wagi matol sing aduda aigi seli ileba pirol sing soidana pangani asumna aihak wa matol sing aduda yalaga yamduna leiringaida haidorappa gulina panba yabagi mafam ama oiruba tabani asum tawduna aihak sorok ya toppa nakal amaromda chensilubada khongnet pham chadaduna kisilami makhada leiba kom aduda ontharame laibak phavana kom adu ngampham thokpa adumak ngamlamdabana ai ku khudak kunduna lanban adugi akoiba domda kakhatnaba honarimeida aina mathakta panjakhraba aigi hanagi marup hawai chengwai yonba boniya aduna yamna wakhal leina soiroidaba mafam amadagi magi makhong ama yanthabirai eha magi makhong ado paina kakalaklaga yamna chokthana wabana su sor thabet thonduna chingmai aduda hipthaduna leire matam masida su nongmaidi adum kapnari aigi kokthakasida handuna kapliba aikoi gi mi sing aduna yeknaba ama ani di hat khimale yeknaba oiriba mi sing adudi horiba upa mi sing aduna phajana khanjin khibadagi koina tamnana kapadi yamna aruba oiki ngai hapadudi karam tawna loi khibagi haiba ai khanglamde ikhang khanghodana kanano amana chingthakkaduda mi mayam ama lakle haiduna laurappa takhi yamna arapada oikiba maramna makhoi kana oiramgadaba haibado kana su khanglamde amasung marakta arapada uriba upal sing adudagi hek phaudorakpada uba ngambatane makhoi siphai di oire haiba khanglame adubo marup la yeknabara haibadudi khangdre aidi chokhthaman khibana mayamna tawnariba adugumna hogatuna makhoi yengba ngamlamde konadi kanano amana anoba lakliba sing adu gorkha ngaktani haina lauraklame aina chapyungna khankhibade makhoi soidanamak manipuri oiramduna aikhoibu ngai hakta loisillaragani asini lakliba mi sing adugi maramda mana thokpa pangangda ngangnarakpa matamda aikhoi pumnamakki mafamda leiba thawai hingnabagi wakhal adu aingondasu kanna phaurakhi aigi pukning asida mi kaya ama sikhiba hatkibagi wakhal adudagi ipa pakhatna ngaurai hojiksu aikhoi adum jingnari khara naksilakpadadi makhoi kagi loina setli haibado ore toigo masung jobras ki mioi singna setpa phizol singsu gurkha singna setpa phizol aduga manabane aikhoi bengal khonglame changsil lakliba kambu sing aduna su paukhom moina muk khonglakhe matam madu phawbada su aikoina ningsingbadi captain kauli de yauriba kunthra homdoi sibu gurkha rifles ki bengal khongba marol adudi manipur gi bengal marol ga chap manai haibasini aikoi gi phurikhaw dagi roma lauthok chai amada kisillaga haikhibane adubo khudam madu amuk halakhibra halaktabra haibadudi uba ngamkhide makoibu ihana uba phangkhibadagi matam adu phawbagi manungda pung kaya oikrabagum khalame
tasengnamakti minute kharadangi wafamni chingthak aduda makhoi ngamba makhai chena asum nakselakle matam madudadi ayamba mina launarakle makhoi kasardagi gurkha singni haina makhoi chapchana kanano haiba khangdabadagi makhoi de yengjaba phawba ngamdana aidi mit uisenduna leiki adubu mamai thangdadi miyam adugi marakta saheb ama yauri hainaraklabada chingnaba pumnamak kokre makhoi gurkha oiramle akhoi sidre chingkhong aduda chenthaduna miyam adu unarunaba muktang honaba ngamgadra haina kanano amana haithibado ai ningsingni matam madu phawba nongmai kapnare amasung haidorakpa guli amana hekta panduna khudong thiba yare mitta masen marang kok ingau ngauna aina hogatpado ningsingi aina amuktasu senthakidriba mawong amada officer anina mateng pangbiraga chingkha aduda senthakhibadusu ai ningsingli nung amada khong thamubada nung adu onthakiduna khong leithekpada anaba phawkhiba amasung nabana kok ngaurakpa pumnamak adu ningsingi loinena captain kauli go unaba magi miyoi singna aingondagi henkatna ching aduda chenkhatkibana chingba adu natana atai amuk hena matam kharadi ningsingba thoktre aihak wanthabadi tawkhide lambi gi nakal aduda phamlaga kapkhibra haina khalle maramde numit nini chupna akiba awaba kayagi matungda oirakliba awaba dudi aina khangba ngamjabagi wangmada leikhre asumna kappatana aihakki awaba kokningai oire ai amuk hanna gyan lakladuna khanjarakpa ngamba matam adudadi aikhoi sidre ko haibasina aigi pukningda leikhiba wakhalni sara henbagi awaba amani yeknabagi makhut chankhigadra haibagi akiba wakhaldagisu kanbiribani hokhiba numit kharani adugi manungda oikhiba awana pangal sokthana waraba kaya adubu khangjaba ngamnabagi pangal pibikhiba isorbo aigi thamoina thagatjabani nupa oiba singi mateng phanglaktrabada isorna aikhoibu ngakpi kanbiba sigidamak mahaki maphamda laman toli haibasi aikhoi mioiba singdi yamna kauthokale amasung toina su ningsinggande aikhoigi damakta tawbikhiba mioi sing adugi damaktadi aikhoina chap chana thagatche atopa mioi sing adudi aikhoina ningsingde handaki matang asidadi aigi thamoinungdagi isorbu thagatchei haibasi aina pukchel sengna phongdokchari aina seliba phirol adukhak natana taibang pala sida aigini haiba kari su yaudana lambi mapala aduda aina phamna aigi mangjakhraba kaya adubo ai kari su khankhidre aina khanjabadi matam adu phawbada aigi oina leijariba aigi punsi adutta mangaire taibang pala si hingbada nungairaba yamna phakhraba maphamne matam pumnamakta mi amagi maphamdadi yum amasung marup mapang haibasi yamna atangba masak amani adubo hairiba pumnamakase aikhoigi khuttagi nanthokhtuna mangsillaklaba matamdadi makhoitana atangba posakni haibasu yarakte aikhoina holiba sor amadi singlida cheliba igi chela sisu aikhoidagi chatkhiba taraklabada aikhoigi oiba isagi pangal phudokjare amasung nungsi khraba thawai amadi punsi asigidamak lanthengnare aina gyan manglobadagi amuk ningthijana wakhal laktuna mi atai sing aduga loinana chatminnaraga aikhoibu iteng pangba lakpa mayam adugi maphamda aikhoina nanthorakpagi angakpa wari adu amuk marik chumna tamba ngamjakhiba adu phawbadi matam kaya changkhre matam adu phawbada captain college miyoi singdi handoktuna chatkraba yeknaba sing adubo amuk matungin na tanaduna chatkhi aduga
ꯑꯩꯈꯣꯏꯅ ꯌꯦꯡꯈꯠꯈꯤꯕꯗ ꯂꯩꯔꯤꯕ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯕ ꯐꯪꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯄꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯤꯁꯀ꯭ꯋꯤꯠ ꯄꯥꯇ꯭ꯔꯁꯤꯡꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯑꯊꯣꯡꯕ ꯁꯥ ꯑꯃꯁꯨꯡ ꯁꯣꯗꯥ ꯋꯥꯇꯔꯅꯆꯤꯡꯕ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯈꯣꯏꯗ ꯋꯤꯁꯀꯤꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯂꯥꯏꯕꯛ ꯐꯔꯦ, ꯑꯋꯥꯕ ꯀꯣꯛꯂꯦ ꯍꯥꯏꯅ ꯐꯥꯎꯅꯈꯤ꯫ ꯑꯩꯗꯤ ꯆꯣꯛꯊꯃꯟꯕꯗꯒꯤ ꯌꯥꯝꯅ ꯆꯥꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ, ꯆꯥꯛ ꯂꯥꯝꯕꯁꯨ ꯐꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯤꯁꯀꯤꯒ ꯁꯣꯗꯥꯒ ꯊꯛꯆꯤꯟꯕꯗꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯗ ꯇꯦꯛꯈꯠꯄ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯈꯣꯡꯒꯤ ꯈꯨꯖꯦꯡ ꯑꯁꯤ ꯌꯥꯝꯅ ꯅꯥꯕ ꯐꯥꯎꯕꯗꯒꯤ ꯑꯅꯧꯕ ꯂꯥꯛꯄꯗ ꯌꯥꯎꯔꯛꯄ ꯗꯥꯛꯇꯔ ꯑꯗꯨꯅ ꯐꯤꯖꯦꯠ ꯑꯃꯅ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝꯗꯤ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯍꯤꯡꯂꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯅ ꯑꯩꯈꯣꯏꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯀꯦꯞꯇꯦꯟ ꯀꯧꯂꯤꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯂꯦꯝꯅ ꯈꯛ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯑꯩꯈꯣꯏꯗꯒꯤ ꯃꯥꯏꯜ 10 ꯂꯥꯞꯅ ꯆꯠꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯄꯤꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯎꯅꯗ꯭ꯔꯤꯉꯩ ꯍꯧꯈꯤꯕ ꯃꯃꯥꯡꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯅꯧꯕ ꯊꯨꯡꯐꯝ ꯑꯣꯏꯒꯗꯕ ꯃꯐꯝ ꯑꯃ ꯇꯥꯟꯅ ꯃꯈꯣꯏ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯈꯪꯈꯤꯗꯦ꯫ ꯑꯁꯨꯝ ꯇꯧꯕꯗꯒꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯉꯛꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯒꯤ ꯆꯦꯟꯈꯤꯕ ꯃꯤꯁꯛ ꯑꯃꯅ ꯀꯦꯞꯇꯦꯟ ꯀꯧꯂꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯨꯕꯗ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯈꯪꯍꯜꯂꯨꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯖꯪꯒꯜ ꯑꯗꯨꯗ ꯂꯝꯃꯨꯛꯅꯗꯨꯅ ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯀꯟꯕꯤꯅꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒꯅꯤ ꯍꯥꯏꯅ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯃꯛꯇꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯨꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯕ ꯂꯥꯛꯈꯤ꯫ ꯃꯥꯏꯜ ꯈꯔ ꯂꯥꯞꯅ ꯆꯠꯂꯕ ꯃꯇꯝꯗ ꯆꯤꯡꯊꯛꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯃꯈꯣꯜ ꯇꯥꯔꯕꯗ ꯑꯩꯈꯣꯏ ꯄꯪꯂꯥꯞ ꯂꯥꯞꯂꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯟꯈꯤ꯫ ꯊꯨꯅꯃꯛ ꯃꯍꯥꯛ ꯂꯥꯟꯕꯟ ꯑꯗꯨ ꯎꯕꯗ ꯃꯇꯝ ꯆꯞ ꯆꯥꯅ ꯆꯤꯟꯖꯥꯛ, ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯏꯇꯦꯡ ꯄꯤꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯠꯂꯤꯕ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯗꯨꯗꯤ ꯑꯍꯥꯟꯕꯒꯤ ꯍꯧꯔꯛꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒ ꯄꯨꯡꯈꯦꯟ ꯈꯦꯟꯅꯔꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯊꯣꯛꯂꯕꯁꯨ ꯆꯤꯟꯖꯥꯛꯁꯨ ꯁꯤꯐꯥꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯕ ꯑꯣꯏꯔꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯨ ꯑꯗꯨꯛꯍꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯕ ꯑꯣꯏꯔꯕꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯔꯥ ꯍꯦꯜꯂꯛꯂꯕ ꯃꯇꯨꯡꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯑꯋꯥꯕ ꯋꯥꯐꯝ ꯂꯩꯔꯛꯇ꯭ꯔꯦ꯫ 94 ꯁꯨꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯕꯤꯌꯔ ꯑꯃꯁꯨꯡ ꯀꯣꯀꯣꯋꯥꯅꯆꯤꯡꯕꯁꯤꯡ ꯌꯥꯎꯔꯤꯕ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ ꯄꯣꯠ ꯉꯥꯛꯇꯅꯤ꯫ ꯑꯩꯍꯥꯛꯇꯤ ꯑꯇꯩ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠ ꯈꯔꯁꯨ ꯀꯥꯡꯕꯨ ꯑꯗꯨꯗꯒꯤ ꯐꯪꯕ ꯉꯝꯂꯝꯃꯤ꯫ ꯄꯣꯠꯁꯤꯡ ꯑꯗꯨꯗꯤ ꯁꯝ ꯍꯥꯠꯅꯕ ꯕ꯭ꯔꯁ, ꯇꯛꯊꯣꯛꯅꯕ ꯁ꯭ꯄꯣꯟꯖ, ꯑꯆꯧꯕ ꯁꯥꯝꯇꯨꯒꯤ ꯈꯣꯡ ꯃꯣꯖꯥ ꯑꯁꯥꯡꯕ ꯖꯨꯔꯥ ꯑꯃ ꯑꯃꯁꯨꯡ ꯁꯤꯐꯥꯏꯁꯤꯡꯒꯤ ꯈꯣꯡꯎꯞ ꯈꯔ ꯑꯃꯁꯨꯅꯤ꯫ ꯈꯣꯡꯎꯞꯁꯤꯡ ꯑꯗꯨꯗꯤ ꯁꯥꯡꯈ꯭ꯔꯦ, ꯐꯨꯠ 1.5 ꯑꯗꯨꯒ ꯃꯔꯥꯛꯁꯨ ꯄꯥꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯛꯅꯤꯕꯁꯤꯡꯗꯤ ꯄꯣꯠ ꯈꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯒꯤ ꯈꯣꯡꯒꯤ ꯈꯨꯖꯦꯡ ꯑꯁꯤꯁꯨ ꯆꯥꯎꯅ ꯄꯣꯝꯂꯕ ꯃꯔꯝꯅ ꯍꯔꯥꯎꯕ ꯈꯣꯡꯎꯞꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯆꯥꯗꯕ ꯑꯣꯏꯔꯝꯗꯦ꯫ ꯄꯨꯡ ꯈꯔ ꯑꯩꯈꯣꯏ ꯄꯣꯊꯥꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯩꯃꯇꯥꯛ ꯌꯧꯅꯕ ꯑꯃꯨꯛ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯌꯧꯈꯤ꯫ ꯑꯩꯒꯤ ꯈꯨꯖꯦꯡ ꯑꯁꯤ ꯌꯥꯝꯅ ꯅꯥꯕ ꯃꯔꯝꯅ ꯑꯩꯕꯨꯗꯤ ꯗꯣꯂꯥꯏ ꯑꯃꯗ ꯄꯨꯊꯕꯤꯔꯛꯂꯦ꯫ ꯊꯨꯡꯐꯝ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄꯗꯗꯤ ꯁꯥꯃꯨ ꯑꯃꯁꯨꯡ ꯂꯣꯂꯥ ꯀꯌꯥ ꯂꯩꯔꯝꯕꯗꯨꯁꯨ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏ ꯑꯗꯨ ꯀꯦꯞꯇꯦꯟ ꯀꯧꯂꯤꯅ ꯂꯨꯆꯤꯡꯕ ꯁꯤꯐꯥꯏ ꯀꯥꯡꯕꯨ ꯑꯗꯨꯒ ꯂꯣꯏꯅꯔꯛꯄꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯣꯏꯈꯤꯕ ꯐꯤꯕꯝ ꯑꯗꯨ ꯀꯦꯞꯇꯦꯟ ꯀꯧꯂꯤꯅ ꯈꯪꯂꯛꯄꯗ ꯍꯥꯊꯨ ꯍꯥꯊꯨ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯇꯥꯈꯤꯕꯗꯒꯤ ꯃꯈꯣꯏꯅ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯟꯍꯧꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯌꯦꯛꯅꯕꯅ ꯀꯣꯏꯁꯤꯜꯂꯕ ꯂꯝ ꯑꯃꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯟꯕꯗ ꯈꯔ ꯂꯨꯕꯒꯨꯝ ꯊꯣꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯂꯩꯔꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯈꯠꯅ ꯆꯩꯅꯕ ꯂꯩꯇ꯭ꯔꯕ ꯏꯪꯂꯕ ꯃꯐꯝ ꯑꯃ ꯃꯥꯜꯂꯝꯃꯤ꯫ ꯁꯣꯛ 1964ꯒꯤ ꯅꯤꯡꯊꯝ ꯊꯥꯗ ꯑꯩꯍꯥꯛ 94 ꯁꯨꯕ ꯒꯨꯔꯈꯥ ꯔꯥꯏꯐꯜꯁꯀ ꯂꯣꯏꯅꯅ ꯁꯤꯂꯣꯡꯗꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯛꯈꯤ꯫
ꯑꯃꯁꯨꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯐꯥꯏ ꯔꯦꯖꯤꯃꯦꯟꯠ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯜ ꯈꯣꯡꯅ ꯆꯠꯄꯁꯦ ꯑꯗꯨꯝ ꯍꯩꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯌꯥꯝꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯆꯠꯂꯤ꯫ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3ꯗ ꯍꯧꯒꯠꯂꯒ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯆꯠꯂꯤ꯫ ꯁꯤꯐꯥꯏꯒꯤ ꯄꯨꯔꯛꯄ ꯆꯥꯅꯕꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯥꯔꯝꯃꯤ꯫ ꯑꯌꯨꯛꯇ ꯀꯣꯀꯣꯋꯥ ꯊꯛꯏ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯨꯛ ꯆꯔꯥ ꯑꯃ ꯕꯤꯌꯥꯔꯒ ꯂꯣꯏꯅꯅ ꯆꯥꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯅꯔꯦ, ꯑꯃꯁꯨꯡ ꯑꯌꯨꯛꯀꯤ ꯕꯦꯡꯒꯨꯜ ꯈꯣꯡꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯅꯥꯁꯨ ꯍꯧꯒꯠꯅꯔꯝꯗꯦ꯫ ꯆꯣꯛꯊꯕꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯒꯗꯧꯔꯕꯅꯤ꯫ ꯆꯤꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯝꯃꯤ, ꯑꯃꯁꯨꯡ ꯀꯁꯥꯔꯒꯤ ꯂꯝ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯨ ꯍꯛꯆꯤꯟꯅ ꯁꯥꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ, ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯏꯪꯕꯅ ꯍꯛꯆꯥꯡ ꯑꯁꯦ ꯆꯤꯡꯁꯜꯂꯝꯃꯤ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯞꯅ ꯆꯠꯄꯅꯦ ꯑꯩꯈꯣꯏ꯫ ꯑꯃꯔꯣꯝꯗ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯝꯅ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯍꯤꯡꯗꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯛꯅꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯈꯤ꯫ ꯃꯅꯤꯄꯨꯔꯤꯁꯤꯡꯗꯤ ꯃꯤ ꯌꯥꯝꯅ ꯂꯥꯛꯄ ꯃꯥꯟꯕꯁꯤꯁꯨ ꯍꯩꯅꯗꯦ, ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩ꯫ ꯑꯁꯨꯝꯅ ꯃꯔꯛꯇ ꯃꯈꯣꯏꯅ ꯌꯥꯝꯅ ꯑꯔꯥꯞꯄꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯣꯏꯅ ꯅꯥꯆꯨꯡꯂꯨꯗ꯭ꯔꯦ, ꯍꯟꯗꯨꯅꯁꯨ ꯀꯥꯞꯈꯤꯗꯦ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯑꯩꯍꯥꯛꯇꯤ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ ꯊꯥꯡꯒꯩ ꯁꯦꯡꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯅ ꯅꯣꯡꯃꯩ ꯒꯨꯂꯤ ꯀꯌꯥ ꯄꯥꯏꯁꯜꯂꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯑꯁꯤ ꯐꯥꯖꯤꯟꯕ ꯉꯝꯗꯅ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯄꯥꯅꯅ ꯀꯥꯞꯄꯛꯄ ꯅꯠꯇꯕ ꯆꯨꯝꯅꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯃ ꯇꯥꯕꯗ ꯀꯤꯖꯕꯅ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯁꯦ ꯗꯪ ꯍꯦꯛꯇꯃꯛ ꯆꯣꯡꯕꯅꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯑꯩꯅ ꯄꯥꯈꯠꯃꯟꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ, ꯃꯗꯨ ꯖꯪꯒꯜꯗ ꯋꯥ ꯃꯩ ꯆꯥꯛꯄꯗꯒꯤ ꯄꯣꯈꯥꯏꯔꯛꯄ ꯃꯈꯣꯜꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯊꯅꯥ ꯁꯪ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯁꯪꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯃꯠꯇ ꯂꯩꯇꯅ ꯂꯣꯏꯅ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ꯫ ꯈꯧꯄꯨꯝ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯅ ꯌꯧꯔꯛꯀꯗꯕ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯊꯅꯥ ꯁꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯗꯨ ꯆꯦꯟꯈꯤꯕ ꯃꯥꯜꯂꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯕꯨ ꯂꯝꯕꯤ ꯑꯗꯨꯒꯤ ꯊꯦꯛꯆꯤꯜꯂꯛꯄꯗ ꯐꯥꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯄꯤꯛꯄ ꯅꯥꯄꯣꯝ ꯑꯃꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯑꯩꯈꯣꯏꯕꯨ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯦꯜ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯖꯔꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯒꯨꯔꯈꯥꯁꯤꯡꯅ ꯅꯥꯄꯣꯝ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯂꯥꯛꯄꯗ ꯃꯈꯣꯏꯕꯨ ꯎꯔꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗ ꯊꯨꯅꯃꯛ ꯃꯈꯣꯏ ꯍꯟꯗꯣꯛꯈꯤꯔꯝꯃꯤ, ꯍꯥꯏꯐꯦꯠꯇꯪ ꯃꯥꯌꯣꯛꯅꯔꯝꯂꯒ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯅꯥ ꯁꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯦ꯫ ꯆꯦꯡ ꯈꯥꯎ ꯂꯩꯔꯝꯕ ꯀꯌꯥꯁꯨ ꯊꯦꯡꯅꯔꯦ꯫ ꯊꯥꯒꯤ ꯆꯥꯅꯕ ꯑꯣꯏꯅ ꯃꯍꯥꯔꯥꯖꯅ ꯃꯥꯒꯤ ꯒꯨꯗꯥꯝꯗꯒꯤ ꯊꯥꯔꯛꯄꯗꯨ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯥꯜꯂꯦ꯫ ꯂꯣꯏꯅꯃꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯄꯗꯤ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯥꯅ ꯄꯨꯕ ꯉꯝꯕ ꯑꯗꯨꯝ ꯄꯨꯍꯜꯂꯝꯃꯤ꯫ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯐꯪꯂꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯥꯁꯤꯡꯒꯤ ꯑꯣꯏꯅ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯐꯪꯕꯁꯤ ꯃꯔꯛꯇ ꯂꯨꯅ ꯊꯣꯛꯏ, ꯑꯃꯁꯨꯡ ꯑꯃꯨꯛ ꯑꯅꯤꯔꯛꯇꯒꯤ ꯍꯦꯟꯅ ꯑꯍꯤꯡ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏ ꯆꯥꯛ ꯆꯥꯗꯅ ꯆꯠꯄ ꯌꯥꯎꯏ꯫ ꯅꯤꯌꯣꯝ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯔꯦꯁꯟ ꯇꯪꯈꯥꯏꯃꯛꯇꯃꯛ ꯐꯪꯂꯕꯁꯨ ꯑꯩꯈꯣꯏꯅ ꯆꯥꯛ ꯐꯪꯅꯅꯕ ꯊꯧꯔꯥꯡ ꯑꯃꯁꯨ ꯇꯧꯈꯤ ꯂꯝꯕꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯥꯒꯥꯒꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤ꯫ ꯑꯌꯥꯝꯕ ꯁꯔꯨꯛꯇ ꯅꯥꯒꯥꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯇꯧꯏ, ꯑꯗꯨꯕꯨ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯍꯟꯗꯣꯛꯂꯛꯄ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯗ ꯄꯨꯂꯞ ꯂꯦꯞꯂꯒ ꯑꯄꯥꯅꯅꯗꯤ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯌꯥꯎꯏ꯫ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯃꯩ ꯈꯛ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯨꯕꯗꯒꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡꯅ ꯍꯟꯗꯣꯔꯛꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨ ꯀꯥꯟꯅꯕꯁꯨ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ꯫ ꯀꯦꯞꯇꯦꯟ ꯀꯥꯎꯂꯤꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨ ꯅꯠꯇꯅ ꯂꯝꯕꯤꯒꯤ ꯑꯌꯥꯝꯕ ꯃꯁꯥꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯣꯡꯅ ꯆꯠꯂꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯄꯗꯨꯁꯨ ꯑꯩꯉꯣꯟꯗ ꯄꯤꯊꯣꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯆꯤꯡꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯒꯣꯜ ꯇꯣꯡꯕ ꯌꯥꯗꯅ ꯉꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ
ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯥꯅ ꯇꯣꯡꯒꯗꯕ ꯁꯒꯣꯜ ꯁꯥꯕꯜ ꯃꯊꯛ ꯑꯗꯨꯗ ꯑꯩꯒꯤ ꯑꯔꯨꯝ ꯑꯌꯥꯡꯈꯜ ꯌꯥꯔꯤꯕ ꯃꯈꯩ ꯁꯦꯟꯅꯖꯈꯤ꯫ ꯈꯣꯡ ꯊꯝꯗ꯭ꯔꯕ ꯈꯣꯡꯅꯦꯠ ꯑꯗꯨꯁꯨ ꯁꯒꯣꯜꯒꯤ ꯉꯛꯁꯝ ꯃꯊꯛꯇ ꯀꯥꯔꯟ ꯀꯥꯔꯟ ꯊꯝꯂꯒ ꯌꯦꯡꯕꯗꯗꯤ ꯁꯥꯕꯜ ꯃꯃꯥꯏ ꯃꯥꯟꯅ ꯑꯁꯨꯝꯅ ꯆꯤꯡꯈꯣꯡꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯨꯝꯊꯔꯛꯄꯁꯦ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯉꯝꯅꯕꯁꯨ ꯍꯣꯠꯅꯗ꯭ꯔꯦ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯩꯒꯤ ꯈꯨꯖꯦꯡ ꯑꯁꯤ ꯌꯥꯝꯅ ꯅꯥꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯗꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗꯕꯒꯨꯝ ꯇꯧꯔꯦ꯫ ꯌꯦꯡꯂꯨꯕꯗꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯆꯥꯎꯅ ꯄꯣꯝꯈꯠꯂꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯝꯈꯩ ꯅꯛꯁꯤꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤ ꯑꯃ ꯑꯅꯤ ꯑꯣꯛꯅꯈꯤ꯫ ꯑꯋꯥ ꯑꯅꯥ ꯊꯣꯛꯅꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯏꯪꯊꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯆꯕꯗ ꯎꯅꯔꯨꯕꯅꯤ꯫ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯀꯣꯏꯕꯗ ꯂꯩꯕ ꯖꯪꯒꯜ ꯑꯗꯨꯗ ꯂꯣꯠꯈ꯭ꯔꯕꯅꯤ꯫ ꯑꯣ, ꯇꯣꯜꯂꯕꯤ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯑꯩꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯃꯈꯣꯏ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯐꯤꯖꯤ ꯄꯥꯏꯔꯒ ꯃꯤꯅꯤꯠ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯆꯠꯇꯅꯕ ꯈꯝꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯁꯥꯔ ꯐꯥꯎꯕ ꯄꯨꯕꯤꯔꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯍꯟꯅꯕ ꯍꯥꯏꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯅꯤꯇꯤꯒꯤ ꯊꯕꯛ ꯑꯗꯨꯅꯤ꯫ ꯁꯥꯔꯕ ꯅꯨꯡꯁꯥꯗ ꯆꯣꯛꯊꯅ ꯋꯥꯅ ꯂꯝꯁꯥꯡ ꯆꯠꯄ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯛꯆꯥꯡ ꯄꯨꯝꯇꯦꯛ ꯇꯦꯛꯅ ꯑꯃꯨꯛ ꯇꯨꯝꯕ꯫ ꯑꯗꯨꯕꯨ ꯃꯃꯩ ꯊꯪꯗꯗꯤ ꯂꯝꯈꯩ ꯂꯥꯟꯊꯣꯛꯂꯒ ꯕ꯭ꯔꯤꯇꯤꯁꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯕꯒꯤ ꯑꯣꯏꯅ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯀꯟꯕꯤꯔꯦ꯫ ꯑꯩꯈꯣꯏꯅ ꯖꯦꯔꯤ ꯇꯨꯔꯦꯜ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯗꯣ ꯃꯥꯔꯆ ꯊꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯈꯨꯗꯣꯡ ꯊꯤꯔꯕ ꯑꯀꯤꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯂꯤꯖꯕ ꯉꯝꯅ ꯍꯤꯡꯕꯗꯤ ꯍꯤꯡꯍꯧꯔꯦ꯫ ꯍꯛꯆꯥꯡ ꯅꯥ ꯌꯦꯛꯄꯗꯤ ꯑꯩꯈꯣꯏ ꯀꯅꯥꯗꯁꯨ ꯊꯣꯛꯍꯟꯕꯤꯈꯤꯗꯦ꯫ ꯑꯋꯥꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯀꯣꯂꯦꯔꯥꯅꯁꯨ ꯅꯥꯔꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯊꯣꯛꯄꯤꯈꯤ꯫ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯏꯊꯟꯇ ꯇꯔꯛ ꯇꯔꯛ ꯌꯥꯎꯕꯗꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯑꯋꯥꯕ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛ ꯑꯁꯦ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯗꯦ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯑꯩꯅ ꯋꯥꯖꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯔꯦꯝꯕꯗꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯤ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯀꯁꯥꯔꯗ ꯃꯌꯥꯝ ꯍꯟꯗꯣꯛꯅꯔꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯗꯤ ꯑꯩꯅ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯨꯕ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯏꯇꯧ ꯑꯗꯨꯒꯤꯗꯃꯛꯀꯤ ꯌꯥꯝꯅ ꯀꯟꯁꯤꯟꯕꯒꯤ ꯃꯑꯣꯡꯗ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯀꯁꯥꯔ ꯐꯥꯎꯕ ꯆꯌꯦꯠꯅꯅ ꯍꯟꯗꯣꯛꯅꯔꯛꯄꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯟꯃꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯒꯨꯔꯈꯥꯁꯤꯡꯒꯤ ꯐꯖꯕ ꯃꯤꯡꯆꯠꯄꯨ ꯆꯤꯡꯊꯕꯤꯈꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯈꯟꯅꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯊꯤꯡꯒꯅꯤ ꯄꯟꯊꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯄꯥꯛ ꯈꯟꯖꯕ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯍꯤꯡ ꯑꯗꯨꯃ ꯔꯦꯖꯤꯗꯦꯟꯁꯤꯗ ꯂꯩꯊꯅꯕ ꯋꯥꯔꯦꯞ ꯇꯥꯔꯝꯕ ꯊꯣꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯂꯕ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯐꯝ ꯀꯔꯤꯁꯨ ꯂꯩꯍꯜꯂꯝꯂꯣꯏ꯫ ꯀꯁꯥꯔꯗ ꯍꯟꯗꯣꯔꯛꯄ ꯑꯁꯤꯒꯤ ꯃꯔꯝꯁꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯗꯕ ꯑꯁꯤꯒꯨꯝꯅ ꯑꯩꯅ ꯈꯟꯖꯩ ꯃꯗꯨꯗꯤ ꯏꯪꯂꯦꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯁꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯐꯝꯗꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅꯁꯨ ꯂꯨꯅ ꯈꯟꯖꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯤꯐꯥꯏ ꯑꯣꯏꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝ ꯅꯠꯇ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯆꯤꯡꯅꯖꯗꯦ꯫ ꯃꯗꯨꯗꯤ ꯇꯥꯟꯖꯥ ꯑꯗꯨꯕꯨ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯏꯪꯂꯦꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯐꯕ ꯁꯤꯐꯥꯏ ꯑꯃꯅ ꯇꯧꯕꯒꯨꯝꯅ ꯅꯨꯄꯥꯁꯤꯡꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯊꯧꯁꯥꯔꯨꯕ ꯇꯧꯗꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅ ꯂꯦꯝꯖꯅ ꯆꯣꯡꯊꯣꯛꯄꯒꯤ ꯃꯊꯧꯅꯥ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯩ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯗꯨꯗꯤ ꯑꯩꯅ ꯄꯟꯖꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯤꯒꯤ ꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯔꯨꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨꯒꯤ ꯃꯐꯝꯗꯗꯤ
ꯐꯣꯡꯗꯣꯛꯅꯗꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯐꯖꯅ ꯃꯤꯡꯆꯠ ꯐꯪꯖꯕꯗ ꯃꯤꯍꯧꯕ ꯑꯃꯁꯨꯡ ꯏꯪꯂꯦꯟꯅ ꯊꯥꯒꯠꯄꯤꯔꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯕꯒꯤ ꯋꯥꯈꯜ ꯈꯟꯅꯤꯡꯗꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯑꯣꯏ ꯈꯔꯒꯤ ꯋꯥꯐꯝ ꯅꯠꯇꯅ ꯍꯥꯏꯅꯈ꯭ꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯍꯥꯛꯄꯨ ꯊꯥꯒꯠꯄꯤꯔꯛꯈꯤꯕ ꯑꯗꯨꯗꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯕ ꯃꯅꯥ ꯃꯊꯨꯝ ꯀꯌꯥꯗꯒꯤꯁꯨ ꯍꯦꯜꯂꯕꯅꯤ ꯑꯃꯁꯨꯡ ꯑꯇꯩ ꯏꯪꯂꯤꯁ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯆꯞ ꯃꯥꯟꯅꯕ ꯑꯩꯒꯤ ꯐꯤꯚꯝ ꯑꯗꯨꯒꯨꯝꯕꯒꯤ ꯃꯈꯥꯗꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯇꯧꯔꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯔꯆ ꯇꯥꯡ 12ꯗꯒꯤ ꯑꯦꯄ꯭ꯔꯤꯜ 1 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯊꯜꯂꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯗꯨꯒꯤ ꯑꯀꯨꯞꯄ ꯃꯔꯝꯁꯤꯡꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯅꯈꯤꯗ꯭ꯔꯕꯅꯤ ꯚꯥꯔꯠꯇ ꯂꯩꯕ ꯑꯆꯧꯕ ꯊꯧ ꯄꯨꯕꯁꯤꯡꯒꯤ ꯃꯐꯝꯗ, ꯂꯣꯏꯅꯅ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟꯅ ꯆꯠꯊꯈꯤꯕ ꯊꯕꯛ ꯑꯃꯁꯨꯡ ꯃꯍꯥꯛ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯒꯦ, ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯍꯥꯏꯕꯅꯆꯤꯡꯕ꯫ ꯁꯦꯡꯅ ꯈꯪꯅꯈꯤꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯃꯅꯤꯄꯨꯔꯗꯗꯤ ꯌꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯌꯧꯔꯕꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯃꯛꯇꯗ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯊꯧꯔꯥꯡ ꯑꯗꯨꯃꯗꯤ ꯖꯣꯕꯔꯥꯖ ꯑꯃꯁꯨꯡ ꯁꯔꯀꯥꯔꯒꯤ ꯍꯨꯀꯨꯝ ꯏꯟꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯂꯥꯟ ꯑꯗꯨꯒꯤ ꯄꯥꯎꯗꯤ ꯂꯥꯟ ꯍꯧꯔꯛꯄꯒ ꯈꯨꯗꯛꯇ ꯇꯦꯂꯤꯒ꯭ꯔꯥꯐ ꯃꯔꯤ ꯀꯛꯊꯠꯈꯤꯕꯒꯤ ꯃꯔꯝꯅ ꯚꯥꯔꯠꯇ ꯂꯩꯕ ꯍꯦꯗꯀ꯭ꯋꯥꯇꯔꯁꯇ ꯊꯥꯕ ꯁꯨꯡꯉꯝ ꯉꯝꯈꯤꯗ꯭ꯔꯦ꯫ ꯏ ꯄꯥꯎ ꯊꯥꯅꯕꯒꯤ ꯃꯇꯥꯡꯗ ꯑꯄꯟꯕ ꯄꯤꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯕ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯐꯠꯇꯕ ꯃꯪꯒꯣꯜꯅꯤ ꯍꯥꯏꯅ ꯈꯟꯅꯕ ꯌꯥꯕ ꯑꯗꯨꯃꯛ ꯍꯦꯛ ꯑꯣꯏꯗꯦ꯫ ꯃꯔꯝꯗꯤ ꯇꯦꯂꯤꯒ꯭ꯔꯥꯐ ꯃꯔꯤ ꯀꯛꯊꯠꯄ ꯍꯥꯏꯕꯁꯤꯗꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯄꯥꯝꯖꯅ ꯍꯩꯅꯖꯕ ꯊꯕꯛ ꯑꯃꯅꯤ꯫ ꯁꯣꯛ 1964ꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯊꯣꯛꯈꯤꯕ ꯂꯥꯜꯍꯧ ꯑꯗꯨꯗꯁꯨ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗ 2-3 ꯊꯣꯛꯅ ꯇꯦꯂꯤꯒ꯭ꯔꯥꯐ ꯃꯔꯤ ꯊꯥꯗꯠꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯖꯤꯟꯈꯤꯕ ꯑꯃꯁꯨꯡ ꯇꯦꯂꯤꯒ꯭ꯔꯥꯐ ꯃꯔꯤꯁꯨ ꯑꯗꯨꯝ ꯇꯠꯇꯨꯅ ꯂꯩꯈꯤꯕꯅ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯀꯔꯝꯅ ꯇꯧꯔꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯄꯥꯎ ꯑꯃꯠꯇꯁꯨ ꯊꯧ ꯄꯨꯔꯤꯕ ꯑꯆꯧꯕꯁꯤꯡꯗ ꯌꯧꯍꯟꯈꯤꯗ꯭ꯔꯦ꯫ ꯃꯤ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯅꯕ ꯍꯦꯜꯂꯛꯈꯤ꯫ ꯄꯉꯥꯡꯗ ꯉꯥꯡꯅꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯁꯟꯗꯣꯛꯅꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯣꯍꯤꯃꯥ ꯌꯧꯅ ꯂꯥꯛꯄ ꯉꯝꯈꯤꯕ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯃꯤ ꯄꯨꯝꯅꯃꯛ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯅꯆꯤꯡꯕ ꯄꯨꯔꯛꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯄꯥꯈꯠꯅꯕ ꯍꯦꯜꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯉꯝꯈꯩ ꯋꯥꯡꯃ ꯂꯥꯜꯂꯕ ꯂꯝ ꯑꯗꯨꯗ ꯑꯅꯧ ꯑꯅꯧꯕ ꯉꯥꯡꯅꯕ ꯀꯌꯥꯁꯨ ꯇꯥꯕ ꯐꯪꯂꯛꯂꯦ꯫ ꯃꯗꯨꯗꯤ ꯑꯩꯍꯥꯛꯀ ꯂꯣꯏꯅꯅ ꯃꯤ 1-2ꯗꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯩ ꯑꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯕꯟꯗꯤ ꯑꯣꯏꯅ ꯐꯥꯍꯧꯔꯦ ꯍꯥꯏꯕꯅꯆꯤꯡꯕ꯫ ꯏꯍꯥꯟ ꯍꯥꯟꯕ ꯑꯁꯦꯡꯕ ꯄꯥꯎꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯒꯤ ꯇꯥꯕ ꯐꯪꯈꯤ꯫ ꯇꯥꯔꯤꯛ 38ꯗ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯂꯥꯟꯃꯤꯒꯤ ꯑꯣꯏꯕ ꯑꯊꯨꯕ ꯈꯣꯡꯆꯠꯇ ꯃꯤꯆꯝ ꯑꯃꯗꯤ ꯁꯤꯐꯥꯏꯁꯤꯡꯒꯤ ꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯥꯅ ꯂꯥꯛꯄꯒꯤ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯕꯟꯗꯤ ꯑꯣꯏꯗꯨꯅ ꯐꯥꯍꯧꯔꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯄꯨꯝꯅꯃꯛ ꯚꯥꯔꯠ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯟꯈꯤ ꯑꯃꯁꯨꯡ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯥꯎ ꯑꯗꯨ ꯏꯪꯂꯦꯟ ꯌꯧꯈꯤ꯫ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯐꯝꯗꯗꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯋꯥꯕ ꯀꯣꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯤ ꯃꯈꯣꯏꯅ ꯄꯥꯎ ꯑꯗꯨꯕꯨ ꯄꯥꯕꯗ ꯅꯠꯇ꯭ꯔꯒ ꯇꯥꯕꯗ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯐꯥꯍꯧꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯀꯔꯤ ꯇꯝꯂꯝꯂꯕꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯑꯀꯤꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯂꯥꯛꯂꯝꯒꯗꯕ ꯑꯗꯨ꯫ ꯑꯩꯅ ꯖꯤꯔꯤꯗ ꯂꯩꯕ ꯄꯣꯊꯥꯁꯪ ꯑꯗꯨ ꯌꯧꯔꯛꯄꯗ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯕꯗ ꯀꯔꯤ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯕꯁꯤꯡꯅꯗꯤ ꯄꯥꯛ ꯈꯪꯕ ꯉꯝꯂꯔꯣꯏ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯕ ꯀꯥ ꯑꯃꯒ ꯏꯔꯨꯖꯐꯝ ꯑꯃꯒ ꯂꯩꯔꯝꯂꯦ꯫ ꯑꯩꯅ ꯃꯗꯨꯗ ꯅꯨꯡꯉꯥꯏꯖꯈꯤꯕ ꯑꯗꯨꯗꯤ ꯑꯇꯩ ꯅꯨꯡꯉꯥꯏꯕ ꯑꯃꯒꯁꯨ ꯃꯥꯟꯅꯕ ꯌꯥꯔꯣꯏ꯫ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯔꯨꯖꯐꯝ ꯈꯨꯗꯦꯡ ꯑꯗꯨ ꯐꯪꯖꯕꯗ ꯄꯨꯡ ꯀꯌꯥ ꯆꯨꯞꯅ ꯑꯩ ꯇꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯅꯤꯡꯕ ꯐꯥꯎꯈꯤꯕꯅꯤ꯫ ꯑꯩꯅ ꯂꯝꯁꯥꯡ ꯆꯠꯂꯛꯄꯗ ꯆꯨꯔꯕ ꯁꯦꯒꯥꯏꯔꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯀꯣꯟꯅ ꯑꯃꯨꯛ ꯂꯈꯤꯝꯄꯨꯔ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯁꯦꯠꯆꯤꯟ ꯆꯥꯁꯤꯟꯕ ꯇꯥꯔꯕꯁꯨ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯍꯛꯆꯥꯡꯗ ꯏꯁꯦꯡ ꯁꯦꯡꯕꯒꯤ ꯋꯥꯈꯜ ꯑꯗꯨꯃꯗꯤ ꯑꯆꯨꯝꯕꯃꯛ ꯅꯨꯡꯉꯥꯏꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯀꯥꯛꯐꯩ ꯆꯤꯛꯐꯝ ꯉꯥꯛꯇ ꯂꯩꯔꯝꯃꯤ꯫
ꯀꯛꯐꯩꯁꯤꯡ ꯑꯗꯨꯒꯤ ꯑꯃ ꯑꯅꯤ ꯈꯛꯇꯤ ꯑꯩꯅ ꯐꯤ ꯂꯧꯊꯣꯛꯄ ꯃꯇꯝ ꯐꯥꯎꯕꯗ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯝꯕ ꯊꯦꯡꯅꯩ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯐꯥꯎꯕ ꯍꯛꯆꯥꯡꯗ ꯌꯥꯎꯔꯛꯂꯝꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄꯒꯤ ꯈꯣꯡꯆꯠꯇ ꯀꯛꯐꯩ ꯉꯥꯛꯇ ꯉꯥꯏꯔꯕ ꯃꯐꯝ ꯑꯃꯗ ꯅꯣꯡꯃ ꯑꯍꯤꯡ ꯂꯦꯛꯂꯛꯈꯤꯕ ꯑꯗꯨꯅꯤ꯫ ꯃꯗꯨ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗꯅꯤ, ꯌꯥꯝꯅꯁꯨ ꯆꯣꯠꯄ꯫ ꯀꯛꯐꯩꯁꯤꯡ ꯑꯗꯨꯗꯤ ꯍꯦꯛꯇ ꯁꯪꯒꯨ ꯁꯪꯒꯨ ꯊꯣꯔꯛꯇꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯆꯤꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯗꯤ ꯑꯩꯅ ꯆꯤꯛꯇꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯆꯤꯛꯍꯟꯗꯕ ꯉꯝꯃꯤ꯫ ꯑꯩꯁꯨ ꯖꯤꯔꯤ ꯇꯨꯔꯦꯜ ꯌꯧꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯃꯁꯨꯡ ꯐꯤꯔꯣꯜ ꯂꯧꯊꯣꯛꯇꯨꯅ ꯑꯔꯨ ꯑꯅꯥꯟꯒꯤ ꯃꯔꯝꯗ ꯄꯨꯛꯅꯤꯡ ꯍꯦꯛ ꯆꯪꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯈꯣꯏꯅ ꯆꯤꯛꯄ ꯀꯌꯥ ꯑꯃ ꯈꯥꯡꯕ ꯇꯥꯈꯤꯕꯅꯤ꯫ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯑꯩ ꯐꯃꯨꯡꯗ ꯇꯨꯝꯖꯕ ꯐꯪꯂꯦ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯕꯗ ꯕꯦꯡꯒꯨꯟ ꯈꯣꯡꯂꯛꯄ ꯑꯗꯨꯗꯤ ꯑꯩ ꯁꯨꯛꯍꯧ ꯍꯧꯒꯠꯅꯤꯡꯈꯤꯗꯦ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯝꯃꯤ, ꯃꯥꯏꯜ 10 ꯂꯥꯞꯅ ꯂꯩꯕ ꯂꯈꯤꯝꯄꯨꯔ ꯀꯧꯕ ꯃꯐꯝ ꯑꯃ ꯌꯧꯅꯕ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯗꯗꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯆꯠꯈꯤꯅꯕ ꯁꯤꯐꯥꯏ ꯀꯥꯡꯕꯨꯁꯤꯡꯁꯨ ꯄꯨꯂꯞ ꯂꯩꯔꯝꯕꯗꯣ ꯊꯦꯡꯅꯔꯦ꯫ ꯂꯈꯤꯝꯄꯨꯔꯗꯗꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯆꯩ ꯐꯤꯔꯣꯜꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯐꯪꯂꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯀꯁꯥꯔꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯪꯒꯣꯜ ꯅꯤꯖꯈꯤ꯫ ꯑꯔꯨꯕ ꯐꯤꯔꯣꯜ ꯁꯦꯠꯄꯒꯤ ꯅꯨꯡꯉꯥꯏꯕ ꯄꯣꯛꯄ ꯑꯁꯤꯗꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯆꯤꯡꯂꯦꯝꯅ ꯐꯖꯅ ꯁꯦꯠꯅꯤꯡꯕ ꯑꯗꯨꯃꯛ ꯊꯣꯛꯅ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯆꯥꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯖꯈꯤꯕ ꯑꯇꯩ ꯐꯤꯔꯣꯜꯁꯤꯡꯗꯒꯤꯗꯤ ꯃꯈꯣꯏ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯕꯒꯨꯝ ꯊꯣꯛꯂꯝꯃꯤ꯫ ꯐꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯔꯨ ꯇꯔꯨꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯤꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯨꯝꯍꯠꯆꯕ ꯄꯦꯟꯖꯕꯁꯨ ꯃꯗꯨꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯆꯔꯥ ꯋꯥꯟꯕꯁꯨ ꯐꯪꯂꯦ꯫ ꯃꯇꯝ ꯁꯥꯡꯅ ꯆꯔꯥ ꯋꯥꯜꯂꯛꯇ꯭ꯔꯕꯅꯤ, ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯪꯍꯥꯎꯗ ꯍꯥꯎꯈ꯭ꯔꯦ꯫ ꯆꯔꯥ ꯋꯥꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯆꯤꯊꯤ ꯏꯅꯕ ꯐꯝꯊꯅꯔꯝꯃꯤ꯫ ꯑꯩꯉꯣꯟꯗꯗꯤ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯛꯂꯕꯒꯤ ꯃꯇꯨꯡꯗ ꯑꯀꯤꯕ ꯐꯪꯅ ꯈꯨꯗꯣꯡ ꯊꯤꯈ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯃꯈꯣꯏ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯃꯨꯛ ꯈꯜꯂꯛꯏ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯏꯗꯕ ꯇꯥꯔꯕꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯨꯝꯅꯃꯛ ꯑꯗꯨ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯅꯥ ꯂꯩꯔꯛꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯟꯕꯗꯒꯤ ꯃꯃꯩꯊꯪꯗꯗꯤ ꯃꯔꯤꯛ ꯆꯨꯝꯂꯕ ꯄꯥꯎꯗꯝ ꯑꯃ ꯃꯊꯪꯒꯤ ꯗꯥꯛꯇ ꯊꯥꯈꯤꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯈꯤꯝꯄꯨꯔꯗ ꯄꯟꯗꯨꯅ ꯂꯩꯔꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 2ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯇꯥꯔꯤꯛ 3ꯒꯤ ꯑꯌꯨꯛ ꯍꯥꯏꯔꯕꯁꯨ ꯌꯥꯔꯦ, ꯀꯁꯥꯔ ꯌꯧꯕ ꯐꯥꯎꯕ ꯃꯥꯏꯜ 14 ꯂꯥꯞꯅ ꯏꯀꯣꯟ ꯀꯣꯟꯕꯒꯤ ꯑꯣꯏꯅ ꯆꯠꯄ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯀꯣꯏꯕꯗ ꯂꯩꯕ ꯆꯥ ꯊꯥꯐꯝꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯅ ꯑꯩꯈꯣꯏꯕꯨ ꯎꯅꯕ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟꯃꯛꯅ ꯂꯤꯈꯤꯕ ꯅꯥꯟꯊꯣꯔꯛꯄꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯨ ꯈꯪꯍꯧꯔꯦ꯫ ꯊꯨꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯁꯥꯔ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅꯅ ꯀꯁꯥꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯌꯧꯔꯝꯂꯦ꯫ ꯑꯩꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯕꯒꯤ ꯊꯕꯛꯇꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯂꯩꯈꯤ꯫ ꯑꯩꯒꯤꯗꯃꯛꯇ ꯑꯇꯇꯥꯏ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯤꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯃꯇꯤꯛ ꯃꯁꯤꯡ ꯊꯤꯕꯁꯨ ꯋꯥꯒꯅꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯀꯁꯥꯔ ꯌꯧꯔꯛꯂꯕ ꯃꯇꯝꯗꯗꯤ ꯑꯩ ꯑꯁꯦ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯈꯟꯅꯔꯝꯂꯦ꯫ ꯑꯁꯣꯏ ꯑꯉꯥꯝ ꯂꯩꯇꯅ ꯑꯩꯕꯨ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯎꯕꯗ ꯀꯅꯥꯁꯨ ꯊꯃꯣꯏ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯔꯥꯎꯅꯈꯤꯗꯕ ꯌꯥꯎꯈꯤꯗꯦ꯫ ꯑꯩꯅ ꯃꯈꯣꯏꯗꯒꯤ ꯐꯪꯖꯈꯤꯕ ꯊꯧꯖꯥꯜ ꯑꯗꯨꯗꯤ ꯑꯩꯅ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩ ꯀꯥꯎꯊꯣꯛꯄ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯗꯨꯅ ꯑꯣꯛꯄꯤꯈꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯖꯕꯗ ꯃꯈꯣꯏꯅ ꯍꯦꯛ ꯉꯝꯖꯕ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄꯤꯈꯤꯕ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯦ꯫ ꯍꯣꯏ, ꯑꯩꯅ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯏꯔꯨꯕꯗ ꯃꯈꯣꯏꯅ ꯌꯥꯅꯤꯡꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ
ꯑꯩꯅ ꯏꯖꯔꯤꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯚꯥꯔꯠꯇ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯑꯔꯥꯞꯄ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯈꯣꯏꯅ ꯈꯪꯕꯤꯒꯗꯕꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯈꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯑꯃꯁꯨꯡ ꯂꯨꯔꯕ ꯆꯤꯛꯂꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯇꯧꯕꯤꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯣꯏꯅ ꯑꯩꯅ ꯏꯖꯔꯤꯕ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯄꯟꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯅꯥꯟꯊꯣꯛꯍꯟꯈꯤꯗꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯃꯤꯟꯅꯖꯕ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯁꯛꯅꯤ꯫ ꯍꯧꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯣꯏꯅꯔꯛꯈꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯅꯨꯄꯥꯁꯤꯡ ꯑꯁꯦ ꯑꯔꯨꯕ ꯆꯥꯡꯌꯦꯡꯒꯤ ꯃꯇꯝꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯕ ꯑꯃꯁꯨꯡ ꯀꯌꯥꯝ ꯊꯧꯖꯥꯜ ꯍꯩꯈꯤꯕ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯎꯠꯄꯤꯈ꯭ꯔꯕꯁꯨ ꯑꯩꯍꯥꯛ ꯑꯃ ꯌꯥꯎꯕꯗ ꯃꯈꯣꯏꯅ ꯄꯣꯠꯂꯨꯝ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕꯗꯁꯨ ꯐꯥꯎꯍꯟꯈꯤꯗꯕ ꯑꯗꯨꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯁꯣꯟꯊꯔꯛꯂꯕꯗ ꯑꯩꯅ ꯄꯪꯈꯟ ꯈꯜꯂꯛꯄ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯏꯪꯅ ꯇꯞꯅ ꯅꯦꯝꯊꯍꯟꯈꯤ ꯑꯃꯁꯨꯡ ꯑꯩꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯩꯕꯨ ꯊꯥꯒꯠꯄꯤꯗꯨꯅ ꯑꯋꯥꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯗꯨꯕꯨ ꯃꯈꯥ ꯆꯠꯊꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯈꯤ꯫ ꯂꯣꯏꯅꯅ ꯑꯀꯤꯕ ꯑꯋꯥꯕ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯈꯥꯡꯕꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯅꯤ꯫ ꯆꯌꯣꯜ ꯑꯃꯔꯣꯝꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛ ꯀꯁꯥꯔꯗ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯈꯜꯂꯨꯕꯗ ꯄꯣꯊꯥꯐꯝ ꯁꯨꯈꯪ ꯈꯪꯂꯝꯗꯦ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯤ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯄꯨꯝꯅꯃꯛ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯝꯂꯣꯏ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯗꯗꯤ ꯑꯀꯤꯕ ꯋꯥꯈꯜꯅ ꯄꯤꯛ ꯊꯜꯂꯤ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯂꯥꯜꯍꯧ ꯀꯌꯥꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯉꯛꯏ ꯑꯃꯁꯨꯡ ꯕꯟꯗꯤ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯀꯟꯕꯤꯅꯕ ꯂꯥꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯒꯤ ꯋꯥꯔꯤꯅꯆꯤꯡꯕꯁꯨ ꯑꯩꯅ ꯄꯥꯈ꯭ꯔꯕꯅꯤ꯫ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯑꯀꯤꯕ ꯄꯣꯛꯈꯤ ꯃꯗꯨꯗꯤ ꯁꯤꯐꯥꯏꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯖꯨꯕꯔꯥꯖ ꯑꯗꯨꯅ ꯃꯈꯣꯏꯒ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇꯁꯨ ꯌꯥꯅꯔꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯔꯕꯗꯤ ꯕꯟꯗꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯒꯅꯤ ꯍꯥꯏꯅ ꯑꯀꯤꯕ ꯄꯤꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯨꯕꯗ ꯉꯛꯏ꯫ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯏꯍꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡꯗ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯆꯤꯊꯤ ꯑꯅꯤꯈꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯑꯩꯅ ꯅꯥꯟꯊꯣꯔꯛꯄꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯗꯨꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯗꯨꯅ ꯊꯥꯈꯤꯕꯅꯤ꯫ ꯆꯤꯊꯤ ꯑꯗꯨ ꯐꯤꯚꯝ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯅ ꯏꯖꯕ ꯌꯥꯕꯤꯈꯤ ꯃꯗꯨꯗꯤ ꯁꯣꯝꯗ ꯇꯧꯔꯤꯕ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯥꯡꯕꯨꯕꯨ ꯀꯟꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯋꯥꯍꯩꯅ ꯄꯟꯕ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯍꯩꯒꯤ ꯑꯇꯦꯟꯕ ꯄꯔꯦꯡ ꯈꯔꯗꯪ ꯑꯩꯅ ꯏꯖꯕ ꯉꯝꯈꯤꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯈꯔ ꯀꯣꯛꯆꯈꯤ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯈꯪꯂꯝꯒꯗꯕ ꯂꯥꯡꯇꯛꯅꯕꯒꯤ ꯃꯩꯁꯥ ꯑꯗꯨ ꯉꯥꯛꯊꯣꯛꯈꯤꯕ ꯉꯝꯂꯒꯅꯤ ꯈꯜꯂꯨꯕꯗ ꯑꯩꯅ ꯇꯧꯔꯝꯕ ꯑꯁꯥ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯂꯩꯈꯤꯕ ꯑꯀꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯂꯞꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯈꯤꯕ ꯑꯗꯨ ꯑꯩꯅ ꯀꯁꯥꯔꯗ ꯂꯩꯔꯛꯄ ꯆꯌꯣꯜ ꯑꯃ ꯐꯥꯔꯛꯂꯕ ꯃꯇꯝꯗꯅꯤ꯫ ꯊꯤꯟꯗꯅ ꯁꯤꯐꯥꯏ ꯀꯥꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯟꯈꯤ꯫ ꯔꯦꯖꯤꯃꯦꯟ ꯀꯌꯥꯒꯤ ꯁꯤꯐꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯤꯛ ꯊꯟꯈꯤ꯫ ꯑꯩꯍꯥꯛꯀ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯃꯤꯟꯅꯈꯤꯕ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨꯡ ꯁꯤꯐꯥꯏ ꯄꯨꯝꯅꯃꯛ ꯍꯟꯅ ꯑꯃꯨꯛ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯦꯛ ꯈꯔ ꯆꯪꯁꯤꯜꯂꯨꯏ꯫ ꯑꯁꯣꯛꯄꯁꯤꯡ ꯊꯝꯂꯤꯕ ꯀꯁꯥꯔꯒꯤ ꯂꯥꯏꯌꯦꯡꯁꯪ ꯑꯗꯨꯗ ꯑꯩꯍꯥꯛꯁꯨ ꯑꯅꯤ ꯑꯍꯨꯝꯂꯛꯇꯤ ꯆꯠꯂꯨꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯎꯅꯕ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯎꯕꯗ ꯀꯌꯥꯗ ꯍꯔꯥꯎꯖꯕ ꯃꯥꯟꯈꯤꯕ꯫ ꯑꯩꯈꯣꯏꯅ ꯊꯨꯡꯈꯤꯕ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯆꯞ ꯆꯥꯅ ꯅꯣꯡꯃꯒꯤ ꯌꯥꯆꯪꯉꯛꯄ ꯃꯇꯝꯗ ꯁꯤꯂꯣꯡꯗꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯃ ꯂꯥꯛꯈꯤ꯫ ꯑꯁꯦꯡꯕ ꯄꯥꯎ ꯈꯪꯍꯜꯂꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯏꯍꯧꯕ ꯃꯤꯁꯛ ꯑꯗꯨꯗꯒꯤꯅꯤ꯫ ꯋꯥꯔꯣꯜꯗꯤ ꯕꯟꯗꯤ ꯄꯨꯝꯅꯃꯛ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯇꯦꯂꯤꯒ꯭ꯔꯥꯝ ꯊꯨꯡꯂꯨꯕ ꯑꯗꯨ ꯑꯩ ꯏꯁꯥꯃꯛꯅ ꯎꯖꯈꯤ꯫ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯗꯨ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯃꯈꯨꯠꯇ ꯄꯤꯕ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯩꯍꯥꯛ ꯃꯥꯒꯤ ꯕꯪꯒꯂꯣꯗ ꯂꯩꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯆꯈꯤ꯫ ꯑꯔꯪꯕ ꯅꯥꯄꯨ ꯃꯆꯨꯗ ꯊꯥꯔꯛꯄ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯁꯦ ꯑꯩꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯖꯗꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯗꯤ ꯐꯠꯇꯕ ꯄꯥꯎ ꯉꯥꯛꯇ ꯑꯣꯏ꯫ ꯚꯥꯔꯠꯇꯗꯤ
ꯌꯥꯝꯅ ꯊꯨꯕ ꯄꯥꯎꯁꯤꯡ ꯑꯁꯦ ꯑꯔꯪꯕ ꯅꯥꯄꯨ ꯃꯆꯨꯒꯤ ꯆꯦꯈꯥꯎꯗ ꯍꯥꯞꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯨꯝꯈꯤꯕꯗꯤ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯇꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯪꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯍꯥꯛꯁꯨ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯛ ꯍꯛꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯑꯩ ꯈꯪꯂꯦ꯫ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯄꯃꯛꯇꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯔꯨꯞ ꯑꯗꯨꯒ ꯎꯅꯔꯦ꯫ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯔꯝꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯍꯥꯛꯀꯤ ꯌꯨꯝ ꯌꯧꯔꯒ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯥꯛꯁꯤꯟꯅ ꯏꯪꯅ ꯇꯞꯅ ꯅꯨꯡꯁꯤ ꯍꯩꯅ ꯇꯝꯈꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ꯫ ꯄꯥꯎ ꯑꯗꯨ ꯇꯝꯕꯗ ꯑꯣꯏꯈꯤꯕ ꯃꯍꯥꯛꯀꯤ ꯑꯔꯨꯕ ꯑꯗꯨ ꯑꯩ ꯈꯪꯈꯤ꯫ ꯃꯃꯤꯠꯇ ꯇꯅꯤꯛ ꯇꯅꯤꯛ ꯂꯩꯈꯤꯕ ꯃꯤꯠꯀꯤ ꯄꯤ ꯃꯔꯤꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯉꯝꯖꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯇꯥꯔꯛꯇꯅꯕ ꯍꯣꯠꯅꯈꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯄꯥꯎ ꯑꯗꯣ ꯇꯝꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯃꯛꯇꯗꯗꯤ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯕ ꯉꯝꯗꯅ ꯂꯨꯝꯈ꯭ꯔꯕ ꯄꯥꯎ ꯑꯗꯨꯒꯤ ꯁꯥꯐꯨꯅꯤ꯫ ꯑꯩꯍꯥꯛ ꯋꯥꯟꯊꯗꯨꯅ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯑꯃꯁꯨꯡ ꯍꯥꯏꯕꯤꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯕ ꯉꯝꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯁꯣꯏꯗꯕ ꯑꯁꯦꯡꯕ ꯄꯥꯎ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯑꯣꯏꯊꯣꯛꯇꯕꯒꯨꯝꯅ ꯑꯩꯅ ꯂꯧꯈꯤ꯫ ꯑꯋꯥꯕꯒꯤ ꯑꯍꯤꯡ ꯑꯃ ꯂꯦꯟꯕꯗꯨ ꯈꯥꯡꯕꯗ ꯍꯦꯟꯅ ꯋꯥꯈꯤꯕꯒꯤ ꯃꯔꯝꯗꯤ ꯄꯥꯎ ꯑꯗꯨ ꯂꯥꯜꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯁꯥꯒꯤ ꯁꯦꯡꯐꯥꯠꯇꯕ ꯃꯉꯥꯜ ꯑꯃ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯀꯨꯞꯄ ꯄꯥꯎ ꯐꯪꯂꯦ꯫ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯀꯨꯞꯄ ꯄꯥꯎ ꯑꯗꯨꯗꯒꯤ ꯍꯥꯟꯅꯗꯤ ꯁꯦꯡꯗꯕꯅꯤ ꯑꯔꯥꯟꯕꯅꯤ ꯈꯟꯖꯔꯝꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯕꯣꯟꯗꯤ ꯄꯨꯝꯕ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯆꯤꯊꯤ ꯑꯃ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯔꯛꯈꯤ꯫ ꯑꯍꯥꯟꯕ ꯁꯣꯛꯅꯕ ꯂꯥꯟꯐꯝꯗ ꯃꯈꯣꯏ ꯃꯥꯏꯊꯤꯕ ꯐꯪꯈꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯃꯩꯗ ꯍꯥꯏꯔꯛꯄꯗꯤ ꯃꯍꯥꯛ ꯁꯨꯈꯪ ꯈꯪꯗꯅ ꯃꯍꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯖꯨꯕꯔꯥꯖ ꯑꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯑꯃꯨꯛ ꯁꯥꯡꯊꯅ ꯈꯟꯗꯨꯅ ꯂꯩꯕ ꯉꯝꯖꯗ꯭ꯔꯦ꯫ ꯌꯥꯝꯅ ꯀꯨꯏꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯈꯟꯊꯔꯨꯕꯗ ꯊꯣꯏꯗꯣꯛꯅ ꯃꯌꯦꯛ ꯁꯦꯡꯂꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯋꯥꯕꯅ ꯄꯟꯊꯨꯡ ꯑꯣꯏꯈ꯭ꯔꯕ ꯋꯥꯔꯤꯁꯦ ꯐꯣꯡꯗꯣꯛꯆꯕ ꯉꯝꯕꯒꯤ ꯋꯥꯍꯩ ꯂꯩꯇ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯤꯈꯨꯠ ꯆꯟꯈ꯭ꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯀꯔꯤ ꯑꯣꯏꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯈꯪꯅꯔꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯄꯨꯝꯅꯃꯛꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯂꯧꯅꯝꯒꯤ ꯂꯥꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯕꯨ ꯌꯦꯛꯅꯕꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯗ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯑꯁꯥ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯃꯁꯥ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯕ ꯉꯝꯕꯒꯤ ꯎꯄꯥꯏꯁꯨ ꯌꯥꯎꯗꯅ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯑꯗꯣ ꯃꯈꯨꯠꯇ ꯌꯣꯜꯍꯤꯡ ꯆꯟꯕꯒꯤ ꯁꯥꯎꯅꯤꯡꯕ ꯑꯗꯨ ꯈꯪꯍꯜꯂꯝꯂꯕ ꯃꯇꯨꯡꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯪꯍꯟꯕ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯝꯒꯗꯕꯗꯣ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯤ ꯃꯁꯤꯡꯁꯨ ꯈꯖꯤꯛꯇꯅꯤ꯫ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯇꯥꯅ ꯊꯤꯟꯕꯤꯕꯒꯤ ꯑꯃꯁꯨ ꯁꯤꯗꯨꯅ ꯇꯥꯔꯕꯅꯤ ꯂꯩꯕꯥꯛꯇ꯫ ꯑꯃꯁꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯃꯥꯒꯤ ꯑꯁꯤꯕ ꯃꯔꯨꯞꯀꯤ ꯃꯅꯥꯛꯇ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯔꯛꯄꯗ ꯑꯁꯣꯛꯄ ꯑꯗꯨꯃꯁꯨ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯅ ꯁꯧꯒꯠꯇꯨꯅ ꯆꯠꯍꯜꯂꯝꯒꯅꯤ꯫ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯊꯜꯂꯕ ꯋꯥꯔꯤ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯈꯔ ꯅꯨꯡꯉꯥꯏꯖꯕꯒꯤ ꯃꯉꯥꯜ ꯑꯃ ꯂꯥꯛꯈꯤꯕꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯪꯈꯤꯕ ꯑꯋꯥꯕ ꯑꯗꯨꯃꯛꯇꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯐꯪꯈꯤꯗꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯍꯥꯛꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯋꯥ ꯑꯅꯥ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨ ꯑꯃꯨꯛ ꯁꯥꯡꯊꯅ ꯈꯪꯈꯤꯗꯕ ꯑꯗꯨꯗ ꯀꯥꯄꯛꯈꯤꯕ ꯑꯆꯧꯕ ꯅꯣꯡꯃꯩ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯃꯍꯥꯛꯇꯤ ꯇꯥꯔꯝꯂꯔꯣꯏ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯃꯌꯨꯝ ꯑꯗꯨꯗ ꯃꯥꯡ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯂꯝꯂꯔꯣꯏ꯫
amasung ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯌꯨꯝ ꯑꯗꯨ ꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯃꯩꯔꯤꯅ ꯆꯥꯛꯄꯗ ꯃꯩꯈꯨ ꯉꯥꯛꯇ ꯉꯥꯏꯔꯕ ꯃꯄꯩ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯕ ꯑꯗꯨꯁꯨ ꯃꯍꯥꯛꯇꯤ ꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯍꯥꯛ ꯏꯊꯟꯇ ꯇꯔꯛ ꯇꯔꯛ ꯌꯥꯝꯅ ꯋꯥꯅ ꯆꯥꯗ ꯊꯛꯇꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯂꯥꯛꯈꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯇꯤ ꯈꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯄꯨꯝꯅꯃꯛ ꯑꯗꯨꯗꯒꯤ ꯀꯣꯝꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯩ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯉꯣꯟꯗ ꯈꯪꯍꯟꯕꯤꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛꯇ꯫ ꯃꯔꯝꯗꯤ ꯑꯀꯤꯕꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗꯗꯤ ꯑꯋꯥꯕꯅ ꯊꯜꯂꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯑꯐꯕꯅꯤ ꯍꯥꯏꯅ ꯂꯧꯖꯕ ꯇꯥꯔꯦ꯫ ꯃꯔꯝꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯄ ꯃꯇꯝꯗ ꯑꯩ ꯀꯔꯤꯁꯨ ꯈꯪꯈꯤꯗꯔꯦ, ꯀꯔꯤꯁꯨ ꯇꯥꯈꯤꯗꯔꯦ꯫ ꯔꯦꯖꯤꯗꯦꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯑꯩ ꯏꯁꯣꯔꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯕꯈꯛ ꯉꯝꯖꯔꯝꯂꯣꯏ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ, ꯂꯥꯛꯄꯗ ꯐꯪꯈꯤꯕ ꯑꯋꯥꯕꯗꯨꯒ ꯄꯥꯡꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯍꯥꯛꯀꯤꯗꯃꯛꯇ ꯉꯥꯛ ꯁꯦꯟꯖꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯋꯥꯈꯜ ꯑꯗꯨꯃꯛꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯣꯏꯖꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯆꯍꯤ 3 ꯂꯩꯔꯛꯄꯒꯤ ꯑꯃꯁꯨꯡ ꯂꯥꯜꯍꯧ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯗ ꯏꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯞꯆꯤꯟꯅꯤꯡꯉꯥꯏ ꯏꯔꯩ ꯂꯩꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯃꯤꯁꯇꯔ ꯒ꯭ꯔꯥꯟꯠ ꯑꯗꯨꯁꯨ ꯚꯤꯛꯇꯣꯔꯤꯌꯥ ꯀ꯭ꯔꯣꯁ ꯐꯪꯂꯕ ꯃꯦꯖꯔ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯊꯧꯅꯥ ꯐꯕꯒꯤꯗꯃꯛꯇ ꯐꯪꯅꯕ ꯍꯦꯟꯅ ꯑꯃꯨꯛ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯃꯅꯥꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯍꯥꯛꯄꯨꯁꯨ ꯏꯪꯂꯦꯟꯅ ꯀꯔꯤꯒꯨꯝꯕ ꯑꯈꯥꯛꯄ ꯑꯔꯦꯝꯕ ꯑꯃꯠꯇ ꯂꯩꯍꯧꯗꯅ ꯊꯥꯒꯠꯄꯤꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯈ꯭ꯋꯥꯏꯒꯤ ꯃꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯅꯁꯨ ꯃꯁꯥꯒꯤ ꯑꯄꯥꯝꯕꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯄꯨ ꯔꯦꯗ ꯀ꯭ꯔꯣꯁ ꯐꯪꯂꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯈꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯤꯡꯆꯠ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯗ ꯑꯩ ꯏꯁꯥꯃꯛ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯆꯩ꯫ ꯑꯩꯍꯥꯛꯅ ꯖꯨꯟ ꯊꯥꯗ ꯏꯪꯂꯦꯟꯗ ꯊꯨꯡꯂꯔꯕꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯍꯥꯛꯄꯨ ꯋꯤꯟꯗꯔꯁꯇ ꯂꯥꯛꯅꯕ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃꯅ ꯕꯥꯔꯇꯣꯟ ꯇꯧꯕꯤꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯇꯤꯟꯈꯤꯕ ꯏꯕꯦꯝꯃꯒꯤ ꯆꯥꯎꯔꯕ ꯁꯚꯥ ꯑꯃꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯃꯤ ꯇꯥꯈ꯭ꯔꯕ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯑꯗꯨ ꯄꯥꯎꯗꯝꯖꯈꯤꯕꯅꯤ꯫ ꯑꯩꯅ ꯊꯥꯖꯖꯕꯗ ꯑꯩꯒꯤ ꯋꯥꯔꯤ, ꯑꯩꯒꯤ ꯄꯥꯎꯗꯝ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃꯅ ꯊꯣꯏꯗꯣꯛꯅ ꯄꯨꯛꯅꯤꯡ ꯆꯪꯕꯤꯈꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯅ ꯐꯪꯖꯔꯤꯕ ꯔꯦꯗ ꯀ꯭ꯔꯣꯁ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯅꯤ ꯊꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯃꯁꯥꯃꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯈꯨꯗꯣꯜ ꯑꯁꯤ ꯂꯥꯟꯊꯣꯛꯄꯤꯈꯤ꯫ ꯑꯃꯅ ꯑꯩꯅ ꯇꯝꯖꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯏꯕꯦꯝꯃꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯕꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯕꯤꯈꯤꯕ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯂꯧꯖꯩ꯫ ꯑꯁꯨꯝꯅ ꯋꯤꯟꯗꯔꯁꯇ ꯑꯩꯍꯥꯛꯅ ꯃꯍꯥꯔꯥꯅꯤꯒ ꯎꯅꯕ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯍꯤꯡꯂꯤꯉꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯑꯉꯥꯡꯕ ꯃꯌꯦꯛꯅ ꯏꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯅꯤ꯫ ꯑꯩꯅ ꯏꯪꯂꯦꯟꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯐꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯁꯨ ꯋꯦꯜꯁꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯥꯝꯅ ꯊꯧꯖꯥꯜ ꯍꯩꯕꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯄꯨ ꯎꯅꯅꯤꯡꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯈꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯑꯁꯤꯅꯁꯨ ꯑꯩꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕꯒ ꯂꯣꯏꯅꯅ ꯍꯤꯔꯝ ꯀꯌꯥꯗ ꯊꯣꯏꯗꯣꯛꯄ ꯄꯨꯛꯅꯤꯡ ꯆꯪꯕꯤꯈꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯥꯡꯖꯈꯤꯕ ꯑꯣꯏꯔꯕꯁꯨ ꯃꯤꯅꯨꯡꯁꯤꯒꯤ ꯁꯔꯨꯛ ꯑꯗꯨꯃꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯐꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯋꯥꯕ ꯇꯥꯈ꯭ꯔꯕ ꯑꯩꯒꯤ ꯃꯔꯝꯗ ꯊꯃꯣꯏ ꯁꯣꯛꯅꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡꯗꯤ ꯏꯪꯂꯦꯟꯗ ꯏꯔꯩ ꯂꯩꯈꯤꯗꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯖꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ
ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯇꯝꯒꯤ ꯋꯥꯈꯜꯗ ꯑꯃꯁꯨꯡ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯛꯄꯒ ꯂꯣꯏꯅꯅ ꯑꯋꯥꯕ ꯋꯥꯈꯜꯅ ꯄꯨꯃꯝ ꯃꯝꯕꯒꯨꯝ ꯇꯧꯈꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯗꯤ ꯑꯁꯥ ꯂꯩꯅꯕ ꯉꯥꯛꯇꯅꯤ, ꯂꯩꯅꯗꯕ ꯏꯌꯥꯎ ꯌꯥꯎꯗꯦ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒꯤꯁꯨ ꯑꯁꯥ ꯂꯩꯖꯔꯝꯈꯤ, ꯑꯗꯨꯕꯨ ꯈꯨꯊꯥ ꯑꯃꯅ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕꯗ ꯀꯨꯏꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯑꯅꯧꯕ ꯑꯁꯥ ꯑꯃꯨꯛ ꯌꯣꯛꯈꯠꯄꯗꯤ ꯑꯔꯨꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯃꯔꯣꯝꯗꯁꯨ ꯇꯞꯊꯕ ꯂꯩꯇꯅ ꯆꯦꯜꯂꯤꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯁꯥ ꯃꯊꯟꯇꯒꯤꯗꯃꯛ ꯃꯔꯣꯝꯗꯣꯝ ꯂꯥꯟꯊꯦꯡꯅꯖꯕ ꯑꯁꯤꯁꯨ ꯑꯋꯥꯕ ꯑꯔꯨꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯐꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯤꯁꯛ ꯑꯃꯕꯨ ꯃꯥꯒꯤ ꯑꯣꯏꯅ ꯂꯩꯖꯕꯒꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯗꯨꯒꯤꯗꯃꯛꯇ ꯃꯁꯥꯅ ꯌꯥꯅꯤꯡꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯡ ꯌꯥꯕꯒꯤ ꯆꯠꯅꯕꯤ ꯂꯩꯈ꯭ꯔꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯤꯕꯅ ꯃꯥꯒꯤ ꯅꯤꯡꯖꯕ ꯑꯣꯏꯈ꯭ꯔꯕ ꯃꯍꯥꯛ ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯍꯤ 4ꯒꯤ ꯃꯇꯝ ꯂꯩꯃꯤꯟꯅꯔꯛꯂꯒ ꯏꯇꯣꯝꯇ ꯇꯔꯛ ꯍꯧꯖꯤꯛ ꯑꯃꯨꯛ इचिक चिकना हिंहौबदे अराइबा थबक अमदि ओइररोय अदुबो फरे पुंसीनी मतम चुप्प हिंगदबसु नत्ते ओइबे याय नोंमदे अइखोइसु ताइबंग पाल असि नत्तबा अतोप्प मालंग अमदा अमुक मिकप थोक्लोबा मतम मदुददि अइखोइगी मांगख्रबा सा पुम्नमक्की असेंगबा मसक खंगबसु याय लोइनना मफम मदुददि पुंसी असिदा ओइरिबा निंगबा काइरबा हाइबा असिगा असिबा हाइबा अदुगा अमुक खाइदोकनबा लैररोय सिख्रबा नत्रगा हिंगलिबा मियोइबाबु ओइरबसु अइगी लाइरिक असिदा कनागुम्बा मिसक अमत्तबो अइना करिगुम्बा मराल सिबगी मओंगदा इननबा होनजदे अमदि नुंगाइतबा वाफम फोंदोकपा याउजदे मिंगोंदा मराल सिबा नत्रगा मिसक अमतदा महाकी दाइनी हाइबा वांगांग अदुदी अइगी इफमदगी लापना लैखिबा ओइरसनु मओंग असुगुमना फोंदोकजबदे अइगी शक्ति लैजदे अइना चिंगनजै करिगुम्बा यावरंबा थोक्लबसु मदु अइगी इरालने अइखोइना खंगी थौना फरबा इंग्लिश नुपा मंगा अदुदी मखोइबु खुदुम चल्लबा यक्नबसिंगना उसित्तना पुखलकपा इकाइबा पीबगी वांगांग कया अदु तागदबगी सरोक मखोइ मसागी थवाई थाखिबना हेना फै खंदुना मखोइगी पुंसी लोइखिबनी हाइबसी पुक्सेल पिकना थौजाल याउद्रबा वाफम अमा पुखलकपदा खुमखिबा मखोइगी थमोइ सोक्लबा पाउखुम अदुना ताकपदे मखोइ कनासु मसागी तौफम थोकपा थबक्तगी खोंफम हंदोक्तुना लेपखिदे हाइबसिने मखोइना हाइखि अइखोइ खुलाई थादोकपा ngamloi खुलाई सिंग असि गवर्नमेंट केने असुमना मखोइ इंग्लिश नुपा मंगा अदु अममम तोइना इंग्लैंड गी इकाई खुमनबा ngaknabagidamak असिबगा मायोकनखिबने मतुंग अदुददि अइखोइगिदा थबक तौरंबा यामा मिनाई सिंगसु नानथोक्तुना चेनखिबगी पाउ तारे मतम खरदि मखोइबु जुबरास अदुना फारगा कैसुम संगदा थमलबा मतुंगदा अइखोइगी सिफाई मयाम थुंगलद्रिङैदा अमुक थदोक पिरखी हाइना ताइ अवाबना थल्लबा मिस्टर मेलवेलगी मराइबक्ति ताबदा अकीबगी मसकनि सोक 1994 असिगी ममांगदा महाक्ति मणिपुरगा करिसु मरी अमत्त लैनजदबने करिसु खंगजदबने अदुबो थौदोक थोकपा मतम मदुदा मफम मदुदा इचम चमना लैरुबदगी खुदोंग थिबनी हाइबसि खल्लुबदा अमुक्कसु हेना नुंगाइतबा पोइ इतोप तोप मओंग अमदा हौजिक्ति अनौबा निंगथौ अमसु हापख्रे महाकदु चही 5 सुरिबा पिकलिबा अंगांग अमनि ममांगदा हाना पानखिबा निंगथौ अमगी चदा नौदानि महाकना लमदम मदुबो मिया मदुबो ngaklaga हानगी मतौगुमना अइखोइगी सरकारगा मणिपुरगी मरक्ता लैनखिबा इरांग थोक्तबा शांतिगी वाखल अदु पुरक्पा ngamgadaba matamdi chahi kaya marom changkhigani अमरोमदा इंग्लैंड की इमुंग कयाददी
Sikraba makoising adugidamakta awabadi leihori. Makoina hundoklamba ahangba mafamsing adudi kaidaunungda mensinba ngamlaroi. Kari amuk haigani matamgi khungsatta asangba napisingna makoigi mongpham thakta horaklabasu aikoina khanba tai makoi leiri haina mafam matam pumnamakta hena sengna hena chumba chatna hena su komjaraba punsi amada taibang pala sigi nungnangba awabana chingba kayana makoibo amuk apanba piba leitana oiba yai matamna asigumba sing asibo aikoigi iphamda thokhanba thamoi asidadi awaba chaina adu khangkhigani adubo soglaklaroi mangkraba khut amana solakpagi wakhal takidraba chingmangkraba khonjel amana kaurakpa makhol adubo taningbagi khaurangbadi pukning asida phaurakani pumnamak asi oidunasu haujikti awabagi masak oiraba para amadi phaba tare madudi taibang asida aikoigini haibada karisu arepa amatta leite haibase amata sunate kari amuk haigani aikoigi punsigi sarukni haina khanjaba makoi adu phauba amasung makoising adugi mafamda aikoigi khwaidagi thotlaba wakhal amadi wanglaba asana tangjaduna leiriba makoising adu phauba aikoigi kari sunatte haibase phare haujikti aikoina para sisu phananaba khangnanaba honabada aikoigi thajaba chetpa wakhalde taibang semba ibungo mahaki mafamda thamba tai mahaki penabagi haraunabagi damaktani aikoibu sembirakpasu aikoina khwaidagi hena mamal yamna luna khanjaba misak amabu pidaba yade haina talakpadasu mahaki maningni aikoigi su matam mado laklabada awabana thallaba punsigi nungaiba saruk kayadagi ningba kaikhraba awabagi khalladuna lumthaba heli haibase matam maduda haigani oikraba haukraba pumnamak adudi khwaidagi hena pharaba saruk adugi damaktani haina adu oirabadi para adu phabada lemna mangdraba haibado oire amasung madutana aikoigi iphamdadi afaba haibado oire haina khandokpa tai